loina tinaramba nungsinaramba kana amabu itha thazadana khanghaudana thengnarabadi isana haifam khangdaba ithil ama pokpa haibasi machani kausi kadai kauroisi kadai khanjanaba matau amani ngayak aduda amana amabu yamuna yengnai adubu onthokpani miyoibagi wakhal ngayak aduda kaisu khalamdabadu waraubu poklaktuna nurai mangonda chumna yenglama mityeng adu waraubugi mityeng aduna mahut sinkhirami nurai masana tasengna asoibama oibana kuina yengba ngamde mityeng adu aduna marusat lukthai matame leisana mangonda yengna laoita changasi nupi anidu hoi haiduna imunglomda punna sanglakle tamganba satkhribi anidugi maike yengna tapna hayowi aina nangidamak asuk warabaso nangdi awabagi mami ama udiko adura nang naibu nungsi haiduna tatnai phamda hairambado adu hoireko nupigi bukja nupi noina tawbagi mahaina nupa aikoina phangba adubu samaj asina wa ngangda leithokandaba nupagi awaba kayabu namduna thamjinbiraga chumna sumna aranba tahanba kaya amaniko matomta warauna asumna haiduna tamnganbadusu mafam adudagi hankirami nupi anidu mayum yaurakli nureidi melei sanadugi phamungda tasinduna tumina phammi melei sanaduna chatlubagi mapi marolsingdu loisinduna leirami ngehakti makoi wari taude thokpa tawduna leirami nurei adu tamnganba aduna melei sana adubu yum phawba thilakpa adubu hakthengna uhobana masa aduda khangningbana hilak tumina leirambadagi tapna wahairei ilai kaiginu tamnganbana nangbu yumda thileiba aigi maramda kaishu hangdabra mabo ma kamai tawe kaidi haire amta hayobe ita ayamna khangninngeba tawramba thabak chap leptuna melei sanadu nuregi nakal aduda phamtharai aduga nurei bu yengna tapna lumthana asumna hairei ita hairakpa wadi yamna yami miku khuding nang putani mana hangisi ma waba khaknatana imung adu phawba moi punna yongna wari isili lisu kok yamna sawi mawpagi khanbada tamnganbagi maongda khara hongbu oireita nangbu nungsi hairami adubu mi yoikhrabanina thamoigi awaba kayase matomta thamduna ma penthokpa tamage hairei thabak suning thina satri hai chaisin chatra male ubada pibam yamna soklabani nang uriba natro magi pibam nurai wa mayam adubu taraga tasengna yamna nungaiche aduna kari haigani haina khalli mana maram oiduna mi amagi punsibu lemna manghalle haina khanbada yamna warami adubu meleisana ngasai gari manungda hairakpa tamnganba magi wa adubudi haisi kadai hairoisi kadai wakhala aduda khantuna leirami nurai masado tawpam ama khangdi ipun punbagum tawi adubu waraklaba mabukning adubu themjinduna tapna khummi warabasu matam khara warasano aina soibadi ai khangi adubu aigi oiriba pipamasida ai mangonda yetpa pamdi isana iragi hasai adubu nita nanga khara paw phangno nangonda apen penda hairakliba ma oibanina nangna khara magi thamoi magi awabadubu themjinbiyuba ida nupa amagi thamoibu nupi yaina karamna themdoino aisu nangi khalaga khanglibani isada comfortable oibanate noi kanamta naise kanano haina khangji ita adugita haita sengna tamnganba konsinaba pamde thabak asi phawba toklage haina khali aine khangtok tokpada nange na maisa langani khanduna isatpani aigi awaba kayada nangna saruki haduna lai haidana aina nangi mateng tawbani asi hairaga makol adu kharamuk pikthaduna nungaitana makha tarai nupa haibagi thamoi asisu angakpani ta nupa haibase ai thasatri ai yamna kizaba mapoi aduga yengoita asai tamnganbana
ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ꯫ ꯃꯦꯂꯩ ꯁꯅꯥꯗꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯨ ꯂꯨꯞꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯔꯩ ꯑꯗꯣ ꯇꯁꯦꯡꯅ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯄꯣꯛꯆꯩ꯫ ꯑꯗꯨꯅ ꯇꯍꯥꯅ ꯌꯥꯝ ꯏꯈꯧ ꯂꯥꯡꯅ ꯍꯥꯏꯌꯣ ꯃꯦꯂꯩ, ꯃꯥꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕ ꯍꯥꯏꯌꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯦ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯦꯂꯩ ꯁꯅꯥ ꯃꯁꯥꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯛꯂꯤ꯫ ꯏꯆꯝ ꯆꯝꯕ ꯋꯥ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯅꯨꯔꯩꯗ ꯌꯦꯡꯅ ꯇꯞꯅ ꯂꯠꯂꯤ ꯇꯧꯅ ꯏꯇꯥ, ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯃꯥꯅ ꯎꯕꯖꯥꯠꯅꯣ? ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯑꯗꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯒ ꯍꯦꯛ ꯈꯪꯅꯔꯝꯕ ꯃꯤꯁꯛꯅ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯗ ꯑꯃꯨꯛ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯃ ꯈꯪꯗꯦ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥ ꯃꯥꯁꯨ ꯉꯥꯏ ꯇꯨꯃꯤꯟꯅ ꯂꯩ, ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯤꯅꯨꯡꯁꯤꯔ ꯅꯨꯡꯁꯤꯕꯔ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯃꯁꯥꯗ ꯄꯣꯛꯂꯤꯕꯅꯤ꯫ ꯅꯨꯔꯩ ꯇꯝꯉꯥꯟꯕ ꯃꯥꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯃꯁꯥꯗꯨꯗ ꯄꯣꯛꯏ꯫ ꯃꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯛꯂꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨ ꯎꯔꯒ ꯏꯇꯥ, ꯃꯥꯒꯤꯗꯨ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯪꯉꯣꯟꯗ ꯇꯥꯔꯛꯄꯅꯤ꯫ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯥꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯄꯪꯌꯥ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯀꯩꯁꯨ ꯀꯨꯏꯕ ꯅꯠꯇꯦ ꯏꯇꯥ꯫ ꯃꯥꯗꯤ ꯐꯕ ꯃꯥꯜꯂꯒ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯃꯥꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ? ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯗꯤ ꯑꯩꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯁꯣꯏꯗꯅ ꯁꯥꯟꯅꯒꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯇꯥꯗ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯨꯔꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯥꯎꯕꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯗꯨ ꯈꯟꯊꯗꯅ ꯉꯥꯡꯂꯤ꯫ ꯋꯥ ꯀꯌꯥ ꯑꯃ ꯃꯦꯂꯩ ꯁꯅꯥꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯨꯔꯩ ꯑꯗꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯇꯥꯏꯕꯦꯝ ꯑꯃ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯏꯇꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ꯫ ꯃꯥꯅ ꯍꯦꯛꯇ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤꯗꯣ ꯇꯧꯁꯤꯟꯅꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯥꯒꯨꯝꯕꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯄꯪꯌꯥ ꯌꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯑꯩꯅ ꯊꯦꯡꯅꯒꯅꯤ꯫ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ꯫ ꯑꯩꯅ ꯊꯦꯡꯅꯒꯅꯤ꯫ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯏꯇꯥ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯑꯗꯨꯁꯨ ꯇꯣꯛꯑꯒꯦ꯫ ꯏꯃꯥꯅ ꯃꯄꯥꯟ ꯊꯣꯛꯄꯗꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯏꯅꯔꯁꯦ꯫ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯈꯔ ꯂꯥꯛꯑꯣ ꯁꯪꯕ ꯀꯥꯟꯗ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯇꯥ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯄ ꯑꯣꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯅꯪꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕꯗ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯀꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯂꯨꯍꯣꯡꯂꯝꯗꯥꯏꯗꯨꯗ ꯅꯁꯛ ꯊꯤꯅꯕꯅꯦ꯫ ꯈꯟꯕꯗ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯨꯔꯩ ꯑꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯁꯨ ꯍꯣꯇꯦꯜꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯃꯥ ꯑꯗꯨ ꯃꯤ ꯀꯌꯥ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯔꯤ ꯇꯧꯅꯩ꯫ ꯃꯦꯝꯆꯥ ꯇꯞꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯕꯦꯝꯃ, ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯣꯇꯦꯜꯁꯤ ꯉꯁꯤꯗꯤ ꯃꯤ ꯀꯌꯥ ꯂꯥꯛꯇꯦ꯫ ꯄꯣꯠꯁꯦ ꯀꯌꯥ ꯁꯤꯠꯄ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯟꯅ ꯂꯣꯏꯁꯤꯜꯂꯅꯤ꯫ ꯍꯣꯏ, ꯄꯣꯠ ꯌꯣꯟꯕ ꯍꯥꯏꯁꯤꯗꯤ ꯁꯤꯅꯦꯃ꯫ ꯑꯃꯨꯛꯁꯨ ꯃꯌꯥꯝ ꯑꯃꯨꯛꯁꯨ ꯈꯖꯤꯛ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ꯫ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯒꯦ꯫ ꯉꯥꯏꯍꯥꯛ ꯃꯑꯣꯡ ꯌꯦꯡꯂꯒ ꯆꯪꯉꯛꯑꯣꯕ꯫ ꯍꯩ, ꯉꯥꯏꯈꯣ꯫ ꯉꯁꯥꯏ ꯅꯪ ꯊꯤꯜꯂꯛꯂꯝꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅꯣ? ꯃꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ꯫ ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯏꯕꯦꯝꯃ꯫ ꯃꯦꯂꯩ ꯁꯅꯥ ꯃꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯕꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯈꯨꯝꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯏꯃꯨꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯗꯨꯅ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯋꯥꯈꯜ ꯑꯗꯨꯁꯨ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯕ ꯂꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯏꯆꯝ ꯆꯝꯕ ꯐꯤꯔꯣꯜ ꯑꯗꯨꯃꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯃꯆꯥꯅ ꯁꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯙꯕꯤ ꯅꯣꯛꯃꯤ ꯇꯧꯅ
Nungairedana asumni isana wakhal tana imagi manaktaga phambase imadi yamna pami. Isagi nupi imau ama iman athubada thirani. Nasi ngangna saknaba tadabi se ngaiduna leirabadi nang nupi thiba khangdaba tare. Tamnganbaduna karigumba ama khumnaba thaurang tawringaida nakal adudagi lili adu sat khumlaktuna mamana ngangbado tahuba oibana sat hekte khumi. Aisi hunduna ngangliba makhai nangonde yam nungaiba oiramdaw mali. Ibungo imana isagi mawa phabi ma thirani hairaga loire. Aduda ai mu hundrabasu kaino imanangna aingonda onsin khatnaba horisibo. Madabi noksai masana khanghauduna khumlakpaduda Madabi nokmi tongna makha tai. Khangde aigi nangse hekta ngangningba oye. Nangna aina ngangbasida sauraduna yumsi thadoktuna na yum pankrabadi imadi kaya nungainiya. Lili mamada phaina yengna chierama singthoktuna tamna phamthai aduga mamada onsinduna tapna hairei. Hainu ko ima nasa yama leibagi noi khra pharibani ko ai leiringai sida aikhoigi ipasi hana luhong haurase. Aduga ai amuk satlage ima maduna phagadaw maleba. Ima so dumna khalaklabani bema. Naupa si hana honglagi haidana aise mau hainaba satlage. Aiga tinaba imanabi kanagi masa ningol aphabi lekhigi haibado ngasi ahingsi mamunna wakhal khalage. Aduga ne ai pau phaunanaba tawrage. Mama amadi masena asengba ama oina yamna lumna wari dubu sanarakpaduda tamganbadu tumina leirabadi nungairoi khanduna matang saringai asida haihogi matagum hairei. Ima je noina ngangnaribu wado amta oiroiko aigisu aina pamjau mi ama lei madu oina matam khra ngaikige. Isegi thauram hana amukta loisinbiyo. Isese aribi oina kuina leiba honate hayeng tungda akaiba yam lakpa yai. Lili mokpanaga asumna hairakpada noksai nokmi tawna. Ipana hairagabu kaigi tawroi. Ise soidana ipana haiba ingani. Aduna ai yam tuna luhongge aduga nangsune lamhenba thabak tawgan. Nang nangarang nahan tawba thawong kayado nungaite. Imasu anabu oige tawi. Imana nariba lainado nang khanguko aduga nangsu pangkoi kuina leitanaba amukta tawro. Nupi thibabu tarai thiba yabado noise wa yam khangdesi matam khra lekhini. Masa nupagi wa adubu taraga madabi adu mana tawge haina khalamba ma tumina leire. Adubu masada yengna masu haire yesumna. Adudi ima nangonda matam khra pirake. Matam khra sida nangni magi pukning khangna thabak tawro. Aina imau haigi haidana khalamba se ai tumina matam khra leirage image tomba. Hoi haibagum tamnganbadu makuk nomlami magisu magi oiba pandam ama mathamoi aduda thamkiba oibana tumina mamagi wa aduda hoi haina khumlibani. Mase oiribi lili du tapna makha tarai. Aduga kainakiba mabu hanjina ningsingba tawgano. Nangi laibak aduda tamaktaba oibana kainaribani haina khaloibungo. Ise hoisu nupa kayani kainariba. Adubu nongmata noiki mamangda uthuamoina. Phamduna leiramba tamnganbadu masegi wa adubu taraga nokmi tawna maseda onsinduna hairami. Nupi haiba nupise kainom nupa mayamdo nangna loina thadomba nang loin sanaram boiramgani adunani isena wajib isena sengma nungsiba haibase karino khangda boiramgani adunani noigumu nupise olaki oiduni ise ribi. Wahai asi hairamduna tamnganbadu magi rumlomda satki. Pendaba oihoba lili madi lawhawi mopagi wahai aduna. Kari aibu olaki kain he nupa noisu amatani ko chamane ai yam chaeba. Masanupigi mataw aduni masanupagi maongmakni nokpa nattana upai leitabana noi. Mamana mangonda onsinduna nokpaduda lilidu mamada phaina yengi mit ado aduga tapna. Yari manangsu nasanupagi misang sanganu noktanaga. Asi saigiti leitadana. Pet lauduna lilidu ka adudagi satki. Madabidu masa anigi mataw aduda noktuna lehawi. Numidangi matam sa ising tok narakpadwai. Aina tawbagi mahina aina phangba haibasi soidrabani tasengna.
ꯑꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯍꯧꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯃꯁꯤ ꯎꯡꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯤ ꯇꯁꯦꯡꯅ꯫ ꯑꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ, ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯗꯨꯅ ꯂꯥꯏꯔꯕꯤ ꯏꯇꯥꯁꯤꯗ ꯅꯧꯅ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯣꯏ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯑꯩ ꯃꯥ ꯅꯨꯡꯁꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯈꯪꯅꯔꯝꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯁꯦ ꯅꯨꯡꯁꯤꯔꯛꯄ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗꯕꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯂꯥꯡꯗ ꯑꯩꯒꯤ ꯏꯇꯥꯁꯦ ꯄꯥꯡꯊꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯤ ꯍꯥꯏꯅ ꯅꯨꯔꯦ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯁꯨ ꯁꯤꯃꯅ ꯐꯩ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯂꯩꯇꯦ ꯇꯁꯦꯡꯅ ꯑꯃꯨꯛꯁꯨ ꯇꯞꯂꯞ ꯍꯥꯏ꯫ ꯏꯇꯥꯁꯦ ꯊꯕꯛ ꯇꯣꯛꯂꯣ, ꯃꯥꯒ ꯑꯃꯨꯛ ꯂꯣꯏꯅꯔꯅꯨ꯫ ꯇꯁꯦꯡꯅ ꯂꯥꯞꯅ ꯂꯩꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯂꯕ ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯃꯨꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ? ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯑꯣꯏꯍꯟꯕꯅꯤꯀꯣ꯫ ꯑꯩꯅ ꯐꯠꯇꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯥ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯇꯧꯐꯝ ꯈꯪꯗꯦ꯫ ꯅꯨꯔꯩꯗꯨ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯎꯏꯁꯤꯟꯗꯅ ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯤ꯫ ꯃꯥꯗ ꯅꯠꯇꯦ ꯃꯦꯂꯩ ꯁꯅꯥꯗꯨꯁꯨ ꯃꯁꯥꯗ ꯄꯣꯛꯂꯛꯂꯤꯕ ꯏꯊꯤꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤꯕꯗꯨ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯍꯥꯏꯔꯤ ꯋꯥꯈꯜ ꯑꯗꯨꯗ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯇꯥꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯋꯥꯕꯁꯤ ꯎꯗꯨꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯃꯇꯦꯡ ꯇꯧꯔꯒ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯇꯥꯍꯧꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯃꯨꯛ ꯇꯁꯦꯡꯅ ꯇꯝꯉꯥꯟꯕꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯤꯗ꯭ꯔꯥ? ꯏꯃꯥꯟꯅꯕꯤꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯕꯨ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯩꯒꯨꯝꯕꯤ ꯑꯃꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯒꯅꯤ? ꯑꯗꯨꯕꯨ ꯑꯩ ꯃꯤꯉꯣꯟꯗ ꯃꯤꯅꯝꯕ ꯊꯕꯛꯇꯤ ꯇꯧꯔꯣꯏ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯆꯞ ꯃꯥꯟꯅꯅ ꯇꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯇꯦꯔꯦꯁ ꯑꯗꯨꯗ ꯆꯨꯔꯨꯞ ꯑꯃ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏ꯫ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯈꯜꯂꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯑꯗꯣ ꯄꯐ ꯑꯃ ꯁꯤꯡꯗꯨꯅ ꯃꯩꯈꯨꯗꯨ ꯋꯥꯡꯅ ꯀꯥꯝꯊꯣꯛꯇꯨꯅ ꯇꯞꯂꯞ ꯂꯨꯝꯅ ꯍꯥꯏꯔꯤ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯎꯠꯄꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯗ ꯎꯠꯀꯅꯤ꯫ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯄꯨꯛꯆꯦꯜ ꯑꯅꯤ ꯂꯣꯡꯗꯕ ꯑꯃꯨꯛ ꯍꯥꯏꯈꯤꯕꯗ ꯑꯔꯣꯏꯕ ꯑꯣꯏꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯁꯦ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯕꯨ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕꯗꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠ ꯊꯤꯛꯅ ꯌꯦꯡꯉꯨꯅꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯨꯔꯨꯞ ꯑꯗꯨ ꯑꯃꯨꯛ ꯁꯤꯡ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯃꯣꯏꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯑꯋꯥꯕꯁꯤꯁꯨ ꯑꯋꯥꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯥ ꯈꯪꯗꯅ ꯅꯨꯡꯁꯤꯔꯨꯕꯅ ꯈꯔ ꯐꯩ꯫ ꯅꯨꯡꯁꯤꯖꯩ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯤꯇꯥꯡꯕꯤ ꯅꯥꯄꯪꯕꯤ ꯑꯣꯏꯈꯤꯕ ꯑꯁꯤꯅ ꯊꯧꯅꯥꯁꯨ ꯐꯨꯗꯣꯛꯄ ꯉꯝꯗ ꯑꯋꯥꯕꯁꯤ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯇꯁꯦꯡꯅ꯫ ꯂꯦꯞꯇꯅ ꯆꯠꯄ ꯏꯆꯦꯜꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯃꯣꯏꯒꯤ ꯄꯣꯠꯂꯨꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯏ꯫ ꯄꯨꯋꯥꯡꯕꯗꯨ ꯇꯁꯦꯡꯅ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕ ꯃꯤꯁꯛꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯄꯅꯤ꯫ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅ ꯃꯄꯥꯒꯤ ꯃꯊꯛꯇ ꯑꯅꯝ ꯀꯟꯕ ꯉꯝꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯪꯂꯕꯁꯨ ꯅꯨꯡꯁꯤꯒꯅꯨ ꯌꯥꯗ꯭ꯔꯕ ꯊꯃꯣꯏ ꯃꯉꯣꯟꯗ ꯀꯔꯤꯕꯨꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯃꯛꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯁꯝꯕꯜ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯦ ꯆꯞ ꯆꯥꯅ ꯊꯃꯣꯏꯗ ꯅꯤꯡꯖꯩ ꯄꯨꯋꯥꯡꯕ ꯊꯕꯛ ꯆꯠꯀꯗꯕ ꯑꯃ ꯑꯣꯏꯕꯅ ꯏꯔꯨꯃꯥꯏꯊꯩ ꯌꯥꯝꯅ ꯉꯟꯅ ꯇꯧꯒꯗꯕ ꯀꯌꯥ ꯑꯃ ꯂꯣꯏꯅ ꯇꯧꯗꯨꯅ ꯃꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯕꯗꯨꯕꯨ ꯇꯟꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯚꯥꯞ ꯌꯥꯝꯅ ꯇꯥꯔꯤꯕꯁꯦ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯄꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯄꯥꯕꯗꯤ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯊꯣꯛꯂꯨꯒꯦ ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯅꯊꯧ ꯆꯠꯂꯨ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯄꯥꯗꯤ ꯇꯁꯦꯡꯅ ꯏꯃꯧ ꯌꯥꯝꯅ ꯄꯥꯝꯃꯤ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯁꯨ ꯈꯔ ꯁꯦꯝꯖꯤꯟꯅꯅꯕ ꯑꯩ ꯃꯤ ꯎꯅꯔꯛꯀꯦ ꯍꯌꯦꯡ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯤ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯎꯔꯦꯜ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯃꯄꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯠꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯅꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯏ ꯋꯥꯡꯕꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯦꯂꯩ ꯁꯅꯥ ꯎꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯆꯥꯎꯔꯦꯜꯗꯨ ꯉꯍꯧ ꯋꯥꯀꯤꯡ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯄꯨꯡ 8 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯌꯥꯝꯅ ꯊꯦꯡꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯩ ꯆꯥꯎꯔꯦꯜ ꯎꯕꯗ ꯇꯣꯂꯦꯟ ꯑꯗꯨꯅ ꯇꯔꯥꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯑꯣꯏꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯊꯃꯣꯏꯅꯨꯡꯗ ꯀꯔꯥꯏꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯇꯥ ꯆꯥꯎꯔꯦꯜ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗꯅ ꯌꯥꯎꯗꯦ ꯏꯕꯨꯡꯉꯣ ꯑꯅꯥ ꯑꯌꯦꯛꯇꯤ ꯅꯌꯥꯝꯕ ꯍꯣꯏ ꯌꯥꯝꯅ ꯀꯜꯂꯤꯅ ꯑꯌꯨꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯣꯔꯛꯂꯤꯕ ꯍꯥꯏꯗꯨꯅꯤ ꯌꯨꯝꯗ ꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯋꯥꯏꯌꯦꯗꯅ ꯍꯣꯏꯅꯦ ꯅꯣꯏꯒꯤꯗꯤ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯥꯒ ꯈꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤꯗꯤ ꯏꯃꯧ ꯐꯪꯉꯤ ꯃꯉꯥꯎ ꯊꯤꯕ ꯏꯆꯥꯅꯨꯄꯥꯗꯣ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯤ ꯈꯪꯗꯦ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯑꯗꯨꯝ ꯄꯥꯡꯅ ꯁꯥꯅꯕ ꯇꯧꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯗꯒ ꯂꯩꯐꯝ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯕꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨꯗꯤ ꯍꯥꯏꯍꯧꯒꯦ ꯈꯜꯂꯤ ꯅꯪꯕꯨ ꯑꯔꯨꯕ ꯊꯕꯛ ꯆꯠꯂꯤꯕ꯭ꯔꯣ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯑꯃ ꯆꯠꯄ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇ ꯐꯥꯟꯗꯨꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯒ ꯁꯨꯝꯅ ꯊꯦꯡꯅꯕꯁꯦ ꯑꯍꯜ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯒ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅꯕ ꯁꯦꯝ ꯁꯥꯏ ꯆꯥꯎꯔꯦꯜꯅ ꯍꯦꯛꯇ ꯍꯧꯏ ꯅꯃꯧ ꯐꯪꯂꯕꯅꯤꯅ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯠꯇꯦ ꯅꯨꯄꯤ ꯊꯤ ꯍꯥꯏꯔꯤꯕ ꯅꯆꯥꯅꯨꯄꯥꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯅꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯇꯣꯂꯦꯟ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯗ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤ ꯑꯩꯅꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯍꯦꯛꯇ ꯌꯥꯗꯦ ꯍꯟꯗꯛ ꯑꯌꯥꯔꯕꯤ ꯆꯦꯟꯕꯗꯣ ꯅꯔꯣꯟꯗ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯛ ꯈꯜꯂꯛꯏ ꯑꯩꯅꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯥꯗꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯊꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯤꯅ ꯍꯌꯦꯡ ꯁꯤꯕꯣꯟ ꯄꯩꯁꯥ ꯅꯝꯗꯨꯅ ꯂꯧ ꯌꯣꯟꯗꯨꯅ ꯆꯪꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯋꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯅꯣꯛꯏ ꯅꯣꯛꯄꯗꯨꯕꯨ ꯈꯥꯡꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯇꯣꯛꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯍꯣꯠꯅꯔꯤ ꯇꯥꯗꯒꯤ ꯏꯆꯥꯗꯤ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯍꯥꯏꯕꯒꯨꯝ ꯂꯥꯛꯀꯨꯝ ꯀꯥꯏꯗꯦꯗ ꯑꯣꯟꯊꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯍꯥꯏꯁꯤ ꯌꯦꯡꯉꯨ ꯗꯣꯛꯇꯔ ꯑꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯁꯔꯖꯤꯌꯟ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯃꯁꯥꯒꯤ ꯐꯝꯕꯨꯗꯤ ꯈꯔ ꯆꯥꯎꯕ ꯁꯔꯀꯥꯔꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗꯒ ꯅꯠꯇꯦꯗ ꯂꯅꯥꯏꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯐꯩꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝꯕ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯟ ꯊꯣꯛꯅꯗꯕꯒꯤ ꯋꯥꯅꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯕꯅ ꯍꯦꯛꯇ ꯈꯨꯗꯣꯡ ꯆꯥꯕ ꯐꯪꯏ ꯇꯣꯜꯂꯕ ꯀꯅꯥ ꯂꯩꯇꯕ ꯃꯤꯆꯪ ꯂꯩꯇꯕꯗꯤ ꯃꯤꯔꯛ ꯊꯣꯛꯂꯛꯄꯗ ꯊꯣꯈꯥꯏ ꯍꯦꯛꯇ ꯇꯥꯔꯤꯕꯅꯤꯅꯦ ꯆꯥꯎꯔꯦꯜ ꯑꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ ꯇꯣꯂꯦꯟ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯃꯥꯡꯖꯧꯅꯅ ꯍꯧꯗꯣꯛꯀꯦꯗꯅ ꯂꯝꯕꯤ ꯋꯥ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯅꯥꯎꯅꯤ ꯍꯦꯛꯇ ꯍꯥꯏꯒꯦꯗꯣ ꯇꯥꯛꯄꯤꯌꯨ ꯍꯦꯛꯇ ꯀꯣꯏꯗꯅ ꯁꯨꯝꯗꯧ ꯑꯩꯁꯦ ꯅꯣꯏꯗ ꯂꯥꯛꯀꯦ ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯍꯦꯛꯇ ꯆꯥꯗꯕ ꯁꯨꯝꯗꯧꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯅꯣꯡꯃ ꯊꯦꯡꯅꯩ ꯑꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ
ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯇꯣꯂꯦꯟ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅ ꯇꯥꯗ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯤ ꯂꯩꯀꯥꯏ ꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯁꯤꯗ ꯅꯠꯇꯅ ꯅꯆꯥꯅꯨꯄꯥ ꯌꯥꯝꯅ ꯐꯩ ꯅꯤꯁꯥ ꯆꯥꯗꯦ ꯂꯥꯏꯔꯤꯛ ꯐꯩ ꯍꯥꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯅꯤ ꯌꯥꯏ ꯃꯄꯥ ꯑꯩꯅ ꯌꯥꯏ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯣꯂꯦꯟ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯁꯤꯗ ꯆꯥꯎꯔꯦꯜ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯇꯞꯅ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯍꯥ ꯁꯤꯟꯊꯣꯛꯈꯤꯔꯣꯏꯁꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯇꯝ ꯈꯔꯗꯨ ꯂꯥꯏꯔꯤꯛ ꯇꯧꯈꯤꯁꯅꯨ ꯏꯆꯥꯅꯨꯄꯥꯁꯨ ꯈꯔ ꯂꯩꯈꯤꯁꯅꯨ ꯑꯩ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯇꯧꯒꯦ ꯃꯇꯝ ꯅꯨꯃꯤꯠ ꯊꯕꯥꯅ ꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯅꯣꯏꯗ ꯍꯦꯛꯇ ꯂꯥꯛꯀꯦ ꯌꯥꯏ ꯇꯥꯗ ꯌꯥꯏ ꯑꯩ ꯋꯥꯁꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯈꯤꯔꯣꯏ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯠ ꯑꯗꯨ ꯃꯄꯥ ꯑꯩꯅ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯋꯥꯐꯝ ꯑꯁꯤ ꯏꯆꯥꯗꯗꯤ ꯍꯥꯏꯒꯦ ꯃꯄꯥ ꯑꯩꯈꯣꯏꯅ ꯌꯥꯔꯕꯁꯨ ꯏꯆꯥ ꯑꯅꯤꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯆꯨꯝꯃꯤ ꯃꯗꯨꯁꯨ ꯅꯆꯥꯅꯨꯄꯤꯗꯁꯨ ꯈꯔ ꯍꯦꯛ ꯍꯥꯏꯌꯨ ꯑꯁꯨꯝ ꯇꯧꯅ ꯑꯍꯜ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯍꯣꯇꯦꯜꯗꯨꯗ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯟꯕ ꯍꯧꯅꯗꯦ ꯑꯑꯣꯟꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅꯤ ꯉꯔꯥꯡꯅ ꯑꯃ ꯉꯁꯤꯅ ꯑꯃ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯆꯠꯅꯤ ꯇꯝꯉꯥꯟꯕꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯃꯁꯦꯠ ꯑꯃ ꯇꯥꯗ꯭ꯔꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯅꯕ ꯍꯥꯏꯅ ꯃꯁꯥꯗꯨ ꯀꯟꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯤ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯃ ꯁꯦꯠꯆꯥꯏ ꯃꯗꯨꯒ ꯆꯥꯟꯅꯕ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯕ ꯈꯣꯡꯎꯞ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯑꯃ ꯇꯣꯡꯏ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯅ ꯁꯤꯜꯚꯔ ꯀꯂꯔꯒꯤ ꯋꯥꯠꯆ ꯑꯃ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯏꯔꯕꯗ ꯃꯁꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯥꯏꯜꯗ ꯍꯥꯠꯂꯝꯃꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯃꯍꯥꯛ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯦ ꯂꯤꯂꯤ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯂꯩꯔꯝꯃꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯎꯈꯤꯕ ꯃꯇꯧ ꯑꯗꯨꯅꯤ ꯉꯁꯤ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯡꯂꯤꯕ ꯃꯇꯧ ꯑꯗꯨꯅꯤ ꯉꯔꯥꯡ ꯃꯧꯄꯥꯅ ꯉꯝꯈꯤꯕꯒꯤ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯃꯥꯁꯨ ꯍꯥꯏꯍꯧꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨꯒ ꯌꯥꯝ ꯊꯨꯅ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯥꯟꯗ꯭ꯔꯦ ꯑꯅꯧꯕ ꯑꯃ ꯐꯪꯕ ꯃꯥꯜꯂꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯁꯤꯗꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯒ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯌꯦꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯃꯁꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕꯗꯨꯃꯛ ꯈꯪꯕꯅ ꯇꯝꯉꯥꯟꯕꯗꯨ ꯃꯁꯤꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯐꯝꯊ ꯃꯁꯦꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯆꯨꯝꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯊꯃꯣꯏ ꯀꯥꯏꯕꯁꯨ ꯅꯨꯄꯤ ꯀꯌꯥꯅ ꯊꯥꯗꯣꯛꯂꯝꯕꯒꯤꯁꯨ ꯌꯥꯎꯏ ꯆꯦꯕꯦꯝ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡ ꯅꯨꯄꯥꯅ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕꯒ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤꯗꯃꯛ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕꯅꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯩꯅ ꯃꯆꯥ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯠꯇꯨꯅ ꯍꯔꯥꯎꯅ ꯂꯩꯕ ꯁꯣꯏꯗꯕ ꯉꯝꯗꯕ ꯄꯨꯟꯁꯤꯅꯤ ꯃꯁꯤꯅ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛ ꯉꯥꯡꯅꯔꯕꯗꯤ ꯀꯔꯝꯅ ꯈꯨꯟꯅꯥꯏ ꯑꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯍꯥꯏꯌꯨ ꯏꯆꯦꯕꯨ ꯅꯅꯥꯎꯏꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯁꯨꯃꯛ ꯂꯩꯔꯕꯗꯤ ꯏꯆꯦꯕꯨ ꯑꯄꯦꯟꯕ ꯑꯣꯏꯒꯗ꯭ꯔꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯨꯕꯨ ꯇꯥꯔꯒ ꯃꯃꯥ ꯃꯥꯙꯕꯤꯗꯨꯅ ꯆꯩꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏ ꯌꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯔꯝꯗꯥꯏꯁꯤꯗꯅꯦ ꯑꯃꯨꯛ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯋꯥꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯔꯣ ꯅꯧꯄꯥ ꯑꯁꯤꯅ ꯆꯠꯄꯗ ꯅꯪꯁꯨ ꯌꯥꯎꯔꯣꯏ ꯏꯕꯦꯝꯃ ꯅꯪꯁꯨ ꯐꯅ ꯂꯤꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡ ꯑꯁꯤꯒ ꯍꯦꯛꯇ ꯃꯥꯟꯅꯗꯨꯅ ꯈꯠꯅꯕ ꯉꯝꯃꯤꯀꯣ ꯂꯤꯂꯤ ꯑꯗꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯩꯔꯛꯄꯁꯤꯗ ꯃꯃꯥꯗ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯑꯃꯨꯛ ꯆꯥꯔꯝꯃꯤ ꯇꯝꯉꯥꯟꯕꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯥꯛ ꯑꯗꯨ ꯑꯃꯨꯛ ꯆꯥꯈꯤꯔꯝꯃꯤ ꯃꯥꯙꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯂꯤꯂꯤꯗ ꯌꯦꯡꯅ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯑꯗꯨ ꯍꯥꯏꯔꯒ ꯏꯕꯦꯝꯃ ꯅꯪꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯤ ꯑꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯍꯩꯌꯦꯗꯅ ꯊꯕꯛ ꯌꯥꯎꯈꯤꯕꯗꯨꯕꯨ ꯀꯝꯗꯧꯒꯦ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯋꯥꯍꯪ ꯑꯗꯨꯗꯤ ꯃꯆꯦꯗ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯇꯝꯉꯥꯟꯕ ꯃꯥꯁꯨ ꯌꯥꯎꯅ ꯂꯦꯞꯄꯤ ꯂꯤꯂꯤꯗꯨꯗꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯑꯃ ꯈꯪꯗꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯃꯥ ꯑꯉꯥꯡ ꯑꯅꯤꯃꯛ ꯌꯥꯝꯅ ꯐꯩ ꯊꯕꯛ ꯇꯧꯕꯗ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯕ ꯑꯐꯕ ꯑꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯈꯔ ꯈꯨꯠ ꯅꯥꯟꯕ ꯍꯦꯜꯂꯤ
ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯣ ꯋꯥ ꯈꯪꯉꯨꯀꯣ ꯊꯕꯛ ꯇꯧꯕꯗ ꯃꯄꯨ ꯅꯪꯅ ꯋꯥ ꯈꯪꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯦ ꯕꯤꯠ ꯑꯃ ꯂꯩꯔꯣꯏ ꯃꯤꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯔꯧꯈꯤꯕꯗ ꯅꯪꯒꯤ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯍꯧꯅꯗꯦ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ ꯅꯆꯥ ꯑꯩꯅ ꯍꯦꯟꯅ ꯈꯪꯅ ꯊꯕꯛ ꯇꯧꯏ ꯀꯅꯥꯅ ꯀꯔꯤꯅꯣ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯑꯩꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯏꯁꯥꯅ ꯈꯪꯅ ꯃꯤꯒꯤ ꯏꯊꯤꯜ ꯈꯪꯅ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤꯁꯦ ꯌꯥꯔꯦ ꯆꯥꯛ ꯆꯥꯔꯣ ꯑꯃꯨꯛ ꯍꯣꯕꯦ ꯇꯧꯅꯔꯛꯂꯅꯤ ꯇꯝꯉꯥꯟꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯋꯥꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯆꯥꯗꯕꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯕꯛꯂꯣꯝꯗ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏ ꯑꯌꯨꯛ ꯂꯝꯕꯤꯗ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯣꯂꯦꯟ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯣꯏꯔꯝꯃꯤ ꯇꯣꯂꯦꯟ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯩꯔꯝꯃꯤ ꯃꯄꯥ ꯂꯥꯛꯄꯗꯨꯗ ꯐꯣꯟ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯤ ꯃꯄꯥ ꯇꯣꯂꯦꯟ ꯅꯨꯛꯃꯤ ꯇꯧꯅ ꯃꯁꯥꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯩ ꯃꯄꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯗꯨꯅ ꯌꯥꯏꯁꯅꯥ ꯃꯥꯅ ꯑꯣꯏꯅ ꯇꯞꯅ ꯕꯥꯕꯥ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯕꯥꯕꯥꯒꯤꯁꯦ ꯌꯥꯅꯤꯌꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯕꯥꯕꯥ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯣꯂꯦꯟ ꯑꯗꯨ ꯅꯣꯛꯃꯤ ꯇꯧꯏ ꯑꯗꯨꯒ ꯀꯩꯁꯨ ꯑꯔꯨꯕ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯠ ꯍꯦꯛꯇ ꯏꯄꯥꯅ ꯏꯆꯥꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯀꯣꯏ ꯍꯦꯛ ꯀꯣꯏꯔꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯅꯃꯥꯗꯨ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯇ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯌꯥꯅꯤ ꯕꯥꯕꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯀꯩꯒꯤꯅꯣ ꯕꯥꯕꯥꯅ ꯀꯣꯏꯊꯣꯛꯂꯤꯕꯗꯨꯕꯣ ꯁꯨꯝꯗꯧꯕꯅꯤ ꯏꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯦ ꯑꯗꯨꯅ ꯃꯤꯅ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯐꯕ ꯏꯃꯨꯡꯅꯤ ꯑꯗꯨꯗ ꯏꯄꯥꯅꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯀꯣ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯑꯃ ꯃꯁꯥꯗꯨꯗ ꯄꯣꯛꯂꯤ ꯌꯥꯏꯁꯅꯥ ꯇꯞꯅ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯕꯥꯕꯥ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯒꯗꯧ ꯃꯤꯁꯛꯄꯨ ꯏꯄꯥꯅ ꯀꯔꯤꯒꯤ ꯂꯣꯠꯀꯅꯤ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯏꯄꯥꯅ ꯍꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯏꯄꯥꯅ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥ ꯇꯥꯔꯛꯈꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯏꯕꯦꯝꯃ ꯄꯨꯋꯥꯡꯕꯅꯤ ꯇꯥꯈꯤꯕ꯭ꯔꯥ ꯃꯤꯡꯁꯤ ꯅꯪꯕꯨ ꯅꯪꯅ ꯂꯩꯀꯥꯏ ꯀꯌꯥ ꯊꯣꯛꯇꯕꯁꯤꯗ ꯈꯪꯂꯝꯗꯧ ꯃꯥꯟꯗꯦ ꯃꯤꯡ ꯑꯗꯨ ꯈꯛ ꯇꯥꯕꯗ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯈꯤ ꯌꯥꯏꯁꯅꯥꯗꯨ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕꯤ ꯏꯪ ꯇꯞꯄꯤꯅꯤ ꯑꯗꯨꯅ ꯌꯥꯏꯁꯅꯥ ꯇꯞꯅ ꯈꯨꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯥꯁꯤ ꯃꯍꯥꯛꯅ ꯍꯛꯊꯦꯡꯅꯅ ꯎꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯈꯪꯖꯩꯌꯦ ꯅꯣꯡꯃꯩꯒ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯆꯥ ꯋꯥꯈꯜ ꯑꯗꯣ ꯑꯃꯨꯛꯇ ꯈꯟꯈꯤꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯁꯛꯅꯤ ꯍꯣꯏ ꯏꯁꯥꯅ ꯄꯥꯝꯕꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯏꯄꯥꯗ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯃꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥ ꯊꯣꯂꯦꯟ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯌꯥꯏꯁꯅꯥꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯍꯧꯏ ꯄꯨꯋꯥꯡꯕꯅꯤ ꯍꯥꯏꯕꯁꯤꯗ ꯃꯆꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯨ ꯃꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯑꯩꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯃꯥ ꯎꯕ ꯉꯝꯈꯤꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯔꯒ ꯌꯥꯏꯁꯅꯥꯗꯨꯁꯨ ꯄꯨꯋꯥꯡꯕꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯅ ꯃꯨꯟꯅ ꯈꯜꯂꯤ ꯅꯨꯡꯊꯤꯜ ꯑꯗꯨꯃ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯗ ꯅꯨꯔꯩꯗꯨ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯅ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯈꯜꯂꯝꯃꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯨꯕꯨ ꯌꯥꯖꯗꯨꯅ ꯅꯨꯔꯩꯗꯨ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯂꯝꯗꯦ ꯊꯕꯛ ꯆꯤꯟꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯊꯣꯛꯂꯤ
Nuraidu phamduna leirambani phamung aduda magi kada adubu tawpham sapham ama khangdri amuksu wakhal aduda asumna hai aina aranba ma oirubana aina tawba phone painingdribra adubu aina haige haina khalibase haidaba yade asi haijabadi asuk luna tinari basida asoiba malakani aduna ai haidaba yade asi haina amuksu hanna tamgan mada phone tawrami adubu handakti nupado receive tawrakli haipam tawpham khangdana tumina lei phone adudagi tamgan baduna usitana sum haidai aingonda kari semjin sajinabu wahina makhatana longnam tawge haribadu nangna hairaklebaso aina makhatana thajagadabu leitri aduna nangi wa tarroi phone asi thamkro nupi nangonda aina wa henba mahiningdi tathi sairakpasida Nuraidu ikaiba mapoksai adubu masu mana haigena khaliba adutadi haigena hairai aina nangonda phone tawraise nangbu pami nangonda sumge haina tawrakpa nate nangna khaliba wakhalado oiroi thado haigen tawrakpani nangna lawriba phirepto hongdo wahaduda tamnganbadu sinbaladu haiphet nakalamada singduna tapna yam usitana sum hairai nangbu kana nangna ngonda waharibase nangbu kana oirike nupina sukyam ikaiba khangdrisi kaigino ai nanga makhatana wari sananingba pokte ikaibana phiruk khummi Nuraidu ngyak aduda kari khumgani haina khangda tumina lei Nongmadolda ningthina ngalambi thajado khanghaudana pairakpa amuba nongna maikai kuding question kibaga pangkhak oiri thamoi apisak adusu ikai phiruk khummi tasena ai mangairi aina tawba khuding chumgani leirambi Nurai adu tamngan badugi akonbagi wahai aduna mahak tasengna ikaiba poksai nupi aduna tumin leibaduda yamna usittana karem kathaina duna tamngan badu amuksu hanjinna makha tarai namai dubu kadai da panki mi magi thamoibu nangna ngami matagum sanaramaga nangna mu asum masagi khanduna phone ga story bima nupi haisidi ikai ba khra khangdo nupi ni ikai ba khangdrabadi mi na thina ngangnaba hoini nangbudi khra tawba ngami aduna aduga asima suai munna taw punsi asida kana amana sanaraktriba mi ni aise ai nangbu nungsiman kibagi nangna ai sanaba ngambagi wani khangaba Nurai adusu saure tasengna ikaiba poklabasu mahaksu haihawdaba yade haibagum anam kanbi oiduna ngaihak aduda nupa aduna ngangliba wa adubu tataba makai khumlai nangon aina call tawraise yam tawninduna tawrakpa nate ai nangonda wa khra haigena tawrakpani nangi dugumba wado ai taningte nangna gi manabiduda hairiba wado hando yam tuna nangna ingonda laman khumdaba haiduna tawribani nangna aiga tinabaduda nungsi khangde nungside khangde nungsi hairibado tawsinaba natra loinabana aiga matam khra loinari aduga aiga luna tinazabi imanabida nungsi haibado ai yaningte nangna sainingba ngangningba pumnamak aingonda hairu aige soiba aina yaduna ai yazage adubu nangna mai leisana nungsi haidudi oithoktabani tamnganbadu phana sauningba ma oirabasu hairakliba wa adubu munna tai aduga asumak usitana khumi nangna mingona tawkhibaduna minasu tarokani haina khalibani ne ha nangaiga loinabado tha phaba nate nangonda aina nungsi haibasu tawsinaba nate adubu nangna ingonda tawsinaba natro aduga aina aigi thamoina nupi amamuk pamakpada nangna tingbagi hak leite aduga nangna ingonda wa ngangbagi right leite loina khrabada unsinabado ai pamte tasena khangaba aisu aiga wabasi phannaba aina lambi thibani apang phattaba migum mi na ingonda aranba ma tawrami haiduna aina muk laman khungani haibado aina te khangaba Nurai nokti nokningba natte adubu makhol thokna khajik no e aduga adu oirasu nang
ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯌꯦꯡꯕ ꯌꯥꯏꯅ ꯀꯩꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯅꯪꯅ ꯈꯟꯕ ꯋꯥꯈꯜ ꯑꯩꯅ ꯎꯕ ꯉꯝ ꯈꯪꯉꯕ ꯅꯪꯅ ꯑꯁꯨꯝꯕ ꯁꯥꯕ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯇꯥꯗ ꯌꯦꯠꯀꯤ ꯈꯟꯕꯗꯣ ꯊꯥꯗꯣꯛ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯅꯤꯡꯗꯦ ꯉꯥꯏꯈꯣ ꯁꯤꯃꯒ ꯇꯥꯈꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯣꯟꯁꯤꯟꯅꯕꯁꯤꯅ ꯑꯩꯒꯤ ꯃꯇꯝ ꯍꯦꯟꯅ ꯃꯥꯡꯉꯤ ꯑꯗꯨꯅ ꯑꯩꯁꯨ ꯇꯜꯂꯤ ꯑꯗꯨꯕꯨ ꯁꯤꯃ ꯇꯥꯎ ꯆꯥꯎꯊꯣꯛꯅ ꯍꯥꯏꯈꯤꯕꯦꯝꯃ ꯅꯄꯨꯟꯁꯤꯗꯨꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯋꯥꯈꯜ ꯍꯥꯟꯅ ꯈꯟꯕ ꯇꯝꯃꯨ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯃꯥꯅ ꯐꯣꯟ ꯑꯗꯨ ꯊꯝꯗ꯭ꯔꯤꯉꯩ ꯇꯝꯉꯥꯟꯕ ꯃꯥꯅ ꯑꯣꯏꯅ ꯐꯣꯟꯗꯨ ꯊꯝꯃꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯅꯨꯔꯩꯒꯤ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯁꯦꯡꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯔꯩꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯃꯤ ꯅꯨꯔꯩ ꯑꯗꯨ ꯐꯣꯟ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯁꯥꯎꯅ ꯌꯦꯡꯅ ꯍꯥꯏꯔꯤ ꯁꯥꯎꯔꯞ ꯄꯦꯟꯗꯅ ꯁꯦꯜ ꯄꯥꯏ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ ꯅꯪꯒꯤꯁꯦ ꯇꯧꯁꯤꯟꯅꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯏ ꯑꯩ ꯁꯣꯏꯗꯅ ꯏꯇꯥꯗ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯏꯟꯊꯣꯛꯅꯕ ꯑꯩ ꯍꯥꯏꯒꯅꯤ ꯋꯥ ꯑꯗꯨꯃ ꯍꯥꯏꯔꯒ ꯅꯨꯔꯩ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯌꯦꯡꯕ ꯇꯥꯏ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯇꯝꯉꯥꯟꯕꯗꯨꯁꯨ ꯉꯥꯏ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯃꯍꯥꯛꯅꯒ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯁꯤꯡꯅꯕ ꯑꯃꯒꯨꯝ ꯉꯥꯡꯂꯝꯕꯁꯤꯗ ꯍꯦꯟꯅ ꯃꯉꯣꯟꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯤ ꯑꯗꯨꯅ ꯃꯥꯁꯨ ꯍꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯁꯤꯡꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯀꯅꯥꯅ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯔ ꯐꯗꯣꯛꯄꯁꯤꯗ ꯅꯪꯅ ꯄꯪꯌꯥ ꯌꯥꯕꯒꯨꯝ ꯈꯜꯂꯤ ꯅꯪꯅ ꯄꯪꯌꯥ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯇꯧꯁꯤꯟꯅꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯁꯤꯒ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯨꯄꯤ ꯅꯪꯅ ꯑꯔꯥꯟꯕꯁꯤꯕꯨ ꯀꯨꯞꯄꯒ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯩ ꯌꯥꯅꯤꯡꯗꯦ ꯅꯪꯒꯨꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯕꯅꯅꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯠꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯁꯦ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯣꯏꯕ ꯃꯆꯥ ꯃꯆꯥꯁꯦ ꯃꯌꯥꯝꯅ ꯈꯪꯗꯦ ꯇꯥꯗꯦ ꯑꯗꯨꯕꯨ ꯅꯨꯔꯩ ꯅꯪ ꯀꯥ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕꯅ ꯐꯣꯟ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯝꯉꯥꯟꯕꯗꯨ ꯉꯁꯤꯗꯤ ꯃꯤꯂꯩ ꯁꯅꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯇꯥꯕ ꯇꯁꯦꯡꯅ ꯄꯥꯝꯃꯤ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯅ ꯃꯤꯂꯩ ꯁꯅꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ ꯁꯣꯝꯗ ꯀꯔꯤ ꯉꯥꯡꯅꯩ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯝ ꯆꯝꯖꯕꯤ ꯃꯤꯂꯩ ꯁꯅꯥ ꯑꯗꯣ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯐꯣꯟ ꯑꯗꯨꯗ ꯇꯝꯉꯥꯟꯕ ꯇꯞꯅ ꯅꯪ ꯊꯕꯛ ꯂꯥꯛꯄ꯭ꯔꯣ ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯃꯤꯂꯩ ꯁꯅꯥ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯗꯨꯒ ꯇꯞꯅ ꯀꯩ ꯃꯇꯥꯡꯅꯣ ꯑꯩ ꯊꯕꯛꯄꯨꯗꯤ ꯂꯥꯛꯏ ꯑꯗꯣ ꯅꯪꯒ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯠꯄꯗꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯏꯃꯥꯅ ꯌꯥꯝꯅ ꯆꯩ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯐꯣꯟꯁꯤꯗ ꯑꯗꯨꯃꯛ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯅꯨꯄꯤ ꯃꯥꯁꯨ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃꯒꯨꯝ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯑꯁꯨꯝꯅꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯤꯂꯩ ꯁꯅꯥꯗꯣ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ ꯊꯕꯛ ꯆꯤꯜꯂꯕꯗꯤ ꯑꯩꯁꯨ ꯊꯝꯖꯔꯒꯦ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯈꯨꯠ ꯁꯨꯝ ꯂꯦꯞꯄꯗꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯤ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯏꯁꯧ ꯈꯔ ꯀꯜꯂꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯍꯩꯇꯕꯅꯤ ꯉꯥꯏꯍꯥꯛ ꯃꯥꯅ ꯁꯥꯎꯅꯤꯡꯕꯗꯣ ꯍꯥꯏꯔꯕꯁꯨ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯔꯨꯅꯨ ꯏꯆꯦꯗꯣ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯑꯩꯒ ꯅꯪꯒ ꯂꯥꯛꯄꯗ ꯅꯣꯏ ꯏꯃꯥꯅ ꯁꯩ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯏꯃꯥꯅ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗꯒ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯏꯗ ꯅꯪꯗꯤ ꯃꯤꯂꯩ ꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯗꯨꯅ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯊꯕꯛ ꯇꯧꯔꯨꯒꯦ ꯅꯣꯏꯒꯤ ꯊꯕꯛ ꯃꯐꯝꯅꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯒꯤ ꯃꯧꯄꯥꯅꯤ ꯃꯗꯨꯈꯛ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯝ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯑꯣꯏꯗꯦ ꯀꯩꯒꯤꯅꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯅ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯒꯤꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯔꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯏꯊꯤꯜ ꯈꯪꯕ ꯅꯨꯄꯤꯁꯦ ꯅꯪ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯏꯁꯣꯔ ꯑꯁꯤꯅ ꯉꯥꯎꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯒ ꯍꯦꯛ ꯀꯣꯏꯅꯍꯜꯂꯤ ꯑꯣꯏꯒꯗꯕꯁꯤꯒ ꯀꯣꯏꯅꯍꯟꯗꯗꯅ ꯑꯁ ꯌꯥꯔꯦ ꯊꯝꯃꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯤꯂꯩ ꯁꯅꯥ ꯑꯁꯤ ꯍꯥꯏꯅ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯏ
Nupi aduna sauduna phone thamkibada tamnganbadu noktuna lehowi. Melay sanado murum soli. Karimino asuk mamay kanbasibo. Kay ko no haiba. Maga kangnaramba nupi sigi mamanabi aybo amuk pami. Ayorambagi phabani. Kanagumma moiradi suaitida punarani. Murum sonduna layringai hauna khinglakpa ringtone aduna masado amuk khanglami. Tamnganbadu amukka tawrakli saurangna koladu paiduna. Amuk haibda gyan tanasi. Angang masanatri kaygino asu yamanam kalisibo. Ay nangasaydagi hairisi imalondani. Wakal tabang ngambidraba kayno. Tamnganba nupi aduna isaglang madubu taraga nukmi tawna yam thawsadana. Aygisu aingonda onsinduna kisanaduna saurap tawna. Isaw lang na manupi mapangi yam nungayri. Karyam na lang nangna lang limi isaw do mitaga uri. Melay sana haidorakliba nupa adugi wa adubu taraga mayada kumi. Nganglambado jap lepi ikaibana nupi duna tumin laikibada. Ikairabo mo tumini lairibasibo. Ikaigano. Ingona ikaiba haunade. Ado nanggam tu unasi. Hausik ngayak unasi. Nang mo yumda tinbibigay ayabado. Nang napidrabani na dukana tudoy na lakpatabani. Isigi mamangdoy na wari tawrasi. Sway law kreta singna asum na tawrabadadi. Mahak loyre haina ato na melay sanado asum na kuminok tu na. Nang nadum na tawraga na haying na gayso amuk na tabak lakpiraroy. Harauramba nupa ado nupi dugi phagi oina kumlakpawa ama oirabaso thamoy adudi yamna nungaitaba mapuksay aduna tuminna tapthana makha tarai. Melay adum nengon amuk hana haibiganu pa sum ay awabasi koknaba haiduna nangonda inilaknabani. Nang nadum na hairadi ay nangonda kaishu hairaroy. Adubo ay awabu ubibaduda aishu nangonda wari saraga phai haina tawbani. Natrabadi aygi wakalase pothapam kangte. Aduga ay nangka punsigi oina luinaba pami. Aygise nangonda tawshinaba nati. Ay naharise nangamukta thazabiu pa. Melay sana tamnganba mana asumna taptharakpasida mahak sauge haina khalambado tumina layri. Amukso awama masak khangba amadi mamanabi adna tawkibado aranba amani khangmana tingthokna sauba ngamte. Nanggi nungaytabado aingonda liyo. Ay khangi tasingna nang yamna nungayramoy haiba. Adubo nanggi wahay ayba nungsi haibado madi nang haigano. Nanggi awabada ay saruk yabadi ngamgani. Adubo nang na inusi haibado madi ay yaba ngamay. Ay nangga unaduna wari sana ningi. Masigi ayabasi madi nang namuktang yingbiduna pibiyo. Thamoy kaiduna lakpi thamoy sonbi mahakni. Nupa asina asumna naugtharakpada mahak kumpham khangde masado migi dukan asida thabak laklaga mana asumna matam manghanna leirabadi mina nungsiba haunade aduna tapna khumi. Ay thabak loirakpa matam oibagi kharasili. Ay horen kona nangonda pawhoraklagi. Nangsu kahin mo wakal khanduna leiran ay thamagi horen amuk hairaklagi. Melay sanado asi haina phone adu thammi tamnganbado harausay. Nupi aduna kona mo pawhorakke hairambasida. Wakal adu khara yangi magi ningba tunglani haina khali tasengna singnaba nate laman khumningbagi mairina tawshinaba nate. Sahi matang asida thamoy kaibasi nungaite aduna nupi asima oinaba khangnaraga punsigi oina magi oige haina khali adunani. Phone thamkre melay sanado. Adubu wakal aduda khanganu yadana tamnganba magi wakal adu khali. Makal phaurakpa oiridra magi maphamda nungsiba haibado saudaba langla aduna lamlanbaduga magi thamoiga kisima kinaba hotnaraklibra amuksu angaubigum mumon tawi. Matang sadana sanglakpa liliduna melay sanaduna matomta mondrang tawba nokpadubu uhobana phagi tawna laknarai. Magi matam haibase laklabadi yadeni ko nokpa ekta tawbini tawrisi melay nangdi matam khra leiko nuresu ekta satki nangdi leiku isigi luhongmada leisabi oiramko aidi aribi oirabanina aigi imanabi sanaba nupi watleba aduna noi khrasi oidoine nangsu satkiba yaroi aduna nokfetka amta tawkinuko. Melay sanado ikaibana manakadud leiba nupi masa khara aduga wawa nokminai.
Lily mayam adubu tanaba maongda. Yare yare mayam ngasi oinadi lepase pungsu tarabanina aina leirakliba sapose sarasila. How tawna mayam adu asumna asapot adu masaraga mahay yumlomda thabak loinarabanina hanare. Marak aduda meleisana adu su yauribani. Meleisana mataba urabadi haina university romdagi tamnganbado taha lakbani. Adubu uba phangdre makok adu leiduna ubra haina yengi adubu phangde. Lily aduna mawpana tawribadubu ubana. Nupi masa loina satkre ayi wakra singdane amu irang tawsinbiranu. No university duda tawbudu pelaktrabra swaida mung laadi phare laabanina ponu yumda halasi. Yam nungaijare bungo. Tamnganbadu tuminna leiri masi eduga manabadu tanduna asum tawna masin mopa adusu numidang wairam aduda yumlomda hankirami. Ayingba malangna liri humlakpa lampakta numidang wairam aduna angang masa kayana sanarakpa yamna nungayba matam aduda mileisana adu thabak halakbagi moli matumta lai. Wakhala aduda asumna marol loli. Aigi punsi haisidi aina semdawni. Aibo haukiba mayam asibo hansin khanduna leiratra. Anauba khongthang ama thangba matamda minok sauba samas asida karimu hairakani. Mahakna asumna matomta khanba yaba kayama khandun lai. Lampak yarokpaduda mabu halakpadagi ngasaidagi mabu ngairamba. Nungshibada anam kanma nupaduna mabu lakpa ubada taram kauraklammi. Milay nangairamini. Wakal amada tawduna lakpana nak yet aduda kana lay haiba khangba nati. Aduba asumna mi amana kaurokpa sida wakal oirakli. Uwangbu oirambada. Aima haiduna kaisu khandana uwangbadugi manakta sangsilai. Meleisana kaisu khanda isam samthokna. Nangoira aidi kana ka malaga soida ingairamiro aise. Soida ngaidrabasu yumda hotelda adumak leramba yadro. Haige khana laklibasiga yumda leiba yaba natte amuksu meleisana adugi isam samba ikoi sadaba matau aduda haiba ngamdre nupa thokpa ngamdre puwangbado. Meleisana adu nupa adugi nahan khaiga yamda manadaba maong aduda karigumba ma hainingba mali aduna tapna. Nangaingonda kaino ma hainingba mali adugi damak natro nangna mafamsida ngairamise. Puwangbado khangyeng magi matauda nupi sina khangbiba sida meleisana tapna. Aina saugataba wadi nang hairakano. Adubo nangna engonda nanggi oiba nungaitaba ma leiragadi hekta hairo ai tage. Puwangba sat hekta hairakpa ngamde adubo haidaba yade aduna tapna. Aina haigina lakpa wase hairagadi nang soilan saugani. Aduna ai hairaroida. Thamoigi oiba wakrase haigina aina lambisida nangbu ngaibani milay. Pari isalagi. Tasengna thamoi sokna nungaiti utliba matau asida meleisana aduna tapna. Kaiwano hayo ai tarage ai sauraroi. Puwangbado meleisana na asumna muk hairakpasida meleisana mangonda chumdring yengi. Meleisana do hairo haibagum ingit pirami. Puwangba tapna nupi mangonda yengma ngamda marulukna yamna pakatna hairai. Sengna Naroibu oina amuktanga ay hangge. Milay, nang punsigi oina ay butaseng na nungsiba ngamlaroidra. Ngayak aduda makoy anido tuminalay. Puwangba nupa na tabagum maruluk na lay. Hanggat na nupi duda yengba pawba taseng na ngamde. Adubo meleisana thawna pumna magputhok awaba kaya pawrakliba pumna magtasin kumsin na hairai. Hoy, ay nangbo mapok asimagay nungsiba. Tasing na ingamlari puwangba. Thamoida karino khangdaba saina ama masaduda phawi. Wahedu tabada puwangba mit ushinduna awabadubu khangzai. Poloi fam oigen ningluba kaira dramit kup asida.
ꯀꯤꯟꯊꯔꯛꯄ ꯑꯁꯥꯒꯤ ꯐꯨꯔꯥꯅ ꯅꯜꯂꯕꯗ ꯀꯅꯥꯗꯕꯨ ꯋꯥꯀꯠꯀꯅꯤ, ꯀꯅꯥꯗꯕꯨ ꯍꯥꯏꯖꯒꯅꯤ? ꯀꯥꯏꯔꯕ ꯊꯃꯣꯏ ꯃꯁꯦꯠ ꯄꯨꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯆꯨꯈꯠꯂꯛꯄ ꯇꯥꯕꯅꯤ ꯑꯅꯧꯕ ꯃꯩꯔꯥ ꯑꯃ, ꯃꯝꯁꯤꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯅꯧꯅ ꯃꯉꯥꯜ ꯑꯃ ꯐꯪꯅꯕ꯫ ꯄꯨꯋꯥꯡꯕ ꯂꯨꯝꯊꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯒꯤ ꯃꯃꯤ ꯇꯥꯍꯜꯂꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯕ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨꯁꯨ ꯐꯥꯊꯖꯗꯨꯅ ꯄꯦꯟꯊꯣꯛꯄꯒꯤ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ, ꯃꯦꯂꯩ, ꯅꯤꯡꯉꯥꯏꯖꯧꯕ ꯊꯃꯣꯏ ꯑꯁꯤꯒꯤ ꯊꯧꯏꯟꯁꯤꯗ ꯂꯝ ꯍꯦꯜꯂꯕ ꯆꯤꯟꯕꯥꯜꯅ ꯌꯥꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯏꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯪꯅꯗꯤ ꯈꯟꯕꯤꯅꯣ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯩ ꯋꯥꯔꯧꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯀꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯃꯄꯥꯜ ꯊꯣꯡꯗ ꯅꯨꯡꯁꯤꯕ ꯁꯥꯔꯕꯁꯨ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯇꯝ ꯑꯃꯗ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯊꯃꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏ ꯑꯃꯕꯨ ꯋꯥꯔꯛꯄ ꯉꯝꯍꯧꯗꯕꯁꯤꯒꯤꯗꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯍꯥꯟꯅꯒꯨꯝ ꯅꯪꯒꯤ ꯃꯔꯨꯞ ꯄꯨꯋꯥꯡꯕꯗꯨꯅꯤ ꯍꯥꯏꯅꯗꯨꯃꯛ ꯈꯟꯕꯤꯌꯨ꯫ ꯅꯪꯒꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯔꯨꯞ ꯄꯨꯋꯥꯡꯕ ꯂꯩꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯅꯪꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯑꯗꯨꯕꯨ ꯂꯥꯛꯇꯕꯗꯤ ꯑꯣꯏꯁꯅꯨ ꯑꯋꯥꯕ ꯃꯤꯀꯨꯞ꯫ ꯌꯥꯏꯐꯕꯤ ꯑꯣꯏꯌꯨꯀꯣ꯫ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯨꯄꯥ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯈꯨꯝꯂꯛꯄ ꯃꯗꯨ ꯇꯥꯗꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯋꯥꯍꯩꯒꯤ ꯇꯤꯡꯈꯪꯅ ꯊꯣꯠꯂꯕꯤ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯖꯤꯟꯒꯨꯝ ꯊꯤꯜꯂꯝꯂꯒ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯔꯧꯔꯗ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ? ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯂꯩꯁꯅꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯇꯥꯈꯤꯗ꯭ꯔꯦ, ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ ꯄꯨꯋꯥꯡꯕꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯤꯂꯩꯁꯅꯥ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯃꯤꯠꯌꯦꯡꯗꯒꯤ ꯃꯃꯤ ꯁꯥꯝꯂꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ꯫ ꯃꯤꯁꯛ ꯑꯃꯅ ꯋꯥꯔꯧꯈꯤꯕ ꯍꯥꯏꯕ ꯑꯁꯤꯇꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯤꯂꯩꯁꯅꯥ ꯎꯠꯂꯝꯂꯤꯕ ꯄꯨꯋꯥꯡꯕꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯂꯝꯗꯨꯅ ꯃꯤꯂꯩꯁꯅꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯤꯉꯣꯟꯗ ꯂꯥꯟꯕ ꯌꯥꯝꯅ ꯀꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯅ ꯊꯦꯡꯂꯛꯄꯅ ꯒꯝ ꯒꯝ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ꯫ ꯇꯝꯉꯥꯟꯕꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯕꯨ ꯈꯟꯒꯗ꯭ꯔꯥ? ꯄꯨꯋꯥꯡꯕ ꯃꯥꯒꯤꯕꯨ ꯅꯤꯡꯒꯗ꯭ꯔꯥ? ꯃꯍꯥꯛ ꯃꯀꯣꯛ ꯃꯆꯥꯗꯨ ꯉꯥꯎꯔꯤ꯫ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯩ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ ꯇꯁꯦꯡꯅ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯅꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯛ ꯑꯗꯨꯗ ꯀꯩꯁꯨ ꯍꯦꯛ ꯆꯪꯗ꯭ꯔꯦ꯫ ꯍꯣꯇꯦꯜ ꯐꯝꯂꯝꯕꯤ ꯃꯃꯥ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯜꯂꯛꯈꯤꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯃꯈꯣꯟ ꯃꯋꯥ ꯇꯥꯗꯕ꯫ ꯄꯨꯡꯅꯒ ꯊꯦꯡꯂꯛꯄꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯥ ꯊꯛꯄ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩ ꯊꯔꯣ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯃꯤꯂꯩꯁꯅꯥꯗꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯄꯨꯡꯁꯤ ꯊꯦꯡꯉꯤ꯫ ꯃꯥꯗꯣ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ꯫ ꯃꯇꯝꯅꯒ ꯐꯠꯇꯕꯒ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯑꯗꯣ ꯇꯍꯥ ꯇꯍꯥ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗꯨꯗ ꯃꯆꯥꯕꯨ ꯀꯧꯏ꯫ "ꯍꯩꯕꯦꯝꯃ, ꯃꯤꯂꯩ, ꯏꯃꯥꯒꯤ ꯁꯅꯥ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯪ? ꯏꯃꯥꯒꯤ ꯁꯅꯥ, ꯇꯥꯕ꯭ꯔꯣ?" ꯉꯥꯏꯍꯥꯛ ꯎꯏꯊꯕ ꯑꯣꯏꯈꯤꯕꯅ ꯋꯥꯃꯟꯗꯅ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯗꯦ꯫ ꯃꯆꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯅ ꯇꯨꯝꯕꯗꯨ ꯎꯔꯒ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ, "ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ? ꯁꯅꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯃꯤꯂꯩ, ꯁꯤ ꯇꯥꯕ꯭ꯔꯣ?" ꯃꯁꯥ ꯅꯣꯝꯗꯨꯅ
ꯃꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯤꯂꯩꯁꯅꯥ ꯑꯗꯨ ꯃꯃꯤꯠ ꯁꯤꯡꯏ꯫ ꯃꯃꯥ ꯑꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯍꯜꯂꯛꯂꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯠ ꯂꯥꯛꯂꯝꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ? ꯏꯃꯥꯗꯤ ꯀꯌꯥꯗ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ? ꯃꯤꯂꯩꯁꯅꯥ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯃꯥꯁꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯈꯪꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥ. ꯉꯥꯏꯍꯥꯛ ꯎꯏꯊꯗꯨꯅ ꯂꯩꯔꯝꯃꯦ. ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ. ꯌꯥꯔꯅꯤ ꯏꯃꯥ. ꯏꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯔꯨꯔꯣ. ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯃꯆꯥ ꯑꯗꯨꯅ ꯐꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨꯗꯤ ꯎꯕꯅ ꯇꯞꯅ, ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯅ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯔꯅꯨ. ꯏꯃꯥ ꯂꯣꯏꯅ ꯇꯧꯔꯒꯦ. ꯌꯥꯔꯅꯤ. ꯅꯪ ꯄꯣꯊꯥꯔꯣ ꯉꯁꯤꯗꯤ. ꯌꯥꯅꯤꯕ ꯏꯃꯥ. ꯃꯤꯅ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ. ꯌꯥꯗꯦ ꯌꯥꯗꯦ. ꯏꯆꯥ ꯋꯥꯔꯦ ꯍꯥꯏꯕ ꯏꯃꯥꯅ ꯈꯪꯉꯤ. ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ. ꯅꯪ ꯇꯨꯝꯃꯣ, ꯄꯣꯊꯥꯋꯣ. ꯑꯩ ꯍꯣꯇꯦꯜ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯂꯒꯦ ꯏꯕꯦꯝꯃ꯫ ꯃꯦꯝꯆꯥ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯍꯣꯏꯗ ꯇꯁꯦꯡꯅ ꯋꯥꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯃꯐꯤ ꯍꯣꯡ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯀꯥꯏꯕ ꯍꯥꯏꯕꯕꯨ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯥꯏꯔꯦ ꯄꯨꯋꯥꯡꯕ. ꯅꯍꯥꯟꯈꯩꯗꯤ ꯑꯁꯥ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ꯫ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯅꯤ ꯁꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯌꯥꯟꯊ, ꯃꯈꯨꯠ ꯑꯅꯤꯅ ꯅꯥꯀꯟ ꯅꯥꯀꯟ ꯁꯧ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯕꯅꯤꯅ ꯊꯥ ꯊꯋꯥꯟꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯇꯤꯌꯥꯗ ꯉꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯈꯟꯒꯅꯨ ꯌꯥꯗꯦ ꯃꯥꯒꯤ ꯋꯥꯈꯜ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯨꯋꯥꯡꯕ ꯃꯄꯤ ꯏꯔꯥ ꯊꯥꯡꯉꯤ꯫ ꯇꯁꯦꯡꯅ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇ ꯅꯤꯡꯉꯝꯗꯅ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯤ ꯃꯄꯣꯛ ꯑꯁꯤꯃꯛꯀꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ. ꯅꯪꯒꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯇꯥꯔꯕꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯀꯌꯥꯁꯦ ꯈꯜꯂꯔꯣꯏꯒꯦ. ꯑꯗꯨꯕꯨ ꯃꯤꯂꯩ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯅꯠꯇꯦꯀꯣ. ꯆꯍꯤ ꯐꯅ ꯌꯥꯝꯃꯤ. ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯨꯡꯁꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯂꯛꯄꯗ ꯑꯩ ꯅꯪꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯕꯅꯤ. ꯅꯪꯁꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯇꯞꯅ ꯇꯞꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯑꯩ ꯇꯝꯂꯒꯦ. ꯑꯩꯒꯤ ꯋꯥ ꯑꯃ ꯅꯪꯉꯣꯟꯗ ꯍꯥꯏꯔꯔꯣꯏ. ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤꯅꯤ. ꯑꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ. ꯇꯁꯦꯡꯅ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯇꯣꯝꯇ ꯃꯩꯁꯥꯛ ꯑꯁꯤ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯃꯄꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯄ ꯐꯥꯎꯕ ꯇꯁꯦꯡꯅ ꯈꯪꯗꯦ ꯀꯌꯥꯗ ꯑꯈꯟꯕ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯈꯜꯂꯤꯕꯅꯣ꯫ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯆꯥꯎꯔꯦꯜ ꯇꯞꯅ ꯃꯆꯥꯗ ꯌꯦꯡꯅ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ? ꯏꯆꯥꯅꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯡꯉꯝꯗꯅ ꯆꯤꯟꯇꯥ ꯄꯨꯔꯤꯕꯗꯨꯕꯨ ꯍꯥꯏꯌꯨ. ꯏꯆꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯦ? ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯌꯦꯡꯉꯤ꯫ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯝꯃꯤ ꯄꯨꯋꯥꯡꯕ. ꯀꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯕꯥꯕꯥ. ꯉꯁꯤꯗꯤ ꯅꯁꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝꯅ ꯋꯥꯏ, ꯃꯐꯝ ꯈꯪꯗꯅ ꯋꯥꯏ. ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯌꯨꯗꯅ ꯏꯄꯥꯗ ꯃꯔꯝ ꯑꯗꯣ. ꯏꯆꯥꯅ ꯁꯨꯝꯅ ꯎꯡꯗꯨꯅ ꯂꯩꯕꯁꯤ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦ. ꯅꯃꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗꯒꯤ ꯅꯪꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯅ ꯏꯄꯥꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ. ꯑꯗꯨꯅ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ. ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯁꯤꯕꯨ ꯈꯟꯅ ꯇꯞꯅ ꯈꯨꯝꯃꯤ ꯄꯨꯋꯥꯡꯕ. ꯅꯆꯥ ꯑꯩꯅ ꯅꯨꯄꯤ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ. ꯑꯩ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯄꯥꯕ. ꯃꯥꯇꯕꯨ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯗꯨ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ, ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯄꯥꯕ.
ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯄꯨꯋꯥꯡꯕꯗꯨ ꯃꯔꯨ ꯂꯨꯛꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯩ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯃꯇꯧ ꯑꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ ꯄꯉꯥꯡ ꯉꯥꯡꯂꯕꯁꯨ ꯆꯤꯟꯕꯥꯟ ꯑꯗꯨꯗ ꯃꯤꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯔꯝꯅꯤ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯏꯄꯥꯗ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯏꯄꯥ ꯆꯠꯇꯨꯅ ꯏꯃꯧ ꯑꯣꯏꯅꯕ ꯑꯩ ꯍꯥꯏꯒꯦ ꯀꯔꯤꯒꯤ ꯏꯆꯥꯅ ꯁꯨꯝꯅ ꯇꯧꯒꯅꯤ ꯅꯪꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯄꯨꯋꯥꯡꯕ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯄꯥꯗ ꯌꯦꯡꯉꯤ ꯃꯇꯝ ꯁꯥꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯁꯤ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯊꯃꯣꯏ ꯁꯣꯛꯅ ꯃꯦꯝꯆꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯣ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨꯃ ꯀꯅꯥꯗ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯣꯏꯁꯤ ꯀꯗꯥꯏ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯋꯥꯈꯜ ꯑꯗꯣ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥꯅ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯎꯪꯗꯨꯅ ꯂꯩꯕꯗꯨꯗ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯀꯥꯏꯒꯅꯨ ꯏꯕꯨꯡꯉꯣ ꯏꯄꯥ ꯏꯆꯥꯈꯛ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯇꯥꯟꯅꯗꯅ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯄꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯊꯃꯣꯏꯒꯤ ꯑꯋꯥꯕꯅ ꯍꯦꯜꯂꯛꯂꯕꯗ ꯃꯥꯒꯤꯗ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯍꯥꯏꯕ ꯑꯄꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯡꯊꯥꯗꯨꯅ ꯃꯦꯝꯆꯥꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤꯕ ꯊꯃꯣꯏ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯨꯋꯥꯡꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥꯗ ꯌꯦꯡꯅ ꯕꯥꯕꯥ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯅꯨꯡꯁꯤꯅꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅꯕ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯒꯅꯤ ꯏꯆꯥꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯂꯝ ꯅꯛꯄ ꯑꯁꯤꯅ ꯑꯗꯨꯝ ꯐꯔꯕꯅꯤ ꯏꯕꯨꯡꯉꯣ ꯈꯨꯜ ꯂꯩꯀꯥꯏ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯃꯤ ꯑꯣꯏꯔꯅꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯌꯨꯝꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯏꯄꯥ ꯏꯃꯥꯕꯣꯛ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯂꯩꯁꯅꯥꯗꯨꯅꯤ ꯕꯥꯕꯥ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯏꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯀꯤ ꯆꯥꯎꯔꯦꯜ ꯑꯗꯣ ꯃꯁꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯆꯥꯎꯔꯦꯜ ꯃꯁꯥꯗ ꯃꯨꯟꯅ ꯌꯦꯡꯅ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯊꯣꯛꯇ ꯃꯈꯥ ꯇꯥꯔꯛꯏ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯁꯅꯥ ꯍꯥꯏꯕ ꯉꯥꯏꯈꯣ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯗꯥꯏꯗ ꯊꯦꯡꯅꯩ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯅꯈꯤꯕ ꯅꯠꯇꯅ ꯅꯪ ꯃꯥ ꯀꯗꯥꯏꯗ ꯎꯅꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯥꯎꯕ ꯂꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ ꯕꯥꯕꯥ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯃꯥ ꯃꯆꯥꯗꯣ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯗꯨꯅ ꯀꯅꯥ ꯈꯪꯍꯟꯗ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ ꯃꯃꯥ ꯃꯆꯥꯅꯤ ꯍꯤꯡꯂꯤ ꯕꯥꯕꯥ ꯑꯗꯨꯒ ꯑꯩꯅ ꯃꯦꯂꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯏꯕꯨꯡꯉꯣ ꯆꯞ ꯂꯦꯞꯄꯤ ꯄꯨꯋꯥꯡꯕꯗꯣ ꯃꯁꯥꯒꯤ ꯋꯥ ꯑꯗꯨ ꯐꯥꯎꯕ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯆꯥꯎꯔꯦꯜꯗꯣ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤ ꯉꯔꯥꯡ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯏꯄꯥꯅ ꯄꯥꯝꯗꯦ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯪ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯈꯪꯂꯕ꯭ꯔꯥ ꯄꯨꯋꯥꯡꯕ ꯏꯄꯥ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ ꯑꯩ ꯇꯨꯀꯠꯆꯩ ꯄꯨꯋꯥꯡꯕ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒꯨꯝ ꯊꯣꯛꯂꯔꯦ ꯑꯁꯤ ꯌꯧꯅ ꯃꯄꯥꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯦ ꯁꯥꯎꯗꯣꯛꯇꯕ ꯃꯄꯥꯅ ꯁꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯗꯦ ꯑꯣꯏꯔꯣꯏꯗꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯃꯇꯣꯝꯇ ꯄꯦꯟꯗꯕ ꯍꯦꯜꯂꯤ ꯆꯥꯎꯔꯦꯜꯅ ꯑꯗꯨꯋꯥꯏꯗ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯎꯪꯗꯨꯅ ꯂꯩꯒꯅꯨ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯁꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯏꯆꯥ ꯅꯨꯄꯥ ꯅꯇꯣꯝꯇꯅꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯄꯥ ꯂꯩꯅ ꯂꯨꯈꯥꯛ ꯁꯈꯥꯛ ꯈꯨꯟꯕ ꯍꯧꯅꯗꯦ ꯂꯥꯎ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯨꯋꯥꯡꯕꯗꯨ ꯎꯪꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯑꯗꯨ ꯋꯥꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯍꯧꯏ
ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯃꯥꯅ ꯅꯝꯗꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯈꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯑꯁꯤꯛꯄꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯋꯥꯡꯕꯗꯨꯒꯤ ꯋꯥꯈꯜ ꯃꯍꯥꯛ ꯈꯜꯂꯤ ꯉꯁꯥꯏ ꯃꯥꯅ ꯆꯩꯈꯤꯕꯗꯨ ꯃꯇꯣꯝꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯆꯩꯕꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯕꯅ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯄꯣꯛꯄꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯎꯈꯣꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯨꯔꯥ ꯉꯥꯊ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯥꯖꯗꯨꯕꯨ ꯌꯦꯡ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯄꯨꯋꯥꯡꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯈꯣꯡꯊꯥꯡ ꯀꯥꯏꯔꯕꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯕꯤ ꯑꯩꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯄꯤꯕꯥ ꯑꯃꯅꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯍꯧꯅꯗꯦ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯅ ꯏꯇꯣꯝꯇ ꯍꯣꯠꯅꯕꯅꯤ ꯋꯥꯔꯧꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯊꯦꯝꯖꯤꯜꯂꯔꯣꯏ ꯑꯩꯒꯤ ꯃꯥꯏꯀꯩ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯇꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯨꯒꯤꯗꯃꯛ ꯅꯪꯕꯨꯗꯤ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤ ꯊꯝꯃꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯩ ꯈꯪꯉꯤ ꯑꯩꯗꯤ ꯅꯧꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯦ ꯃꯧꯒꯤ ꯁꯤꯡꯅ ꯁꯟꯒꯦ ꯍꯥꯏꯅ ꯈꯟꯗꯦ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯕ ꯄꯨꯟꯁꯤ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕꯤꯅꯤ ꯑꯩ ꯀꯅꯥ ꯑꯃꯗ ꯑꯁꯥ ꯄꯤꯕ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄꯨꯋꯥꯡꯕ ꯑꯁꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯇꯝꯉꯥꯟꯕꯗꯨꯒꯤ ꯋꯥꯈꯜ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯧꯁꯥꯗꯦ ꯃꯔꯝꯗꯤ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯍꯣꯡꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ आशा कया कायदुना लाक्लबा थाजबा हाइबदुना लापना चट्रबी अइनी अइ कनामबु थाजदे अदुगा अइगी लेपखिबा खोंफम होंगलोय नंगी अवाबदुदी अइ सोइदना सरुक यागनी अदुबो नंगी नुंगसिबदो अइना कइदौनुंदा एक्सेप्ट तौगदबा लैते अदुगा नंग अइ नुंगसिबा नते इताना हाइबा लमन खुंबा हाइबदुने अइ खंगे होइदा अइगी वरी तारगा अइसी कनानो हाइबा खंगलबदा सोइदना अइगुंदगी लापना चटखिनी अइ कनाबसु किदिदा असि यौना काइबा थमोय असिबो संसार असिदा लैरिबा कनामा यरमगद्रा अइगुंबी अवाबा कोंगाइ खांबी असिगी समाज असिदा लैरमगद्रा असुमना मागी ओइबा अमदा फमदुना लैरिङै ममा मेमसादो नागल अदुदा फमथै मसागी माइथोंग येंगना हाइरई निंगसिंगबना पीबा सैनादी इसाना थेंगनदुना कोकनबा होटनद्रबदी कनानासु कोखनबा ngamloi बेमा अदुना कौथोकपा हाइबदो हंजिन हंजिन तमो नंगसी नसाना नसा कनानो हाइना खंगो नंगी अबोक अदो मसा सोंजिले हाइना कसारदगी पाव हाइरई मेलैसना ममागी वा अदुदा ममादा येंगी अदुगा सोंथांगना अबोकपो अदुदी अखोई सत्कद्रैमा कमदौनी येंगिसी मतम खरा अदुगा याद्रबदी चटपा ताबनी अथेंगबा अहिंगदा नसा वानबा होटनगनो पोथानबा तौरो इमासु तुमगे बेमा मेमचा मसादा असुमना हाइरमदुना इमुंगदि संखी मेलैसना तुमिना फमदुना लै मान असुमना लैरिङैदा तमगानबगी कोल यामना थाजदना लाई फोन अदुदा थोक्लक्लिबदुबो मुन्ना येंगना लै रिसीव तौरमदे मेलैसनादो तपना हाइरी करीनी सानो मसीनबु तुमगेदि लैतदना तमगानबदो
ngasai nupi aduna saurangdana phone thamkiba amadi unage haiduna prep lakpasu leiramdabaduda mahakna yumda halakpa matamda wakhal aduda matabu khalli tasengna awaba ma oigedaba nuregi wakhal adubudi mahak kaukthokpa tamle tasengna cha ising toklakpa mi tumna khraba matung wakhal aduda khanba yaba kaya ma khallurabagi tungda pung adusu kaya thengba oidri haina khanduna tamnganbaduna melei sana mangonda call tawrakpani adubu call du receive tawrakte tamnganba nupi aduna phone adubu pairaktrabada matomta soli asumna mabu tungkhrabra khangdeni pungsi kaina thengbasu nati masangam jaduna ngana tungkhrabra hoida aroi boina amtang tawraga loire kaigi dawdani tumamoida asi haina hanjina muksu phone adu tawsili somda tatkhre haina harauraga hanjina muksu tawrakpasida melei sanadu sauningi mahak ngasidi wari sananingba pokti ingna signa pothaningba mo oirami masado adubu nupa aduna hanjina tawrakpaduda melei sanadu karibu khallaba tallabasu tanna nupa adugi call adu pairami harauzai nupi duna call pairakpaduda melei sanadu hoi mai kaisu hek haidana matomta tumina lei nupi aduna tumina leibaduda nokmi tongna tamnganbaduna kaurei milei tabro tumabo nangpo kaigino mina phone tawraklaga tumin leiduna tadro milei nupa aduna asukyam nungsina tapna hairakpasida kari ahenbu wa yaurubunu khangde saurap tawbagi khonthokta melei sana makha tarei kai lege nangna thengmusida phone tawreise hausikse nupi da phone tawbagi matam laba tumgi di leitadana kai jagine tawribano nangise nganglakliba khol adu tabada tamnganba sauningba mapoi kanamtana asigumba khol asi mangoda nganglakpa ngasi phawba leiti adubu asumna nganglakpada mahak yamna sauningba oirami adubu pumnamuk phathaduna khummi kayam thengladana nangna sumna hairibano pungsi dungali aikhoidi chak tokpada ngairi ngaiko nangsi dum isawda langi sigayino aikoi si oina haibadi nangse wayamna ngangde hai aduga kaino nangna ingona nganglakli mayam sibo kaino haibani is aduna haibadi noi imungda kase aigi maramda wariyam sanari boire hoi bongo aisi mida yenglaga wa ngangi nangna nasega yam khenai adunani aina nangona ngangliba kholase yare tham nanga sananabu wari leite maram leitana phone chakat tawrukte oiragana nangi number se aina block piraktoy sounding ba haiba ba yam sounding le kaya da thawai usitana nganglibano haina khanbada adubu pumnamak adu phathai tapna mong hadana khumi nupi ne yam sagon base phatabani aduna sawbano nati nang nei ngonda sawri basina kai maram leiduna sawri bano hayo aduga ai phone ase amta thamnaba tawki aina haigi khana tarokliba call asigi maram ayamta hairamki tumina tai melei sanado kaisu khumlakpa ma tawdri masado tumina tai khangningba amadi mahak supoklibani aduna tamnganba tapna mana haigi haibu wado makha tarai nang ai mafam amada hayengdo angtu unasi asimadi nangna khara yabi aigi thamoigi oiba wa khara nangon haisaki aduga nangi apam pamdadusu ai taning nangonda namfu sapu tawba ai pamde migi right matba misaktusu oijaningde hai aduna nang hayeng aigu unaba yagadoribra haibado ngaihak tumina lei wakhal munna khali kari tawbana phagani haina melei sanado ngaihak asumna munna khanthaba yaba ama munna khallaga melei sanado tapna khumlai hoyai unarasi ai nangi wado tabirage phare nang hayeng ai bulo ai hayeng di thabak lepagi thabak laklaga ngana suti lawbudusu ai nungaiti aduna ai thamage thengi harau yarakpasida karibu hena wado makha tagani aduna tumina leiri hoi haina phone aduma thamnare tamnganba harauba nungai ba mapuksai nupi asina harau yarakpada momon tawna khalli wakhala duda hayengdi aigi thamoy asina
haige haina khalliba mayamse mangonda amata watana loin hairake aduga mana kari khali haibadu masu ai tarke masina phagadaba male hoida awa abu wakal miku khudin khan bhawnate ai bu tasengna nungsiba nupisu natabidubo asumna mana khanbagum melei sana du su khalli wakhaladuda ayengdi unaduna ai mangonda ai sikanano haina miyek sengna haiba tabani ai wari taraga soidana ai nungsi haibadi lairadana ai udanaba thaiduna chatkani khangdri asum tauna numit asimadi hawkirami mathangi ayukta ngasidi thabak laklaroi haina lili mangonda haikibana mamagi mateng tawbirami tasingna melei sanado pung taret khare helakpaduda nure ado hotel aduda sanglakle cha thakpa lakpa mi mayam ama leibana ikai boi kari boi nure do masado comfortable oichi magi mataw adubo understand tawduna melei sanado mapalomda thuklai nure melei sana yengna noyumda sanguine nangsu leiramte nangna phaba thabak se nangasidi thabak chalaroi jaba nang hotel phamba yawramise hoi chalaroi ngasidi potharage tawbani adugi imasu loina matomda hotnabase yamna wari ngarangsu isa khra nungai taba adugi law yumlum doina sangse sida wari sabase nungai baunade hoi ai law aisu nangonda wari khra sage haiduna laklibani hoi haina makhoi ani do punna yumlomda sanglakle saksanglomda oina sanglakle thongnaba insang oina semge haiduna thaurang tawi phida amada phamduna leirami nureyedu melei sana yengna tapna aina laise ataigi nate ai khange nang thabak satningba poklamoi haiba ita madugi nupaduna nangonda soiduna yetlamnani madusu ai khange ado aina ngarang phone tawduna yamna thina ngangkhrabani kaigumba mana phataba thabak tawraklabasu nang onsinagan kumaga wadu tabada melei sana nureida muna yengi ngarangdi tamngan badu mangona kaishum tawrakti sawbagi expression utlakti wa phawba kana ngangde mana munna yengduna leibaduda karino haibagum ingit tawrai melei sana tapna kaisu hairakti deita ahenbu wamta hairakti adubu mana hairaibu aiga maga khangnasi haibadani ita aini yade magido ai nungsibo oiroi ita laman khumnaba tawribani hoi aduni ita aina haisi nangi awaba khange aise aduna aina haidi koina woba ai kem khaloiba aisu nangna nungaina leibado pami adu mase aiga khangnaram mini aigi hek toknabaga nongan ek to onsilakpadudi masu phajade haibanida sel pai yarani haina tawribani magise ai khange aduna aikhoisu aikhoina ngamnaba tawba tabanita ado nangna udabagi wani amuksu magi mo matawdo yamna nungai taba ma phawi haiba nurei melei sanagi moong aduda munna yengi nupa adugi damak wasabagi mami ama tabagum tawbaduda haipet ngakjanai melei sana tapna makatai masingai se mangonda tathi saiba ngamte adubu kari ahenba thawong tawraklabadi haina gizaba mapui aduna aina themini aina ngonda walot pa ipamte aduna ai sengna haigita kasida manai unasi hairi aduda isu harau yakre wahi adu magtabada ngakna yengi mabuk lubi nurei adu sauningba kalakpa poksai matomta puksil piksile matomta gi khanba mi oibana tumina second khara lei adubu kaisu khandaba sadun hairi harau yakreba adudi yamna phaini ta nangna khra unaraga wari saraga amukta aingonda yetanaba tawbiru aigi nupanaga isau kanmani ai yamna wari ta adunani aina su unaraga wari sabana phagani haina khalabaita maramdi ngihak leitana jagat mimangda aigi nakta lakpado ai hainade aina tathi saungna seiraga su amuk nangonda tainaraga cha haina aina khalle nurei tapna hoise nanga horen unani haibaduda phajana sanaramu warido aingonda onsindanaba haina adudi aisu muksalage nangsu thabak tawrise tawhoro
ꯈꯨꯗꯛ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯅꯨꯔꯩꯒꯤ ꯃꯇꯧ ꯑꯁꯤ ꯍꯥꯏꯐꯦꯠ ꯉꯛꯄꯃꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯐꯠꯇ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯤꯂꯩ ꯁꯅꯥꯗꯣ मागिसु पुवांगबा अदुगी वारीदु तमगे खलंबनी फत्तबा वखल खनबा पुक्सेल पिकपी ओइरुबना अफबा मसेत अमता खनबा ngamte अैगी इमानबीसिना तौरिसे अैगी फननबनिको हाइना वखल अदुदा खनते हाना फत्तबा वखल अदुना मांग थादुना मुरुम मुरुम सोंदुना लंबीदुदा हलई मादी अैगा हाना खंगनबा नुपासे पामी बोइरे अैगा तोकनबा ngairi बोइरेको सेल फाइबदुदा मादी फंगद्रबनिना याम कदै बोइरे कना खंगबा तोकनरिबा नुपासिना मरि तौरिबसिसु माना इनसिलंब्रसु हौसिक मतमसे थाजबा याबा अमता लेते अैगे की मीनी हेना फत्ति हाइबदो अतोप सुमिदा मी अमगी वाखलोन अदु खंगदा माना तौबा माना ngangbana खक सुमि हाइदुना असुमना ngangbana नुरैदो युमलुमदा हलक्ले थोकलिबा मयाम असी मागी मरमगिनिको हाइना महाक खंदे अंगकपनी नुरै मागी मबुकसेल असिसु येंगलसी नुरैना अमुंग कलकपना मांगथा कंजाउबना तुंगदा इना करी तौरकपा हाइबदो मेलै सनादुसु हाइफेट नुंगाइतबा अमदी मसादुदा पुक्सै खुदक अदुदा होंखिबा मागी माओंग अदुदा मेलै सना मपुकनिंग अदुदा सुमना हाइरि अैगी वाहिदा करी असोइबा याउखिबनो माना फुकाउगतुना चटख्रिबसिबो अैना खलिबा वासे लालब्रा अैदि नुपादुबु नुंसिगी हाइबा अमा लेते होइदा कैसु खलमोइ अैगी तानबो मादी फना खंदुना असुमक लेहौई हॉस्पिटल अदुदा थबक तौरिने हाइना लेरिबदो यामना पेंदबा मा ओइरे तसेंगना ngarang mapana mangonda tharakpa khol adubo hanjin hanjin taduna ta leire magina kong aduda adu yona mapana jairakani haiba khalude adunabu haidokanu haibu wafam adu hairibani mapagi masing khangbana maram oiraga amuk kai kai taurakadra haina yamna mi paiba ma poksei aduga ruba mana melei sanadogi hawkiba wari wangba khangba ngamde tasengna khangliba haibabu mahak leikha tare haiba asi khaktani माना उंगदुना लेइबदुबु उरगा थबक तौबा याउबा अमना मंगोंद ओनसिंदुना नहान खेगे यामनदे खिदुबु याउरे मथा खरा साब्रो प्रॉब्लम लेइरदि इगोंदा हायुदना पुवांगबा नोक्सै नोकनिंगबा नते तसेंगना वखल अदु वाबा हेनमंदना नोकलिबनी सुम वखल अमा खलिबनी तो थोइदोपा प्रॉब्लम अमा लेइबा नतेदा सुम चही मतांगसिदा लुहोंग कै होंबगी वा अमा लाकबा अदुगी उंगिनी अदुगे ओरदि काहेना खलुनु मतांगननि अदुदि लाउ केंटिलुम चलुसि थाउ पुवांग बदु होई हाइदुना सत्किरमी स्टाफ अदुगा पुन्ना केंटिलुमदा ngarang numidang masagi matau wahai adu tarabada asomda mapa saurel adu wakal yamna khalli phana khanmu wakal natri mangol aduda pothabu waina leiribani Chaurel adu haujiktada masana nupi yengu yajiba sigi maram adu mayek senglakpagum tawbasida asumna hairi matomta mana na hankhei aina ngangbu wa yajiba aina haiba lawjibase madugi taw ngambi mama masa aniduna insinbu oiramani onthokna hei isasi phana photnaida laikai kulasida naibe aba naisilamduna sakraga migi laikai tudamu kaidoribano Ibu, mama masadu thiduna chaibana pharitra. Aina tawgadabasi karino. Ai hausikti isa nupagi wa tabagi matam natri. Aduna ai luhongbagi wafam adu athu matamda leptabe yade. Natrabadi aigi sase mangba tari soidana. Haina kibadugi matung inna nupa adubu unabani haina melei sanado mafi fazaba setcha nupa aduna lawba lakpa ngaiduna leirami. Thanakhiba pung aduna tarakpada haidokiba wa ngakpa amagum nupadusu mabu lawba laktuna thongaldagi khara khasik chathokna leptuna ngaiduna leiri amaromda matam kuirabagi tungda masanupina nupa unaba satkani haibada pakhattuna hairi atai dei tokro nupa sikananu haiba nang imada wa lotkanu haiba na traiba tuka karigi nang natadribano nupa du kananu haibani Meleisana mamagi matawa duda nokningba maphawi meleisana tapna imana bane haiba ima aiga nuksinaba minati thabak ama satkena tawbani
Nachaina nongonda minamba wa ngangdauba leite. Ai salukige ngan halakani. Kaisu koigadaba nati ma. Melai sanado mamada asumna hairamduna yum adudagi thorakle. Thongal adudagi khara chatlaga nupado ngaiduna leirammi. Isam samna khanduna garidu tongduna asikpa mafam garden amarumda laklammi. Melai sanado masatuda yamna comfortable oidri. Midaga mangonda munna munna yenglakpaduda tamnganba madi karisu he khande haraubagi mami ama yam sauna tai. Mi khara koma mafam yengduna phamthai makhoi anido. Tamnganbado melai sana mabu kokdagi ton phauba munna yengi yamna phajai ingna lemi khusemgi kaisu yeksin kesinba ma yauramde. Nupa adunaga munna yenglakpaduda yamna hainabadi oidri. Melai sana tapna nangna haine haiba wado hairo kuina leiba yaroi aduga ai mimangsida nanga sumaina kuina phambasu ai pamte lakpaga hanbagi wahiri zikagi ai siam naina jabro ongde tapthau kaisa sige apam hairo Melai sana sauning bana masado kainom tawri tamngan bado to munna yengna ai sigumbase hosik matamgi asa thakse kaya hainade ai sadi nanga saning boina khalo Upai leite nupado nokpa natana mana khangna sanaba khara order tawduna purakpa ngairi ngahak aduda makoi anido pothabu oina wai ama mahaidana magi thokpa tawduna tumina phammi makoi gi matawdo ukhiba kanana soidana noknagani tamnganbado melai sanadada lonna tumina yengdaba sana yengduna leirammi Ngayak aduda tumina lainay. Asikpadugi phasabadubu yengnaduna tawkiba order ado puthorakpa ngaiba oina. Kuiri yamna kuiri asumna koiba sattaba. Amaromda wakhaladu yamna ingbadugidi yamna nungai melai sanado. Asumna mahausagi punsida tapna hanjilakpa si yamna nungai. Ngayak lairingai duda haikiba sahanabadu puraktuna piramduna satkirammi. Tamnganba nupi asida onsin tapna si hauba hautaba puraklise charasi nong phadok thoklakpani thabak mayam adubu nathaiduna aduna si saraga angta nungai tho wahaya aduda nokningba mapoksai adubu matomta khangzaduna melai sanado chanaba puthorakliba traditional item sing aduda mityeng thammi nupa sina magi wakhal khangna kayada tawraklibano haina Melai sana sahanabado amuktang huktuna tapna sai magi matawado nupaduna tumin thawai tana yengduna leirammi melai sana nupaduna onsinduna chana sana nganglei nang susaro itom tahana pizaraga aibo yam naubi muktana bu honaranoy bungo asumna nupiduna phagi oina hairakpaduda tamnganbaduso chanambaduda onsinduna tapna sai ngayakti asumna harau saminai Khangna sanaba wari toina sanaba ma oibuna hainadaba nungaitaba koinabadudi phaungnaba ma poktre isam samna khanaduna tawba ngaktani tamnganba tapna mana haige haina khalibado nupiduda onsinduna tapna asumna hairaklammi aina nangbu kauduna mafam asida wari sasi haribase atai maram ama natte nangna suyena khanglibadu mangai Ngasi ngarang nangonda aina tatana haidun lakbu wafam asigini. Ikai khangdabasu nate utliba aigi tawasina henadum ikai. Adubo ikai haiduna leiragadi kayana tai saroi haiba ai khangi. Ngasidi asengba nangi wa ama ai taba pamame lai. Asengbagi nangaibu nungsiba ngamlaroidra.
ꯑꯩꯒꯤ ꯑꯋꯥꯕ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯊꯦꯝꯕꯤꯌꯨ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯀꯥꯏꯅꯔꯛꯄꯒꯤ ꯑꯋꯥꯕ ꯈꯪꯂꯛꯇꯕ ꯑꯣꯏꯕꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯏ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯃꯦꯂꯩ तसेंग नंग अगे प्रपोज अना हाइबसिमा अमुक्ता मुन्ना खंदुना अमुक्ता याबियुबा अई नंगोंदा मिनमगे नंगबु मतम खरा अगी पास की वारी असि काउनबा नंगबु लुइनागे हाइना खनबा लैते नंग अई थमोइ सिंगना पुंसिगी लुइनसि सिमकनि अईना नंगोंदा हाइजगदोरिबा वाई असिमा थमोइ सिंगना तनिक तनिक खोंजेलदा मिलु पिरांग इहौना नुपी मंगोंदा हाइरमी ताई तादबा नते नुपा माना ngसाइदगे हाइरिबा वा असि अदोबा खुमदे करीबु खल्लिबा मेलै सनादो मागी मतौ अदुदा लांतकनना तमगानबदो मुन्ना येंगदुना मिटफम होंगदना लै असोनबी थमोइ अदुना कना अमगी वाइरुबा याबा नते अदुना ओइरमगदबा लैरमगदबा नुपा अदुगी फिबम अदु खंगबना मेलै सनादो ममाई अदो नकल अमरोमदा लैथोक्तुना तुमिना फमदुना लैरम्मी मेलै सना तसेंगना यामना वाई मिकुप असिदा करीनो माना खुंगदव पाखुम असिबो नुपी माना तुमिना लैरबदा तमगानबदो हंजिना अमुकसु तपना मखा तारई लांतकनरकपा अदुना हेंदुना मादी तुमिना लैथोकपा ngamdri आइरो कईनो तुमिना लैरिबदुबो नंगना तुमिना लैबदुना हेना अगी वखल असी चरांगनबा हेलै नंगी पुकनिंगी वादो हाइरो सेमजिन साजिनबा वादी हाइबिरकनु नंगी थमोइ नुंगदगी थोकलकपा वादुनि अइना तानिंगलिबा मेलै सना वादो अमुक तारबदा ममित अदो अमुक्तंग उइसिल्ली सोर अदो सांगना अमुक्तंग होंदुना नुपा मंगोंदा ओनसिल्ली अदुगा मुन्ना येंगी नुपादसु मंगोंदा मुन्ना येंगदुना लैरम्मी अगांग ओइरिङै पिकलिङैदगी हौना निंबा थुंगदना काइदुना लाक्लबा अइगी थमोइनि अदुना अइ मीगी अवाबा यामना उबा मीगी अवाबा यामना खंबा मिसक अमनि पिकलिङैदगी इपा काइनबगी अवाबा इंखलकपा मतमदा नुंसिबा काइनबगी मैचा कांखोंग चाइरक्लबा अइगी पुंसी असिबु चुमनबा होटनबगी निंगमदबा अवाबा पुमनमक असे थेंखांग थेंनरक्लबा अइनि अदुना अइ मिंगोंदा थाजबा हाइबदो मसु तसेंगना लैते नंगी अवाबदुदी मसेत खकनि मदुगी मथक्ता नंगदी नुपानि अइना नुपि नंगी वाखल नंगी वाहायदो मुन्ना यामुना खंथरगा हायहनिंगबने अइना तमगानबा खनबगी वादे अहिंग नुंथिल नाइदना खनबे याबा अइ खले अदुबु वफम असि अइना फरे चुम्मि अफबा म ओइरनि हाइदुना अइना नंगोंदा हाइबनि मेलै होय चनबिगी वांगमा मीगी मियेंग हाइनदबगी वांगमदा अइना नंगोंदा नुंसी हाइरि चुम्मि याम चुम्मि लुना तिनजबी ममानबीगा खंगनरंबा अइना नंगोंदा नुंसी हाइबा अरानबा म ओइगनि अताबा मीना हाइनरोय अदुबो असुंबदुबा नमसिंदुना अरानबदुना मीना करी हाइनखिगदगे खनबदो अइना तौहनिंगदे मेलै नंगी नमानबीदो यामना फत्ते मबुक यामना लै मिनम्बा ओइदबा यामना ngang मिसक अमने सावरमदबा मेलै सनादो तमगानबा मागी वाहै अकोनबा सिंग असिना सौहंदुना मेलै सनादो खोल वांगना हाइरई ताग्यावना ताबनि नंगी वादो ताबा याद्रे नंगी वाखलदना खक चुंगनि हाइबदुदी नंग यामना लानगनि nganba अदुगा नंगुमा ngarang nahana थेंगनबा मिसक अमना अइगी लुना तिनजबी इमानबीदा अदुमना हाइबगी नतिक नति खंगलब्रा होय नंगोंदे यामना फटलमदबा याइ अदुबो अइगोंदे यामना फै फाबदुनबुनि असुकुइना ngasi फावबा लोइनरिबसे फत्तबा मी तिन्नबा मिसक नते नंग वखल खंथबा यामना वाटपा माले मुन्ना मुका खलुचो अदुगा सिमसु अइ हाइगे अइना नंगी वादो यागदबा मा लैते होय नंगी अवाबदु नुंगाइते हाइबगी अइ नंगना हाइबा याबनि वाफम अमानिदा हराव हराव याइ हाइदुनसु हेंजिलकपदुदी अइना यागदबा लैते वाहै असिगा लोइनना फमदुना लैरंबदगी फुक लाउना साउना हौगतली अदुगा लेपदुना लै उपाय लैते तमगानबदुसु तपना हौगतली अदुगा यामना हाइंगम तौंगमदना मखा तारई अइना हाइबदी मेलै नंगी नमानबीदो यामना फत्ते हाइबा नते माना अइंगोंदा तौरमबा मओंग अदुगी वानि नंगना साउगदबा म ओइरबदी
ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯔꯣꯏ ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯆꯠꯈꯤꯗꯧꯔꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛꯇ ꯑꯣꯟꯁꯤꯟꯕꯤꯌꯨꯕ ꯇꯝꯉꯥꯟꯕ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯆꯟꯅꯐꯝ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯂꯛꯄꯗ ꯁꯃꯥꯏ ꯂꯩꯗꯨꯅ ꯑꯩꯕꯨ ꯍꯩꯅꯗꯅ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅꯁꯨ ꯂꯥꯛꯂꯤꯕꯗꯨꯅꯤ ꯑꯩ ꯀꯅꯥ ꯑꯃꯗ ꯑꯁꯥ ꯄꯤꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯒꯦ ꯑꯩ ꯈꯟꯗ꯭ꯔꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯣꯃꯣꯅꯣꯛꯅ ꯂꯩꯔꯒꯦ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯀꯅꯥ ꯑꯃꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯌꯥꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯗꯅ ꯈꯨꯝꯂꯛꯄ ꯋꯥꯅꯤ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯩꯁꯥꯛꯅ ꯃꯐꯝ ꯃꯔꯥꯡ ꯑꯐꯕ ꯐꯠꯇꯕ ꯈꯪꯗ꯭ꯔꯕ ꯇꯝꯉꯥꯟꯕ ꯃꯥꯗꯤ ꯇꯞꯊꯔꯛꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ ꯅꯪ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ ꯂꯩꯈꯥ ꯇꯥꯔꯕꯤ ꯑꯣꯏꯔꯝꯂꯕꯁꯨ ꯍꯜꯂꯛꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯑꯩ ꯉꯝꯒꯅꯤ ꯃꯤꯂꯩ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯈꯪꯍꯧꯗꯦ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯩ ꯁꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯄ ꯑꯗꯨꯒ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯒꯅꯨ ꯑꯩꯒꯤꯁꯨ ꯂꯦꯞꯄꯤꯒꯅꯨ ꯅꯨꯄꯥ ꯅꯣꯏꯒꯤ ꯇꯥꯠ ꯑꯩ ꯈꯪꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛꯀꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯒꯅꯨ ꯅꯪꯁꯨ ꯌꯨꯝꯗꯨꯒꯤ ꯄꯤꯕꯥ ꯑꯃꯈꯛꯇꯅꯤ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯃꯌꯥꯝ ꯑꯁꯦ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯑꯁꯤ ꯍꯥꯏꯅ ꯌꯥꯝ ꯇꯍꯥꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯐꯣꯇꯣ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯎꯠꯇꯨꯅ ꯇꯅꯤꯛ ꯇꯅꯤꯛ ꯇꯧꯐꯝ ꯈꯪꯗ ꯃꯈꯥ ꯇꯥꯏ ꯁꯤ ꯎꯔꯕ꯭ꯔꯥ ꯅꯨꯃꯤꯠ ꯑꯗꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯁꯦ ꯃꯃꯥ ꯑꯣꯏꯔꯨꯔꯕ ꯃꯤꯁꯛ ꯂꯩꯁꯥꯅ ꯃꯃꯥ ꯑꯣꯏꯔꯨꯔꯕ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯐꯪꯂꯕ ꯇꯨꯀꯠꯆꯐꯝ ꯑꯣꯏꯔꯕꯤ ꯑꯃꯅꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯅꯕ ꯇꯧꯔꯤꯕ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯒꯤ ꯂꯝꯍꯥꯏꯕꯨ ꯐꯥꯛꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯕꯨꯁꯨ ꯂꯦꯞꯀꯅꯨ ꯑꯩ ꯋꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯃꯥꯏꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯤꯛ ꯄꯦꯟꯅ ꯀꯞꯆꯩ ꯇꯧꯐꯝ ꯈꯪꯗ ꯎꯌꯨꯡꯒꯨꯝ ꯇꯝꯉꯥꯟꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯞꯂꯤꯕ ꯃꯥꯕꯨ ꯊꯦꯝꯒꯅꯤ ꯉꯥꯏꯍꯥꯛ ꯑꯁꯤꯗ ꯈꯪꯗꯦ ꯂꯥꯏꯕꯛ ꯐꯕꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯀꯅꯥꯅ ꯎꯕ ꯅꯠꯇꯦ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯁꯤꯡꯖꯥꯎ ꯑꯃꯅ ꯅꯟꯊꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯍꯟꯗꯦ ꯇꯞꯅ ꯐꯝꯊ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯃꯤ ꯁꯤ ꯇꯣꯛꯂꯣ ꯀꯞꯀꯅꯨ ꯃꯤ ꯅꯣꯡꯈ꯭ꯔꯒ ꯐꯖꯗꯦ ꯅꯪꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯏꯂꯩ ꯏꯁꯦ ꯍꯧꯒꯠꯂꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯅꯁꯥꯗꯨꯁꯨ ꯋꯥꯔꯅꯤ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯃꯈꯥ ꯇꯥꯕ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥꯗꯨ ꯂꯩꯇꯕꯒꯨꯝ ꯃꯦꯂꯩ ꯁꯅꯥꯗꯨꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯃꯃꯤꯠ ꯑꯗꯨ ꯇꯩꯊꯣꯛꯆꯩ ꯃꯁꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯦꯝꯗꯨꯅ ꯌꯥꯔꯦ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯣ ꯍꯜꯂꯁꯤ ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯅꯔꯛꯂꯦ ꯌꯨꯝꯂꯣꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯅꯨꯄꯤꯗꯨꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯍꯜꯂꯦ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨꯗ ꯍꯦꯟꯅ ꯋꯥꯍꯪ ꯌꯥꯝꯅ ꯊꯣꯛ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗꯨ ꯏꯔꯩ ꯑꯃꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕꯒꯨꯝ ꯊꯣꯛꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯃꯦꯂꯩ ꯁꯅꯥ ꯃꯥꯒꯤ ꯋꯥꯔꯤꯅꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯈꯪꯅꯤꯡꯕ ꯑꯃ ꯄꯣꯛꯂꯤ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯐꯠꯇꯕ ꯃꯤꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯃꯈꯣꯏꯗꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅꯇ ꯂꯩꯔꯕꯅꯤꯅ ꯑꯐꯕ ꯑꯃ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯗꯅ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯗꯨꯅ ꯂꯩ
ꯑꯐꯕ ꯃꯆꯦꯠ ꯑꯃ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯁꯦꯡꯅ ꯀꯅꯥ ꯑꯃꯗ ꯂꯥꯟꯅ ꯎꯕ ꯅꯠꯇꯦ ꯃꯦꯂꯩꯁꯅꯥ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯥꯕꯨꯅꯤ ꯃꯥꯅ ꯋꯥꯔꯧꯅ ꯐꯠꯇꯅ ꯈꯜꯂꯤꯕ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯑꯣꯏꯔꯛꯄꯒꯨꯝ ꯅꯣꯡꯃ ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯝꯉꯥꯟꯕꯗꯨꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯄꯗꯨꯁꯨ ꯃꯥꯒ ꯀꯥꯏꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯀꯣꯏ ꯀꯣꯏꯅꯔꯝꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯝꯕ ꯍꯥꯏꯅ ꯃꯔꯤ ꯀꯌꯥ ꯑꯃꯅꯤ ꯈꯜꯂꯤꯕꯁꯤ ꯅꯨꯔꯩ ꯁꯥꯎꯅ ꯁꯥꯎꯅꯤꯡꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯆꯤꯟꯕꯥꯜ ꯑꯗꯨ ꯂꯦꯡꯗꯨꯅ ꯇꯞꯅ ꯃꯇꯣꯝꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯑꯣꯏꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯑꯐꯕ ꯃꯤ ꯈꯪꯅꯕꯗꯨꯗ ꯅꯪꯅ ꯀꯜꯂꯛꯇꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯏꯟꯁꯤꯟꯗꯨꯅ ꯑꯩꯒ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨ ꯄꯪꯕ ꯅꯨꯄꯥ ꯃꯥꯅ ꯑꯩꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯕ ꯊꯕꯛ ꯑꯁꯦ ꯈꯪꯕ ꯍꯧꯅꯗꯦ ꯑꯣ ꯃꯦꯂꯩ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕ ꯅꯪꯕꯨ ꯊꯥꯖꯅ ꯀꯅꯥ ꯑꯃꯅ ꯇꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯃꯍꯩ ꯑꯣꯏꯔꯦꯀꯣ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯑꯩꯕꯨ ꯑꯋꯥꯕ ꯀꯣꯝ ꯑꯁꯤꯗ ꯏꯟꯊꯕ ꯉꯝꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ ꯅꯨꯔꯩ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯉꯝꯅꯕ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯥꯡꯗꯅ ꯐꯕ ꯇꯨꯡꯗꯅ ꯑꯃ ꯅꯪꯒꯤ ꯅꯇꯧ ꯇꯝꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯕꯨ ꯇꯝꯉꯥꯟꯕꯗꯨꯒ ꯎꯅꯕ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯍꯜꯂꯛꯂꯝꯂꯗ꯭ꯔꯥ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯅ ꯐꯅꯤ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯝꯒꯗꯕ ꯋꯥꯔꯤ ꯑꯗꯣ ꯍꯣꯏꯗ ꯅꯨꯃꯤꯠ ꯇꯥꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯤ ꯅꯨꯔꯩ ꯑꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯈꯪꯅꯤꯡꯕ ꯐꯠꯇꯕꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯦꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯑꯃ ꯅꯠꯇꯕꯅ ꯌꯧꯔꯛꯂꯤ ꯃꯦꯂꯩꯁꯅꯥꯗꯨ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯔꯩ ꯂꯥꯛꯄꯗ ꯃꯣꯃꯣꯟ ꯇꯧꯏ ꯊꯕꯛꯅ ꯂꯥꯏꯅꯤꯡ ꯑꯣꯏꯕꯤ ꯅꯣꯡꯃꯇꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯦ ꯍꯥꯏꯕ ꯃꯧ ꯑꯣꯏꯗꯧꯕ ꯀꯨꯏꯗ꯭ꯔꯕꯤ ꯑꯩꯅ ꯇꯧꯒꯗꯧ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯃꯦꯂꯩꯁꯅꯥꯗꯨ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯨꯝꯖꯤꯠ ꯑꯗꯨ ꯊꯝꯂꯨꯗꯨꯅ ꯊꯣꯔꯛꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ ꯅꯪ ꯇꯝꯉꯥꯟꯕ ꯎꯅꯔꯨꯕ꯭ꯔꯣ ꯀꯩ ꯍꯥꯏꯔꯛꯂꯦ ꯏꯇꯥ ꯑꯩꯉꯣꯟꯗ ꯇꯝꯃꯨꯗꯅ ꯑꯩ ꯃꯥꯒꯤ ꯋꯥ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯃꯦꯂꯩꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯔꯝꯗꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯔꯩꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯛꯇꯦ ꯑꯗꯨꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯒꯤ ꯃꯇꯧꯗ ꯄꯤꯁꯨꯝ ꯁꯝꯅꯩ ꯃꯕꯨꯛ ꯂꯨꯕꯤ ꯅꯨꯔꯩ ꯑꯗꯨ ꯍꯟꯖꯤꯟꯅ ꯍꯦꯛꯇ ꯉꯝꯒꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯈꯥ ꯇꯥꯏ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯣꯏ ꯑꯅꯤ ꯎꯅꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯔꯣ ꯏꯇꯥ ꯑꯗꯨꯏ ꯅꯠꯇꯦ ꯎꯅꯕ ꯆꯠꯂꯣꯏ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯕꯨ ꯍꯪꯉꯤ ꯏꯇꯥ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯪꯉꯣꯟꯗ ꯇꯝꯃꯗꯤ ꯅꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯋꯥꯔꯤ ꯇꯧꯔꯛꯇꯦ ꯑꯗꯨꯝ ꯉꯟꯅ ꯍꯜꯂꯛꯂꯤ ꯀꯂꯛꯄ ꯑꯃ ꯌꯥꯎꯕꯤ ꯅꯨꯔꯩꯁꯨ ꯃꯦꯂꯩꯁꯅꯥꯗꯨꯅ ꯊꯑꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯃꯥꯅ ꯑꯣꯏꯅ ꯍꯪꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨꯗꯤ ꯀꯝꯗꯧꯔꯦ ꯏꯇꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯁꯥꯟꯅꯗ꯭ꯔꯕ ꯃꯥꯒ ꯁꯥꯟꯅꯩ ꯏꯇꯥ ꯁꯥꯟꯅꯩ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡ ꯂꯥꯛꯄꯗ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯄꯗ ꯑꯩ ꯊꯕꯛ ꯐꯥꯎꯕ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯃꯇꯝꯁꯤꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯀꯅꯥꯗꯕꯨ ꯊꯥꯖꯕ ꯊꯝꯗꯣꯏꯅꯣ ꯏꯇꯥ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪ ꯐꯥꯎꯕ ꯌꯥꯎꯅ ꯑꯩꯅ ꯋꯥꯍꯜꯂꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯀꯅꯨ ꯅꯪꯅ ꯂꯥꯟꯕ ꯅꯠꯇꯦꯅ ꯃꯤꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯤ ꯏꯇꯥ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯂꯩ ꯅꯨꯔꯩ ꯑꯗꯨꯕꯨ ꯅꯨꯡꯂꯣꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯐꯠꯇꯕ ꯑꯃ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯇꯥꯠ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯁꯤꯟꯕ ꯊꯧꯁꯤꯟꯕꯨ ꯅꯪꯅ ꯀꯔꯝꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯊꯥꯖꯗ꯭ꯔꯦ ꯑꯩꯅ ꯑꯣꯏꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯩ ꯍꯥꯏꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯪꯅ ꯑꯩꯅ ꯍꯪꯂꯛꯇ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯒꯦ ꯇꯧꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯏꯇꯥ ꯅꯪ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕ ꯍꯨꯔꯥꯟꯕꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯃꯦꯂꯩꯁꯅꯥꯗꯨ ꯅꯨꯔꯩꯅ ꯎꯪꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯇꯞꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ ꯏꯇꯥ ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯁꯤꯗ ꯁꯛ ꯊꯤꯅꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯅꯪꯒꯤꯕꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯑꯩꯅ ꯉꯝꯅꯕ ꯃꯇꯦꯡ ꯇꯧꯒꯤ ꯏꯇꯥ ꯈꯨꯝꯗ꯭ꯔꯦ ꯅꯨꯔꯩꯗꯨ
ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯍꯣꯏ ꯏꯇꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯏꯕꯣ ꯏꯇꯥ? ꯏꯃꯥꯅ ꯆꯩ ꯁꯤ ꯐꯥꯎꯕ ꯂꯣꯟꯅ ꯂꯥꯛꯏꯅꯦ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯔꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ, ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥꯁꯤ ꯐꯥꯔꯒ ꯏꯁ ꯐꯥꯅꯕ ꯁꯤꯟꯒꯤ ꯀꯥꯏꯅ ꯑꯣꯟꯊꯣꯛ ꯍꯩꯇꯕ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤꯒ ꯌꯥꯝ ꯆꯠꯅꯗꯦꯗ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯂꯥꯛꯏ꯫ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯊꯕꯛ ꯍꯜꯂꯛꯄ ꯄꯨꯋꯥꯡꯕꯗꯨꯒ ꯍꯦꯛ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗꯨꯗ ꯂꯝꯕꯤꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯀꯧꯏ, ꯄꯨꯋꯥꯡꯕ ꯇꯥꯕ꯭ꯔꯣ ꯑꯩꯅꯦ꯫ ꯒꯥꯔꯤ ꯊꯧꯔꯝꯕ ꯄꯨꯋꯥꯡꯕꯗꯨ ꯈꯥꯝꯃꯤ꯫ ꯅꯨꯔꯩ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯆꯪꯁꯤꯜꯂꯤ꯫ ꯑꯩ ꯑꯃ ꯇꯧꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯅꯥꯊꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯕꯤꯔꯝꯂꯕꯗꯤ ꯊꯩꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯕ ꯅꯠꯇꯦ꯫ ꯋꯥꯔꯕꯁꯨ ꯏꯔꯥꯏꯕꯛ, ꯅꯨꯡꯉꯥꯏꯔꯕꯁꯨ ꯏꯔꯥꯏꯕꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ꯫ ꯑꯁꯤꯔ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯁꯨ ꯑꯉꯛꯄꯅꯤ, ꯍꯦꯛ ꯅꯨꯄꯥꯗꯨꯗ ꯊꯦꯡꯅꯍꯜꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯕꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯏ꯫ ꯑꯍꯦꯟꯕ ꯑꯃ ꯈꯟꯕ ꯂꯩꯇꯕꯅ ꯄꯨꯋꯥꯡꯕ ꯃꯥꯁꯨ ꯈꯥꯝꯃꯤ ꯒꯥꯔꯤ ꯑꯗꯨ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨ ꯊꯦꯡꯂꯛꯄꯅ ꯀꯨꯏꯅ ꯂꯩꯊꯒꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯩꯇꯦ ꯃꯁꯥꯗꯨꯗ꯫ ꯅꯨꯔꯩ ꯑꯗꯨ ꯄꯨꯋꯥꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯄꯨꯋꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯔꯩꯗ ꯌꯦꯡꯏ꯫ ꯇꯁꯦꯡꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯔꯩ ꯑꯁꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤ꯫ ꯅꯨꯔꯩ ꯇꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, ꯀꯩꯅꯣ ꯄꯥꯈꯪꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂ ꯃꯥꯜꯂꯤ ꯎꯗꯕ ꯀꯨꯏꯔꯦ꯫ ꯊꯕꯛ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯄꯨꯋꯥꯡꯕ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯃꯥꯅꯦ ꯍꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯥꯎꯔꯤꯕꯅꯤ꯫ ꯊꯕꯛꯀꯤ ꯋꯥꯗꯤ ꯅꯨꯔꯩ ꯏꯕꯦꯝꯃ ꯍꯥꯏꯀꯥꯟꯗꯦ ꯈꯨꯆꯤꯟ꯫ ꯄꯨꯋꯥꯡꯕ ꯀꯥꯎꯊꯣꯛꯄ ꯇꯝꯃꯤ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯋꯥ ꯈꯔ ꯑꯗꯨꯛ ꯇꯥꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯄꯅ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯦꯞꯊ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯋꯥ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯅꯨꯔꯩ ꯑꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯅ? ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯃꯦꯂꯩ ꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯅ ꯄꯜꯂꯛꯄꯁꯤꯗ ꯄꯨꯋꯥꯡꯕꯗꯨ ꯍꯪꯍꯧꯔꯒꯦ ꯈꯟ ꯇꯞꯅ ꯍꯪꯏ꯫ ꯃꯦꯂꯩꯕꯨ ꯀꯩꯗꯧꯍꯧꯒꯦ? ꯃꯥꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕ ꯎꯅꯗꯕ ꯀꯨꯏꯔꯦ꯫ ꯀꯔꯝ ꯇꯧꯔꯤ? ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯀꯩꯁꯨ ꯇꯧꯗꯦꯅ ꯄꯪꯂꯩ ꯂꯩꯍꯧꯏ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯅꯤ ꯀꯌꯥ ꯄꯨꯟꯗ꯭ꯔꯦꯗ꯫ ꯑꯗꯣ ꯅꯪꯅ ꯃꯥ ꯊꯑꯣꯏꯅ ꯍꯪꯉꯤꯁꯦ ꯀꯩꯒꯨꯝꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ? ꯁꯦꯀꯦꯟꯁ ꯈꯔ ꯇꯨꯃꯤꯟꯅ ꯂꯩ ꯄꯨꯋꯥꯡꯕꯗꯨ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯈꯪꯅꯤꯡꯕꯅ ꯂꯣꯠꯇꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯗꯨ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯔꯨꯕ ꯑꯃ ꯂꯩꯕꯗꯤ ꯅꯠꯇꯦꯗ꯫ ꯃꯥꯗꯣ ꯎꯗꯕ ꯀꯨꯏꯔꯕ꯫ ꯑꯗꯨ ꯅꯨꯔꯩ ꯅꯪꯗꯤ ꯈꯪꯂꯝꯒꯅꯤ ꯃꯥꯒꯤ ꯋꯥ ꯈꯨꯗꯤꯡ꯫ ꯅꯪꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯁꯤꯃꯈꯛꯇꯅꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯕꯨ꯫ ꯋꯥꯗꯣ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯀꯩꯒꯤꯅೋ ꯅꯪꯅꯗꯨ ꯍꯪꯉꯤꯕꯗꯨꯕꯣ? ꯅꯪꯒꯤꯁꯦ ꯑꯩ ꯈꯪꯉꯦ, ꯅꯪꯒꯤꯁꯤ ꯃꯦꯂꯩ ꯄꯥꯝꯃꯤꯔꯣ? ꯏꯁ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯃꯁꯥꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯈꯜꯂꯤꯗꯣ ꯊꯥꯗꯣꯛ꯫ ꯑꯇꯣꯞꯄ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕꯤ ꯑꯃ ꯌꯦꯡꯉꯣꯗ꯫ ꯅꯪꯗꯤ ꯃꯇꯤꯛꯁꯨ ꯆꯥꯔꯦ, ꯃꯥꯒ ꯌꯦꯡꯅꯕꯗ ꯈꯔ ꯋꯥꯠꯂꯅꯤꯕ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯂꯩꯈꯥ ꯇꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯅꯤ꯫ ꯑꯁꯦꯡꯕ ꯀꯔꯤꯅꯣꯗꯤ ꯅꯣꯡꯇ ꯍꯥꯏꯗꯦ꯫ ꯇꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯄꯨꯜꯂꯤꯅꯤꯗ꯫ ꯐꯔꯦ ꯃꯝꯁꯨ ꯃꯝꯃꯤ, ꯑꯩ ꯍꯜꯂꯒꯦ ꯅꯪꯁꯨ ꯍꯜꯂꯨ꯫ ꯑꯉꯥꯎꯕꯤ ꯅꯨꯔꯩ ꯑꯗꯨ ꯇꯥꯕ ꯌꯥꯕ ꯌꯥꯗꯕꯅꯤ ꯈꯟꯗ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯅ ꯆꯠꯈꯤ꯫ ꯄꯨꯋꯥꯡꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫
ꯈꯪꯅꯤꯡꯗꯅ ꯃꯄꯥꯎ ꯍꯪꯂꯨꯕꯅꯤ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯅꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯔ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜ ꯑꯗꯨ ꯑꯃꯨꯛ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯉꯥꯟꯕꯗꯣ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯤꯠ ꯑꯗꯨꯗ ꯎꯗꯨꯅ ꯂꯩꯔꯤ ꯏꯂꯩꯁꯅꯥ ꯑꯗꯨꯅ ꯀꯞꯄꯗꯨꯃ꯫ ꯇꯔꯪ ꯇꯔꯪ ꯑꯁꯨꯃꯛ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯥ ꯂꯩꯁꯥ ꯂꯩꯁꯥꯅ ꯃꯁꯥ ꯌꯥꯎꯔꯨꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯥꯁꯤ ꯁꯥꯒꯩ ꯑꯃꯗ ꯑꯣꯏꯗꯨꯅ ꯍꯜꯂꯛꯄꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ? ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯅꯥ? ꯀꯔꯤ ꯂꯝꯗ? ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯥꯏꯗ? ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯋꯥ ꯈꯥꯏꯅꯔꯕ꯭ꯔꯥ? ꯇꯞꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯀꯌꯥ ꯑꯁꯤ ꯃꯇꯣꯝꯇ ꯍꯪꯗꯨꯅ ꯂꯩ ꯇꯝꯉꯥꯟꯕꯗꯣ꯫ ꯑꯗꯨꯕꯨ ꯁꯤꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯗꯦ, ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ, ꯇꯁꯦꯡꯅ ꯋꯥꯔꯤ ꯑꯗꯨꯃ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ꯫ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯂꯦꯞꯀꯅꯤ꯫ ꯑꯩ ꯊꯥꯖꯩ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯣꯏ꯫ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯣ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯎꯕ ꯑꯐꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯃꯉꯣꯟꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩ ꯁꯦꯝꯗꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯕ ꯑꯩ ꯍꯣꯠꯅꯒꯅꯤ꯫ ꯇꯞꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯐꯝ ꯑꯃꯅꯤ꯫ ꯇꯝꯉꯥꯟꯕꯗꯨꯒꯤ ꯀꯣꯛꯇ ꯇꯁꯦꯡꯅ ꯅꯨꯔꯩ ꯑꯗꯨꯒꯤ ꯃꯐꯝ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯦ꯫ ꯅꯨꯔꯩꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯇꯥꯎ ꯆꯤꯡꯈꯩ ꯑꯗꯨ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯇꯥꯎ ꯂꯥꯛꯄꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯑꯣ ꯍꯦꯛꯇ, ꯑꯩ ꯐꯃꯨꯡꯗ ꯐꯝ꯫ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯁꯦ? ꯍꯣꯏ, ꯌꯨꯝ ꯆꯪꯗ꯭ꯔꯤ꯫ ꯅꯪ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯄꯥꯎꯁꯨ ꯐꯥꯎꯅꯕ ꯐꯪꯗꯦ, ꯑꯩꯅ ꯈꯔ ꯆꯤꯟꯕꯒ꯫ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ꯫ ꯏꯀꯣꯏ ꯀꯣꯏꯗꯅ ꯆꯤꯡꯈꯩ ꯑꯗꯨꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯆꯤꯡꯈꯩꯅ ꯂꯥꯛꯄꯁꯦ ꯇꯝꯉꯥꯟꯕ ꯇꯞꯅ꯫ ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝ ꯐꯔꯦ꯫ ꯅꯪꯒ ꯈꯟꯅ ꯅꯩꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯃꯗꯤ ꯃꯨꯟꯅ ꯇꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯑꯝꯇ ꯉꯥꯏꯈꯣ, ꯅꯪꯒꯤ ꯋꯥꯔꯤꯒ ꯅꯪꯒ ꯈꯪꯅꯔꯒ ꯀꯥꯏꯅꯈꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥ? ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯈꯪꯍꯜꯂꯝꯗꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯥꯏꯅꯔꯒ ꯈꯪꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯇꯝꯉꯥꯟꯕ ꯆꯤꯡꯈꯩ ꯑꯗꯨꯒꯤ ꯋꯥꯗ ꯅꯣꯛꯏ꯫ ꯅꯣꯛꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯍꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯇꯞꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯅ ꯈꯨꯝꯃꯤ꯫ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ, ꯐꯖꯅ ꯈꯪꯅꯔꯒ ꯍꯥꯏꯒꯦꯅ ꯇꯧꯕ ꯑꯩꯒꯤꯗꯣ ꯏꯇꯥꯎ꯫ ꯑꯗꯨꯒ ꯀꯥꯏꯅꯔꯦꯗꯅ꯫ ꯑꯐꯕꯤ ꯌꯥꯝ ꯃꯥꯜꯂꯒ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯗꯨꯀꯥꯟꯗꯒ ꯌꯥꯎꯍꯜꯂꯤꯅꯤ꯫ ꯅꯣꯏ ꯆꯦꯗꯤ ꯈꯪꯗꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯈꯪꯗꯦꯗ ꯑꯗꯨꯒꯤꯗꯤ꯫ ꯇꯝꯉꯥꯟꯕ ꯉꯁꯤꯗꯤ ꯃꯇꯥꯎ ꯑꯁꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯈꯪꯗꯕ ꯀꯌꯥꯗꯨꯁꯨ ꯈꯪꯂꯦ ꯉꯁꯤꯗꯤ꯫ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯤꯡꯈꯩ ꯑꯗꯨꯅ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯩꯀꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ꯫ ꯉꯥꯏꯈꯣꯗꯣ, ꯃꯃꯥꯟꯅꯕꯤꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯕꯨ ꯀꯣꯏꯅ ꯌꯥꯏꯗꯅ ꯃꯤꯅ ꯅꯨꯄꯤꯗꯣ ꯊꯤꯅ ꯆꯩꯈꯤꯅꯤ꯫ ꯅꯪꯗꯤ ꯅꯨꯄꯥꯅꯤ, ꯈꯔ ꯐꯩ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯈꯣ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅꯧ꯫ ꯍꯌꯦꯡ ꯊꯃꯣꯏꯗꯨꯅ ꯈꯣꯏꯗꯥꯖꯔꯕ ꯐꯠꯇꯕꯤ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯅꯤ? ꯋꯥꯔꯤ ꯇꯥꯈꯣ, ꯑꯗꯨꯒ ꯇꯧ꯫ ꯇꯍꯥ ꯇꯧꯈꯤꯅꯣ ꯑꯝꯇ꯫ ꯋꯥꯔꯤ ꯇꯥꯕ ꯇꯥꯗꯕ ꯏꯇꯥꯎ, ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯇꯥꯎ, ꯃꯥꯗꯤ ꯑꯩꯅ ꯂꯦꯞꯄꯦ ꯍꯥꯏꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯂꯨꯕ ꯑꯃꯗꯤ ꯑꯣꯏꯔꯤ, ꯑꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯣ ꯏꯇꯥꯎ꯫ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯑꯣꯏꯅꯕ ꯇꯧ꯫ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯧꯔꯅꯨꯀꯣ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯤ꯫ ꯍꯥꯟꯅꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯁꯦꯡꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯀꯥꯏꯔꯒꯗꯤ ꯀꯌꯥ ꯐꯖꯕ ꯑꯃ ꯑꯣꯏꯔꯣꯏꯕ꯫ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎ, ꯌꯦꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨꯀꯣ꯫ ꯇꯨꯡꯗ ꯃꯇꯦꯡ ꯈꯔ ꯅꯤꯔꯛꯄ ꯌꯥꯏ ꯑꯩꯒꯤꯁꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯇꯧꯒꯗꯕ ꯂꯩꯔꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ꯫ ꯑꯗꯣ ꯃꯁꯛꯇꯤ ꯐꯖꯕ ꯅꯠꯇ꯭ꯔꯣ? ꯑꯃꯨꯛꯇꯪ ꯎꯅꯕ ꯆꯠꯁꯤꯗꯅ ꯑꯩ ꯌꯥꯎꯔꯒ꯫ ꯍꯣꯏ ꯆꯠꯁꯤ, ꯑꯗꯨꯕꯨ ꯊꯥꯖꯗꯦ ꯑꯃꯨꯛꯁꯨ ꯏꯇꯥꯎ, ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯏ꯫ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ ꯑꯣꯏꯗꯦ꯫
Sima sagi sima taugi haibado ma haide matamgi nupi mayam sidagi mase khara tongana tai tau pharaban aphabim phangido laina nangi awabadu bu uraga nangonda aphabim phangali orini idaw oina ba kanu hono phari ai so halagi thabang mafamdagi ni yumda halakti hairamani hoi haiduna mamanaba dubu get phawba thindokpa tamnganba thoklai singkhai edu gari start tawna hairami unabagi thauramdo khara thuna tawrogoi taw hoi yengaki asumna singkhai edu su satkhre tamnganba du su yumlomda sumjing changlaklai Saurel edu nungaitaba amadi sauningba pokli amuksu masanupagi khanbada yamna nungaitaba masu poktabana adubu masanupanu wakhal nungaitabadu mahak yengba ngamte puwangba thabak halakpaga mapana sak thonglambadu mateng pangbirami sak sana bahaina chakadu kanna thiri masana tawribadu bu yengna Saurel na tapna asukui bu matamse nangna haiba yaduna lai isagi pukning nangi wakhal mapa amoina aina ningthina khangi nangna igi khangdrabasu nangna haiba aina tadun lakli aphaba amaromda aina nangbu thazaduna ngaidun leirakpani aduba hausikti ipa nangna haiba wa tagi khandribugo aduna napa aina sinbu wada nang yadaba yaroi mapa aina nangidamak phattaba tawroinibugo Puwang masa isingdu sem saba loiri adubu tuminna mapana ngangbadu taduna lei mapana haininglibasi magi luhongbagi matangni haiba khangi tasengna aduna tapna khumi hoi ipana aigi fanaba tawrakani haiba hi khangi adubu nachaina khan wakhala simasu landabra haina nachaina khali karigino hairagadi baba phana leikha tarabi moirabasu miyamna hanthana yenglabasu aina pamjaba nupi haidudi aiga leitawni aigi nupi oina aduna kaidabra haina khali lukha kom adudagi tapna lawkhatuna asengmai singna samduna anouba mohenba yai anouba phana oirabasu mabu hanagum magul yaukhidrani bugo chanabi samaj haiba ma leiribase nasana bhab tawni karigi madi khangde miyamna izat sanman tawba pamnaribase karigino ha karigino haiba munna khala ipabu yamna wa ngang hangan khangnabra nangi luhongbagi wa ai hayengdagi satuna haina bhauragani masida yai yade haibaduma nangna haiganu mapagi mathakta hangatna masin khumba ngamde puwangbado aduna hainingba kaya ngangningba kaya leirabasu tumina leirage khale Saurel adu tapna makha tarai nupi masado khullei kaya sidagini tolengi masa nupi yaisna haibaduni yamna phaba nupi masa ipani maoibada soptre haina khaliko hoi mai haide tumina taba tamaktai uwangbado masagi magul khangbana masasi wangang laroi haiba makhangbana tumina leirami asum tauna mapa masado cha ising chana bahaina adomda mai onsenkhre Nuri haibi mabuk lubi edu thabakti leitaba oirabanina dukan phamba yaubi nupi masa amada kari karino haiba yabu kaya mahai semjin sajinaba wasu yauri magi wari ta tabana nupi masa adu thajarami phone adu don sinduna hairi nureina aduna noisu khangaba yam toina mangon don singano awon chabi oirami aingonda phawba sumaina toba ngami basinadi noi dadi kayoini hoi che ai bhab tar ai khoidi wakhal bu oidabani adubu ngarang na handada tamgan baduna toina lakpase maram ma leiramedana natraga chinure ichilili mangonda hairasiro mangonda haidokladi mana ngami haidana tawribado tawraroidana hai madugi suma thamlakani taha bahumnadi khangnabro nang aingonda pau tamo video photo hekta tharakadabani phatte haibase aikhoi miyam manaraga amuktangdi khanghan seba ado noi aigi luhongo laktawni ko laktradi isegi bo ngana laki iche thengnaga lawoi laisabi thadana kedoini aduni ado aisu thamage kawba yade ko bema hoi haiduna phone adu thammi nurei momon tawi mana ngamlani matagum nokfet tawi aduga hausikti aina kadai phawba tawba ngami haibado yenghanba taredana
asuk yamna thazaraga thazaba hatba nangi punsida aina kayam yeli kayam wahali aina wapamda taraga nangna nokpagum nangna waraga aina yengduda pena nokna leigani asi haina marau leina noi matang aduda yam thazadana puwang madugi call tawre receive tawi harauna aduga makayam lamna khumi hello yam thazadana phone tawreida puwang matapna nure nang ngasay ingonda haibu wado asing mayro kamay tawbano aina mo nangonda phagi tawkidro nang niyam pamjaraga na parasiro hekta ay nangi mating tawrage nang nanungay tabado uraga ay suyena yam nungay tre patta lausing haibini aduna asigumba patta basi hekta hawdore ha haina wakala dudalai puwang ba duso aduga tapna gari phaba haiba maduba yagadro nure aduga ay mahabudi yamna nungsi magini ba hairagadi awat pa kuding ay naluin tawba ngamgani ay maba yam nungsi aduk yaw na nungsiraga kaygino nupa thokta nang natumina layribase nupa thoo phao nangi mating tawke hoi nangi wado kanaba yai ayam tambunna khanke yada yadragadi hekta phaki nure nang na soidana mating tawbi aduga nang magi hoki wari du khangbra adumadi khangde ay tasengna khangtre puwangba aina fana khanba oirami nongmuta aingonda haide masi dithok tamthok yam kale mabuk yam lui hoi sifari aisu wakal sinungai pamama khangde ai munong ta khalage adum pau phorki kunure hoi hoi pharo kaide nupa du tasengna yamna charangna bama oibana tawpham khangde haiba mayek sengi wa mayam adubu taraga amuk sunure hena sauning bama oire puwang basisu mana khara pamjabani adubu magidi udraduna melai sanaduna pami nungsi haina yamna sakli nurei tapna hai othokna haina su nupa phaida apha phaba khanduna phaba sibo kanana hunage haibanida muli yam ngami chumamgani nupa pamandana mabunsi se mangdana lekai tu de sanadradana lakli boirini aina ko ai ayam chai he siurakladi aishu liamdaga tharoida punsi laimaida yenglubada phasafam leiti ikaibana nungpan oli tasengna asigumba si kaungna bu hotnaraga hena ningsingba oiri rum manungda phamung aduda pham maguk aduna phaklang aduda ngatha meleisana wakhal mayam aduna ware masado magi haunabi mi kanamta loina tinaningdaba wa ngangningdaba du haurami tasengna haukibu wari ama ningsingbagi ireina ningsing tapna kapli soli nuksida aigi punsise adugai agang oiringai matamgi wari do inkalakpa matamda langkiba mayam ado ngasidi phangdriko he phattaba miyoiba noina phattaba si phatteda asuk nungai zagadaba punsi asibo lemna khanghu takta manghalai ai warawai tasengna isor nangsu warawai kaigino aigi mapok asida asumna thokhanbirib aina kanada kari lankibagino kayam kuina aibu wahanduna thamkige haibano asi haina milu pirang aduso khazai thak aduda tapna sintharakli maning tamna Inkhalakpa matamda irang langna taibang palasi karino haina tapna khanglakpa matam aduni makhal mathel kaya mahautang ninglakpa matamni mama mapa oibasingna masasingbu kaida soikhini haina seksina senaba matamni masage pam dasu mama mapa oibasingna mamutana khangnaba hotnarakpa matamduni mapa yaungdana piklingaidagi hauna mamani yoglakpi melei sanani mama oibiduna matomta hotnaduna masabu mahi masing tamhani phana haurakpa ama oibana mamagi mateng su tau masagi mathauda pukning sangbi oiduna lai
ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄꯒꯤ ꯅꯣꯡꯂꯩ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯕꯗ ꯌꯥꯎꯔꯨꯔꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯤꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯦꯂꯩꯁꯅꯥꯗꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯊꯝꯃꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯧꯕ ꯊꯕꯛꯇꯤ ꯈꯪꯉꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯍꯜꯁꯤꯡꯅ ꯈꯪꯕꯅ ꯍꯥꯟꯕꯅꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯑꯣꯏꯔꯝꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯃꯆꯥꯗꯨꯕꯨ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯁꯦꯟꯅꯔꯛꯄ ꯃꯤꯁꯛ ꯑꯣꯏꯕꯅ ꯃꯆꯥꯒꯤ ꯄꯥꯎ ꯑꯃ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯍꯣꯇꯦꯜ ꯐꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯇꯧꯅ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯥꯛꯄ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯦꯝꯆꯥ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ ꯃꯗꯨꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯕꯕꯣ ꯍꯥ?" ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯦꯂꯩꯁꯅꯥꯗꯨ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯝꯆꯥ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ "ꯃꯗꯨꯔꯕ ꯍꯥ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯕꯕꯣ? ꯎꯪꯗꯨꯅ ꯑꯩ ꯂꯥꯛꯄ ꯐꯥꯎꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯍꯥ? ꯅꯪ ꯑꯩꯅ ꯇꯥꯔꯤ ꯄꯥꯎ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏ?" ꯃꯦꯂꯩꯁꯅꯥ ꯃꯃꯥꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯈꯟꯖꯥꯟꯅꯅ ꯈꯨꯝꯃꯤ꯫ "ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯀꯩ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯦ? ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯥ ꯀꯣꯏꯅ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥ? ꯅꯃꯥ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯁꯦ ꯅꯪꯅ ꯂꯦꯝꯗ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ? ꯍꯥꯏꯌꯨ, ꯏꯃꯥꯅ ꯇꯥꯔꯤ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔ ꯍꯥꯏꯌꯣ." ꯃꯃꯥꯅ ꯀꯅꯥꯗꯒꯤ ꯀꯝꯗꯧꯅ ꯇꯥꯔꯛꯄ ꯑꯆꯨꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯕꯃ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯣꯏꯗꯕ ꯍꯥꯏꯔꯛꯅꯕ ꯁꯦꯝ ꯁꯥꯏ ꯃꯦꯂꯩꯁꯅꯥ ꯃꯀꯣꯛ ꯑꯗꯨ ꯑꯣꯏꯌꯦꯠꯇ ꯍꯥꯏꯗꯨꯅ꯫ "ꯅꯠꯇꯦ ꯏꯃꯥ, ꯑꯆꯨꯝꯕ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ? ꯃꯤꯅ ꯄꯥꯡꯉꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯦ ꯏꯃꯥ." ꯄꯤꯁꯨꯝ ꯁꯝꯅ ꯃꯆꯥꯗ ꯌꯦꯡꯏ꯫ ꯊꯥꯖꯕꯁꯨ ꯍꯦꯛꯇ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯆꯥꯁꯤꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯑꯃ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯊꯝꯈ꯭ꯔꯒ ꯑꯃꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨꯒ ꯉꯁꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯪꯅ ꯃꯃꯥꯡ ꯂꯩꯀꯥꯏꯔꯣꯝꯒꯤ ꯈꯨꯔꯥ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥ? ꯀꯔꯤꯒꯤꯅꯣ?" "ꯑꯗꯨꯗꯤ ꯃꯥꯅ ꯑꯩ ꯄꯥꯝꯃꯤ, ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯒꯤꯅꯤ ꯏꯃꯥ. ꯑꯩꯅ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯑꯗꯨꯒꯤ ꯑꯩꯅ ꯐꯨꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ? ꯅꯪꯕꯨ ꯃꯤꯒꯤ ꯃꯆꯥꯗꯤ ꯍꯦꯛꯇ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯐꯔꯦ ꯂꯥꯏꯔꯤꯛ ꯇꯧ. ꯏꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯑꯗꯣ ꯅꯪ ꯏꯃꯥꯅ ꯁꯥꯎꯒꯗꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯏꯕꯦꯝꯃ. ꯏꯃꯥꯒꯤ ꯑꯁꯥꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ." ꯍꯣꯏ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯦꯂꯩꯁꯅꯥ ꯑꯗꯨ ꯂꯩꯍꯧꯏ꯫ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯉꯥꯡꯗꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ꯫ "ꯃꯥꯅꯗꯤ ꯁꯤꯡꯉꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯈꯜꯂꯤꯕ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ. ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ. ꯑꯩꯅ ꯆꯩꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯥꯊꯤ ꯍꯦꯛꯇ ꯆꯩꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯆꯥꯎꯁꯦꯟ ꯁꯦꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ." ꯃꯦꯂꯩꯁꯅꯥ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯍꯥꯏꯐꯦꯠ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ puthoktuna maga khangnariba mi aduga message thanaduna leiri. Singnaba ma leitana aina karisu tawrudana mini hekta hangba yaba nate. Haukiba punsigi thawdok matek adu ngayak ningsingbada misak ama wakal aduda ningsingba khudin akiba poklibado amuk ningsing sawningna soli. Aigi punsibu nangna lekha tahalamaka nangna haraungna leiramgani ko patida nangse nangbu thajarubagi mahini ngasi aina phangniba mayam si ai khangi adubu nangsu kaidongno mai pakpa ngamloi ko. Masagi matau khangbana mama ado amuk thorakle aduga hairai. Amuk tawrabra nangi hainabido aina tawranu hairaga handak marak nangna toina ungduna leiribasina karigumba ma thoklamgadau mani hayu bema nang kaidoba yawre. Meleisana mama ki wahang aduda mama de yengi aduga nungaitana makha tarai. Khangdi ma handak marak pacha wakal nungai pa mama khangdi haukiba punsibu hanjin ningsingba ma tawi ma aina thabum tara nawpuduna pokiba aigi ahanba isadubu karam tawrungani mabu sauram natra ayopi mama aduna mabu nungsina nawyoklamgadra ima mabu nungsina nawkolamgadra.
Memza masagi amuk phauba haitaba wafam ama ngasi yam thajadana hairakpasida masagi manak sangsinduna tapna masabu yeng hairi masasi wakhal yamna khanjili haibasi mayek sengnei karigino ngasi isana hariba mayam adubo bema imana nang wafam adu amuk hana haigano nangi nasa leite haina khalu haiba natro ima khange isana waribdo adubu nang asuk sangna punsi ase karamni hingi haibano nangi khanbada ima wadaba ngamte haukiba kaukthokpa tamo hayo isana ngasi ningamdana hairiba wafam adu hayo nang kaidawri haibano inkhalakpa matamda imana haibala hodabase nasa ay yamna pendi ima ay yamna ningamte punsigi soikibase dakpa mama lengdana lay ima nupi oibi mapokta poklubana ay isado yamna uningba mapoe hayo ima ay isa kanana lawki mapam kadayda thamkibana sengna mukta hayo ima bema imagi sana karinomi nang ngasi hariba mayamse nang si laisabi kadaydi nasano nang aina haiba lawjiba karigino nang na sumna angawbi amagum soiro lonbasi ima yengba ngamdi bema yarisi tumnaba tawrasi matamsi thengli isase yamna wana su uri imana mamada waroba mityeng ama munna yengi melay sanado aduga tapna makha tarai ima ay silay sabi nati ay bo asuk sangbase minam duni hingo haribra ay minam pupunsida amamba lambid kayam ko hinggani asam na wani hinggada buhay rabadi ay sikiki ima ay mingon na uhay dubang bangamoy ay ma isasana taibang miyoy buhay na poklabadi karasulan nga makal mathel gi punsi ase saruk yaba tabani nang nahena khaliba karigino ha parisi ima isa awaye khum tawna bahawnadi tumna batawrasi lao milay sanado mamado na namduna themduna imunglomda puduna tumna batawkhirami tamnganba ahing mami kakla ama uisindana wakhal yamna munna khali ngasi amuk masigi dukan chattuna milay sana unnage khali nupi edugi thamoy adubu yanaba haiginingi tasengna magi wari matek aduna hena nungsinaba masak ama oina hapagum thokle magi maphamda mama madabina kari hairakpa haiba mangonda khante mama du lakle masagi kada aduga tapna ibungo karino hausik phawba haugatribasibo ha nasi yahu thengbido adu phawba haugatli nangbu nasa ngamjabro tamnganba mama da nokmi tawna yengi aduga ngamima sum wakhalama munna khanduna lairibana sase ima ai nupi thirage ima karamba makhalgi nupi pami haidi imagi mama oigadobani karamba lamchat haibama leidana madabi masagi waduda noktuna khummi adugi wabu imadi kaisum he khande yum koi bahidobi matik sabi goiragadi yari lari ina khunba karim khangde pharagadi yari mama masagi wa taraga noksei tamngan badu asa amada mama oibi do tapna muk makha tai karino nang horen nupi ga selake haido yamali ko imade nupi leire prandangbo leite da dudi ma sumhari bai duni nupi se lawai nupi oi lamkhra lapi ma hai karino nang na hari bu bo lawai hainu ne mina taraga lam lapa kaika ai kaisu kaide aphabi pami imagidi nang na khangna tawro hadubu imana yaroidabadi tawnu koibunga phare haugatlo ima breakfast sembiramnagi madabi masada asumna hairamduna room adudagi satki tamnganba mamaki mabuksel khangbana momon tawi yengba tai magi aningbasi thungbra haina pumnamang asina kal amaromda thamkhraga haujik yaisna do wakhal yamna nungai pamjab misak ama magi oiba phanglani haina khanbada tasengna karigino haibada ngasi puwangbagi mapa saurel ado chatnabigi tung ina mamau haijaba laklami ahal laman singi wari adu butaraga yamna nungai bama oyhori bini laikai mama nabi amana bema naksinarai magyam phai nupa phabam phangi haiba ado nang horen nupa do unarusiro
हाइदी मोय थोंगा लोमदा सुम चलुसी हाइब्रो तंद्रो यम इकाई खंगदबि तानी अदोइता ऐ मादो याम उनिंगबा मदि पोई मागा वरी सादुना मागी मपाव थमोई वा ऐ ताबा पामी अहलमन सिंगना हाइने हाइबि वानी ऐ माग अमुक फौबा वरी साजी नंगना मुक्ता सिमबिगेरा इस अदुगिरो ऐ होरेन हाइगे होरेन तो उनवो कयाम वाव पोनो दुबो नंगना हाइबदुसु याम सुमि इता नुपागी पुनिंगी वा खंगजबदी कमदौना नंग हराउना लेबा ngamgani माना करी खली हाइबदुमदी नंग खंगदोकपा सुमगनी असुम तौना होरेन नुमिदांग वाइरमदु उनसी हाइना पाव खंगहली मपागी यामना थुबा मतौ अदुदा मागी वा तादबसिदा पुवांगबा यामना सावरमी मसाना सावबदु मरम सादि हाइना सैथली मपादुना इबुंगो नसिन खुंगन वाफम असिदा नंग मखा तागन नंगिदमक ऐना फनबा सिनबनि लमचत नाइदबि ओक्तबि नुपीदो नंग ngaidunane yumda purakki haibra ha madu tawdanabani aina ngasi silibasi madu nangna khak aina yadrabadi yadre phanoidunasu nachaigi wam hanglamdabasidi baba nangsu khra soibra haina aina khali nupido yamna ngang adugi sumathakta khulleka asidagi laikai mi wa ngang manungai na basinba taroitro aidi nupi masado amu phawbon sinduna tasingna wari saji नंगना नुपानी नंगना हाइबा ताबने दुदी अदुदा खंगदे लुहोंगबा थुरकनी युमसे लोइसिनबा तौसिबुगो फत्तबा ममा मसागी वखल अदो थादोकपा तब मखोइदी ओलखिनी इबुंगो अपंगबा नंगुम्बा सिनी मखोइना थीरिबा चौरेल अदो वासिमा हाइरमदुना इमुंगदे संखि पुवांगबा तौफम खंगदना लेहौई तांजादुदा माबु उनसी हाइदुना पाव अदुसु लाक्ली पाव अदुना हेना साउनबा मसाक अमा ओइरम्मी नुपा याम पामी ओइगनी अदुनबु अइंगोंदा उनसे हाइबा ngamlibani खंगोइद्रा होरेंदे थीदा ngangi नुपीनासु इकाइबा खंगदबा लुहोंगबा kai aini yadausu leiti ai nuriga tanaduna beleisana phana bhonaki masina phaboigani aduga ai mapuduna yumse thadokduna chatlabasu ai salagi ai mabu yamna nungsi ai khangi mana soibu nungsi haiba adubu aigi khanduna mana mambai leitokduna chatpani haiba ai khangi puwang mado mabungning aduda asumna khanduna imungda sangki yengba tai isorna karibu amuk thokhalliba haina apikba thabum tara naupukiba melei sanadugi masana karaida leiramba haibado makha tarakpada melei sanadu masa kaya nungaiba ma oidre adubu thabak aduma sattaba yadaba oibana loisilami tasengna mangonda nureina kari khali haiba khangde madi mata ma oina asumak phana khanduna leiribani masagi nungsuk nungjanaba matawadu uraga memsa tapna nangbu ngamdrabadi satlanu kaidaurage horena da ngamlakdrabadi imadi kramaya nangbu lawbulakanya mamagi wadu noksai melei sanado aduga tapna yani ima nasai kesu tawrui horen ngamakta boiragana aingana halaki imadum phasana leirap nureisi othokna matang sadiko phasana satloi bema melei sana hoi hairamduna mahak yumadudagi thorakle adubu onthokpa haiduni nure aduna dukan halakpada hek thengnari lapna unabani melei sana ubada nure duna asumna tapna hai tawngambisa amuk thengnari usidio thokna moli lekhai sida punnaba kana leiten aina punbiraga aingon usinuna sab he adubudi aina kaidoge nok tanga lai hayang sida ngai kapto haina hausikti manakta leplare makoi anidu mapan thongi marup ama oibagi nungsinabadudi kaidi melei sana tapna dukan chatluiro ai thabak sakina thoreini hoi chatloini nang thabak phajana chatluko mina gamu phagini bem wakal yam nungai ba male yam phaja thokle aigi ta se hanaga manajre is nang suba onthokpa ado aisu nangi manakta lakpaga sangje thabak mayam se muktoiba nangaingonda sauninglam ai khangi kai sautuiba mina thabak silaga hayeng nang komaga adum lao aine na bhab tai bem ado chalu thengi gari ngai da nang thengkini
ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯪꯒꯦꯁꯨ ꯈꯜꯂꯤꯅꯤ ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯤ ꯅꯪ ꯀꯣꯝꯃꯗꯤ ꯈꯔ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯍꯣꯏ ꯂꯥꯛꯀꯦ ꯅꯤꯡꯊꯤꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯨꯔꯩ ꯆꯠꯂꯨꯔꯣꯏꯗ ꯃꯦꯂꯩ ꯁꯅꯥꯗꯨꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯅꯨꯔꯩꯗꯨꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯐꯠꯇꯅ ꯈꯟꯗꯨꯅ ꯍꯥꯏꯍꯧꯏ ꯊꯕꯛ ꯆꯤꯟꯕꯒꯤ ꯂꯥꯛꯇꯕꯅꯤ ꯀꯥꯏ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯝꯃꯣꯏ ꯅꯨꯄꯥ ꯈꯨꯗꯤꯡ ꯏꯔꯥꯡ ꯇꯧꯁꯤꯟꯕꯗ ꯆꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯪꯒꯣꯏꯔꯦ ꯁꯨꯝ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯔꯕꯅꯤꯅ ꯀꯤꯗꯅꯒ ꯆꯠꯂꯤ ꯃꯁꯛ ꯑꯁꯤꯅ ꯊꯤꯔꯤꯕ ꯅꯨꯡꯁꯤꯔꯤꯉꯩ ꯃꯤꯈꯩꯁꯦ ꯐꯖꯕꯅꯤꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯍꯤꯡꯅꯤꯡꯗꯦꯀꯣ ꯇꯁꯦꯡꯅ ꯀꯩꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯍꯥ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯌꯦꯞꯂꯤꯕ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯋꯥ ꯁꯤꯡꯅꯔꯤꯕꯗꯨꯗ ꯐꯣꯟ ꯇꯧꯏ ꯕꯦꯝꯃ ꯅꯣꯏꯅ ꯃꯦꯂꯩ ꯁꯅꯥ ꯊꯣꯠꯅ ꯁꯦꯡꯖꯪꯕꯤꯗꯣ ꯇꯞꯇ ꯀꯦꯔꯒ ꯆꯠꯈ꯭ꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯔꯣꯀꯣ ꯕꯦꯝꯃ ꯍꯌꯦꯡ ꯏꯅꯥꯎꯒꯤ ꯉꯁꯤ ꯑꯩꯅ ꯋꯥ ꯀꯟꯅ ꯇꯧꯅꯤ ꯅꯨꯄꯥ ꯃꯨꯟꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯋꯥꯔꯛꯑꯝꯒꯦꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯊꯕꯛ ꯇꯧꯕꯗ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯋꯥ ꯂꯥꯎꯒꯅꯨ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯊꯝꯃꯣ ꯀꯥꯎꯅꯨꯀꯣ ꯄꯥꯎꯁꯨ ꯇꯝꯃꯛꯄ ꯀꯥꯎꯅꯤ ꯑꯁꯨꯝꯅ ꯋꯥ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯅ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯍꯔꯥꯎꯅ ꯅꯨꯔꯩ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯈꯟꯈꯤꯕ ꯍꯣꯡꯗꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯂꯦ ꯍꯥꯏꯔꯒꯁꯨ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯉꯁꯤ ꯃꯦꯂꯩ ꯁꯅꯥ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯪꯅ ꯄꯥꯏꯔꯛꯇꯕꯅꯤ ꯇꯝꯉꯥꯟꯕꯗꯣ ꯅꯨꯄꯤ ꯑꯁꯤꯅ ꯐꯣꯟ ꯑꯁꯤ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯀꯣꯜ ꯄꯥꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯪ ꯆꯠꯂꯝꯕ ꯌꯥꯔꯣꯏ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯑꯩꯅ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯦꯂꯩ ꯁꯅꯥ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯋꯥꯈꯜ ꯑꯗꯨꯃ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯄ ꯄꯥꯝꯂꯤꯕꯁꯤꯕꯣ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯒꯗꯕꯁꯤꯕꯣ ꯃꯤꯅ ꯎꯔꯒ ꯀꯔꯤꯃꯨꯛ ꯈꯟꯈꯤꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯤ ꯍꯦꯂꯥꯏꯕꯛ ꯀꯔꯤꯅꯣ ꯗꯨꯀꯥꯟ ꯑꯁꯤꯗ ꯃꯥꯕꯨ ꯂꯣꯟꯅ ꯁꯦꯟꯅꯕ ꯃꯤꯁꯛ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯃꯦꯂꯩ ꯁꯅꯥ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯣꯟꯊꯣꯛꯄꯅꯤ ꯏꯁꯣꯔꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯃꯥꯅ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯂꯤꯂꯤꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯅꯣꯏꯒꯤ ꯁꯨꯇꯤ ꯂꯣꯏꯕ ꯃꯇꯝꯗꯣ ꯑꯗꯨ ꯅꯪꯅꯅꯕ ꯑꯩ ꯂꯥꯛꯀꯅꯤ ꯅꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯨꯀꯣ ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯣꯏ ꯊꯕꯛ ꯁꯨꯗꯕ ꯇꯧꯅꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯀꯣ ꯂꯤꯂꯤ ꯑꯗꯨꯗꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯦꯝꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯨꯅ ꯇꯨꯃꯤꯟꯅ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯕꯨ ꯌꯦꯡꯏ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯕ ꯑꯣꯏꯕꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯥꯏꯊꯔꯛꯂꯤ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯃꯣꯃꯣꯟ ꯅꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯁꯤꯕꯗ ꯀꯩꯁꯨ ꯍꯦꯛ ꯆꯪꯗꯦ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯕꯨ ꯎꯅꯕ ꯆꯠꯂꯅꯤ ꯍꯥꯏꯅ ꯌꯥꯏꯁꯅꯥꯗꯣ ꯀꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯋꯥꯈꯜ ꯑꯗꯨꯅ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯕ ꯑꯣꯏꯕꯅꯤꯅ ꯏꯔꯥꯡ ꯐꯕꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯦꯊꯣꯛꯇꯅ ꯀꯦꯔꯛꯄ ꯌꯥꯏꯁꯅꯥ ꯑꯗꯨꯒꯤ ꯐꯖꯕꯗꯨꯕꯨ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯈꯩ ꯀꯦꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯏꯇꯥꯕꯨ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯈꯩ ꯐꯖꯕꯗꯨꯗꯒꯤ ꯉꯁꯤꯅ ꯍꯦꯜꯂꯦ ꯍꯣꯔꯦꯟ ꯅꯣꯏ ꯅꯨꯄꯥꯗꯤ ꯅꯪ ꯎꯕꯗ ꯋꯥꯟꯊꯔꯛꯄ ꯇꯥꯔꯦ ꯃꯤꯇꯥ ꯏꯀꯥꯏꯕ ꯃꯇꯧ ꯎꯠꯆꯩ ꯌꯥꯏꯁꯅꯥꯗꯨ
ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ꯫ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯏꯇꯥ? ꯑꯩ ꯍꯣꯔꯦꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯕ꯫ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯍꯩꯒꯗꯕ ꯃꯥꯟꯗꯦ ꯑꯩꯗꯤ꯫ ꯃꯥꯅ ꯅꯨꯄꯥꯅꯤ, ꯃꯥꯅ ꯑꯣꯏꯅ ꯍꯧꯔꯛꯂꯅꯤ꯫ ꯃꯥꯅ ꯍꯪꯂꯛꯄꯗꯣ ꯅꯪ ꯑꯗꯨꯝ ꯈꯨꯝꯃꯨ꯫ ꯅꯪ ꯈꯨꯝꯕꯗꯤ ꯍꯩꯅꯤꯅ꯫ ꯅꯨꯄꯥ ꯃꯥꯅ ꯑꯌꯥꯕ ꯄꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯃꯄꯥꯅ ꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤꯁꯦ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ꯫ ꯌꯥꯝ ꯀꯜꯂꯛꯆꯩꯀꯣ꯫ ꯑꯩꯗꯤ ꯏꯇꯥ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯇꯁꯦꯡꯅ ꯀꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯅꯈꯤꯕ ꯄꯨꯡ ꯑꯗꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯗ ꯃꯈꯣꯏ ꯑꯗꯨ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ, ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯗꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗ꯭ꯔꯕꯣ? ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯅꯔꯕꯣ? ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯦ? ꯑꯩꯈꯣꯏꯅꯗꯤ ꯊꯦꯡꯉꯦꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯑꯒ ꯏꯇꯥ꯫ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯍꯥꯏꯔꯝꯃꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ, ꯃꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ꯫ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ, ꯑꯩꯅ ꯍꯦꯟꯅ ꯌꯥꯝꯅ ꯎꯖꯅꯤꯡꯕꯒ ꯇꯥꯔꯣꯏꯗ꯭ꯔꯣ? ꯄꯥꯈꯪ ꯃꯃꯥꯡ ꯑꯗꯨꯗ꯫ ꯑꯁ ꯈꯪꯗꯦ ꯑꯗꯨ ꯏꯇꯥ, ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯉꯦ ꯍꯥꯏꯕ ꯅꯪꯕꯣ꯫ ꯄꯥꯈꯠꯄꯅ ꯃꯨꯛꯇꯣꯏꯕ꯫ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯩꯅ ꯍꯣꯔꯦꯟ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯗꯤ ꯅꯪꯅ ꯈꯔ ꯏꯪꯒꯤꯠ ꯇꯧꯔꯛꯑꯣꯕ꯫ ꯏꯁ ꯅꯪꯁꯨꯕ, ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯅꯕ ꯑꯗꯨꯝ ꯇꯧ꯫ ꯀꯩꯅꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯋꯥꯔꯤ ꯇꯧꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯛꯅ ꯂꯩꯗꯣꯏꯅꯣ? ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯂꯥꯞꯅ ꯂꯩꯒꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯂꯥꯛꯂꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ꯫ ꯃꯁꯥ ꯑꯗꯨꯗ ꯍꯔꯥꯎꯕ ꯃꯆꯦꯠ ꯑꯃ ꯄꯣꯛꯄ ꯅꯠꯇꯦ, ꯀꯩꯁꯨ ꯍꯦꯛ ꯐꯥꯎꯕ ꯅꯠꯇ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃ ꯎꯅꯒꯅꯤ ꯍꯥꯏꯕ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯄꯁꯨ ꯑꯣꯏꯗ꯭ꯔꯦ, ꯏꯆꯝ ꯆꯝꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯕꯪ ꯕꯪ ꯂꯥꯎꯏ, ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯋꯥꯡꯕ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯀꯥꯏꯕꯅ ꯃꯔꯨ ꯂꯨꯛꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯋꯥꯡꯕꯗꯣ ꯉꯥꯏꯍꯥꯛꯇꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯆꯤꯡ ꯂꯦꯝꯅ, ꯀꯌꯥꯝ ꯀꯨꯏꯔꯕ ꯂꯥꯛꯄꯗꯤ? ꯑꯩ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯏ ꯀꯥꯏꯗꯦ, ꯗꯗꯥꯗꯤ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯍꯪꯒꯠꯅ ꯐꯥꯎꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗꯦ ꯎꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ꯫ ꯄꯨꯋꯥꯡꯕ ꯃꯥꯅ ꯁꯩꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗꯨ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯐꯝꯗꯨꯃꯗꯤ꯫ ꯑꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯣꯏꯊꯣꯛꯄ ꯃꯇꯧꯗꯅ, ꯌꯥꯏꯁꯅꯥ, ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯔꯛꯄꯅꯤ, ꯍꯧꯔꯛꯄꯅꯤ꯫ ꯅꯪꯁꯨ ꯑꯇꯣꯞꯄ ꯈꯨꯜꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯍꯥꯎ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯩ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯅꯪ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯐꯩ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯃꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯕ ꯉꯝꯒꯅꯤ? ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯑꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯃ ꯂꯩ꯫ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯦ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨ ꯇꯥꯕꯗ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ꯫ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯒ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯌꯥꯏꯁꯅꯥ ꯇꯞꯅ ꯈꯨꯝꯃꯤ, ꯗꯗꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯋꯥꯈꯜ ꯑꯗꯣ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ꯫ ꯑꯩ ꯍꯤꯔꯝ ꯑꯁꯤꯗ ꯀꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯏ ꯄꯥꯕꯅ ꯂꯥꯛꯇꯨꯅ ꯋꯥꯁꯦ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯩꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯋꯥ ꯋꯥ ꯂꯥꯎꯔꯤ꯫ ꯑꯩꯒꯤ ꯏꯖꯠꯅ ꯀꯃꯥꯏꯅ ꯇꯧꯕ? ꯍꯣꯏ, ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩ ꯊꯝꯃꯒꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯟꯅꯕꯤꯌꯨ꯫ ꯍꯣꯏ, ꯑꯩ ꯗꯗꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯣꯏ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯂꯩꯕ ꯃꯤꯁꯛꯇꯤ ꯑꯩꯁꯨ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯍꯧꯗꯣꯛꯄ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯀꯦ ꯍꯥꯏꯔꯕꯁꯨ ꯗꯗꯥ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯍꯥꯏꯗꯣꯛꯄꯤꯌꯨ꯫ ꯅꯆꯜ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯀꯥꯏꯕ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯨꯃꯤꯟ ꯂꯩ ꯄꯨꯋꯥꯡꯕꯗꯣ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯅꯕ ꯃꯐꯝꯗ ꯂꯩꯇꯦ꯫ ꯃꯔꯝꯗꯤ
matang asida tasengna mahak aranba oigani. Puwangma tapna yaisnatuda yengi. Nupi adugi maithong aduda taribado madu ubada makha tanabu wa ama leitre ngasidi. Puwangba tapna makha tai. Hoi, chumi. Nang naharibdusu. Adu yaisna. Ay amuktang ipaga wari sakigi. Ay nasumay na hari haibase nang kanamta dahidukan. Ay handak maragse. Madhakra sab. Yumday ko'y pabaga kara konwang nay. Adu na nay. Pare. Kuwan namang wari sasi. Nasigidi ay susalagi nang suhalo. Magi thokpa ama asum na hairamduna puwang madu mapam madudagi hanki. Yaisna adu ikay nung siyana duna mapam maduda lehawi. Nupa aduna satkrabada laikay ki mamanabi du lagduna asum na hairai. Kay hainarage, kay kino yam tuna hankribasiba. Ikay na dana wari kamta sadraba kay nung tawri. Hoy, maso yumda tabak ama lehawi haiba. Adugi kuwan namuk akoy na unarasi na hairami. Haiso ikay boy hoy na haikri ita. Hoy da aduna supari ita na odo di halasi. Khangdi ay tiyam harawi nang nungay nilay kadaba sibu uraga tasengna. Yaisna adu phazabu wadi amata hainaba oidre aduna arot po oina thamkiduna semjin sajinba wana oina kumi. Adubu masaduda phaurakliba ithil aduna mahak tasengna kapningba madi poklibani. Adubu haina singna lotsinduna yumlomda hankhirami. Haina kibadugi matung inna tamnganbadu melai sanagi manakta makhoigi dukana duda lakli. Masegi rumda hana lakli. Mase leiramdre matang yamna sare haina khali tasengna. Melai sanadudi tawpham khangdaba hainadabana loire masado. Tamnganbadu yaurakle haibadi khangi. Pau tamdaugi thadokuna thamliba nuregi angang adudi masado ipa pakhatpa mapokli. Tamnganbadu melai sanaduna leiribadugi manakta laktuna lei. Mi yamna leibana asum nairei. Melai sana nangamukta lau. Somda ikoi sena wama sinarakpa adu amukta haiga lau. Mimangda hairakpana tanle haiba ngamdana melai sanado hainingdana haugattuna tamnganbaduna hariba room adumda lakli. Room adu manung mapan unay adubu kay hainay haibadi taba mo oiramde. Melay sana nupa aduda yengna hekta saung na hairai. Kaino nang nagkalise. Nangise ay si usita bam yauri. Nang napamisi kaino hairo. Haibu kayarak ikaiba mapigi haibano. Ha, mimangda asum na tauba ay pamde haibani. Nuigi mong nakanglaso nungay bahong na di. Aduga itana taraka ay bulana ugani. Ay ngunagi hena matik sabi mayengo. Nupi aduna phana saungna hairakpa wama oirabasu nupa madi adu magtapthana kumlai. Atopa nangondagi henbi kana leitra haiduna ay nangmu nungsi ay oirage haibani. Nang nasa laibi halakbi oirabasu ay nangmu lawba ngamgani melai. Aduna ay na haibase amukta yabiyo. Aysu mimangda lakpa sinungayti. Aduna ikhoy ni tapna wari sanasi. Ay na tawba kola daw pahidaba tawgano haibani. Aduga nangi namanabiduna nangon lana khanbadi yaroi. Nang naingonda irang harokpa leiti. Ayin nangonda haibani. Maduna nang ay khaktana khangnaba wa. Mina madu khangdawba leiti. Aduga noi ay khoy ki yengnabada matik yamna sadi haibani. Ay yumsu paloi haina khali. Asi haina chatnaba tawi adubu khanghaude magi khudang adu pairakpa. Mataw aduda asawbana henduna tamnganbaduda khupakna thai. Aduga sauna hairami. Mama leitabi nati aisi khanglabra. Khongpham amuk soigira haidana iya yabi oidi. Isani isabu yamna nungsisaba misak amani. Makha tana aingonda yetki khangano. Tamnganba tapna makha tarai hande mahakso. Ai nangondagi henba ama pamde. Nang yaukiba warido taba pami melai. Nang aingonda wari liyo. Nang ayi wari taraga imai sida pena tinsit khaibra. Ha, taning bupoklu. Ayi wari taning luno. Lemzapam phasapam leiba ayi wari nati. Please melai. Nangi wari du khak ai taba pami. Adumadi nang na yabiyo. Ai madunataba ahen bam tahairoi. Pare. Nangonda ayi wari siliragi. Adubu nang aingonda thamliba asado thadokpa tam. Ahen bam ai pamde. Adubu ngasidi matang yamna sadi. Horen thabak loiraga
ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯝꯗ ꯂꯤꯔꯒꯦ ꯃꯦꯂꯩꯁꯅꯥ ꯋꯥꯍꯩ ꯑꯁꯤꯃ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯇꯝꯉꯥꯟꯕꯗꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯆꯠꯈꯤꯕꯤꯗꯨꯕꯨ ꯑꯃꯔꯣꯝꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯂꯧꯗꯨꯅ ꯅꯨꯄꯤꯗꯨꯅ ꯅꯨꯔꯩ ꯃꯉꯣꯟꯗ ꯊꯥꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯅꯠꯇꯦ ꯁꯣꯝꯗ ꯅꯨꯔꯩꯗꯨ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯎꯔꯒ ꯃꯇꯣꯝꯇ ꯄꯪꯆꯥꯛꯇ ꯆꯥꯛꯄ ꯑꯃ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗꯨꯕꯨ ꯎꯔꯒ ꯅꯨꯔꯩ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯁ ꯇꯧꯁꯟꯅꯕ ꯀꯌꯥꯝ ꯍꯩꯔꯝꯃꯤ ꯈꯪꯉꯣꯏꯗ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯔꯩ ꯑꯗꯨ ꯄꯨꯋꯥꯡꯕ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯏ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯄꯨꯋꯥꯡꯕꯗꯨ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯇꯨꯅ ꯅꯨꯔꯩ ꯄꯨꯋꯥꯡꯕ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯦꯂꯩꯁꯅꯥ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯍꯥꯏꯗꯣꯏꯅꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯗꯣꯏꯅꯤ ꯑꯐꯕ ꯅꯪꯉꯣꯟꯗ ꯂꯩꯍꯟꯕ ꯑꯩ ꯄꯥꯝꯃꯤ ꯃꯥꯒ ꯈꯪꯅꯔꯤꯕꯗꯣ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ ꯅꯪꯒꯤ ꯃꯇꯦꯡ ꯑꯩ ꯇꯧꯒꯦ ꯅꯨꯔꯩ ꯑꯩꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯔꯛꯇꯦ ꯑꯗꯣ ꯑꯩ ꯃꯥ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯕ ꯉꯝꯒꯅꯤ ꯅꯪ ꯃꯗꯨꯒꯤ ꯃꯇꯦꯡ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯤ ꯅꯤꯡꯖꯕꯗꯨꯃꯛ ꯑꯩ ꯊꯨꯡꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯋꯦ ꯅꯨꯔꯩ ꯑꯗꯨ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯅꯨꯔꯩ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯖꯔꯕꯅꯤꯅ ꯀꯩꯒꯤ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯔꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯔꯣ ꯄꯨꯋꯥꯡꯕ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯊꯕꯛ ꯍꯜꯂꯛꯄꯗ ꯐꯥꯔꯣ ꯂꯝꯕꯤꯗ ꯉꯥꯏꯔꯣ ꯑꯩꯁꯨ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯒꯦ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯟꯒꯦ ꯑꯗꯨꯗ ꯅꯪꯅ ꯐꯥꯎ ꯑꯩ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯒꯦ ꯄꯨꯋꯥꯡꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯃꯤ ꯈꯔ ꯍꯥꯏꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯔꯩ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯁꯤꯒꯤ ꯑꯗꯣ ꯊꯕꯛ ꯑꯁꯦ ꯍꯣꯔꯦꯟ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯔꯁꯤ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯐꯖꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤꯗꯤ ꯍꯣꯔꯦꯟ ꯄꯥꯎ ꯍꯦꯛꯇ ꯍꯥꯏꯅꯁꯤ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯃꯤ ꯈꯔ ꯍꯥꯏꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯔꯩ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯁꯤꯒꯤ ꯑꯗꯣ ꯊꯕꯛ ꯑꯁꯤ ꯍꯣꯔꯦꯟ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯔꯁꯤ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯐꯖꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤꯗꯤ ꯍꯣꯔꯦꯟ ꯄꯥꯎ ꯍꯦꯛꯇ ꯍꯥꯏꯅꯁꯤ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯅꯨꯔꯩꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯣꯝꯇ ꯈꯪꯉꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯗꯤ ꯅꯪꯕꯨ ꯑꯣꯏꯅ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯃꯦꯂꯩꯁꯅꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯄꯨꯋꯥꯡꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯃꯄꯥꯅ ꯅꯪꯕꯨꯁꯨ ꯄꯥꯝꯖꯗꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯑꯩ ꯈꯪꯉꯤ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯑꯗꯨꯁꯨ ꯇꯥꯔꯛꯂꯦ ꯍꯥꯏꯅꯈꯤꯕꯗꯨ ꯃꯦꯂꯩꯁꯅꯥ ꯑꯗꯨꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯋꯥꯈꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯔꯩꯗꯨ ꯊꯣꯔꯛꯂꯦ ꯃꯦꯂꯩꯁꯅꯥ ꯅꯨꯔꯩ ꯎꯕꯗ ꯍꯩꯃ ꯏꯇꯥ ꯀꯔꯥꯏꯗꯒꯤꯅꯣ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯕꯁꯤꯅ ꯁꯤꯗ ꯐꯅꯦꯛ ꯃꯔꯨꯞꯀꯤ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯑꯝꯃꯤꯅꯤ ꯅꯪ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯍꯥꯏꯁꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯚꯦꯟ ꯑꯃ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯕు ꯁꯣꯔꯣ ꯁꯤꯡꯗꯨꯅ ꯚꯦꯟ ꯑꯗꯨꯗ ꯍꯥꯞꯄꯤ ꯅꯨꯔꯩ ꯑꯗꯨ ꯂꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯑꯣꯡ ꯃꯇꯧ ꯃꯥꯜꯍꯟꯗꯨꯅ ꯂꯩ ꯍꯥꯏꯅ ꯚꯦꯟꯗꯨ ꯊꯧꯗꯨꯅ ꯃꯦꯂꯩꯁꯅꯥꯗꯨ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯅꯨꯔꯩꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯂꯝꯕꯤ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯕꯨꯅꯣ ꯊꯥꯖꯕ ꯊꯝꯒꯗꯕꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯅꯕ ꯃꯇꯝꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯎꯕ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯗ ꯑꯁꯥ ꯇꯧꯔꯨꯒꯅꯤ ꯃꯦꯂꯩꯁꯅꯥ ꯃꯥꯅꯗꯤ ꯅꯨꯔꯩꯕꯨ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯣꯡꯃꯇ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯗꯨꯅꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ
ꯊꯑꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯨ ꯂꯥꯎꯗ ꯍꯥꯏꯐꯦꯠꯈꯛ ꯃꯑꯣꯡ ꯃꯥꯜꯍꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯔꯩ ꯑꯗꯨ ꯃꯦꯂꯩ ꯁꯅꯥꯗꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯅ ꯍꯔꯥꯎꯏ ꯃꯥꯒꯤ ꯅꯤꯡꯕ ꯑꯃ ꯊꯨꯡꯂꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯍꯔꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯆꯤꯟꯕꯥꯜ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯩꯍꯧꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯉꯦꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯣꯟꯁꯤꯟ ꯑꯐꯕ ꯁꯥꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯈꯪꯉꯝꯃꯅꯤ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯇꯨꯡꯂꯣꯝꯗ ꯇꯝꯉꯥꯟꯕꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯛꯏ ꯅꯨꯔꯩꯗꯤ ꯅꯨꯄꯥ ꯃꯥꯕꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯥꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯔꯕꯅꯤꯅ ꯃꯥꯏꯊꯣꯡꯗ ꯆꯥꯎꯅ ꯃꯃꯤ ꯑꯗꯨꯃ ꯇꯥꯔꯦ ꯑꯗꯨꯕꯨ ꯐꯥꯈꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯎꯍꯧꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯚꯦꯟ ꯑꯃ ꯊꯧꯈꯤꯕ ꯈꯛꯀꯤ ꯇꯝꯉꯥꯟꯕ ꯃꯥꯅ ꯎꯍꯧꯕ ꯇꯝꯉꯥꯟꯕꯗꯨ ꯃꯦꯂꯩ ꯁꯅꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯁꯤꯅ ꯄꯤꯔꯨꯁꯨ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯃꯦꯂꯩ ꯁꯅꯥ ꯈꯛꯀꯤ ꯅꯠꯇꯅ ꯅꯨꯔꯩꯒꯤꯁꯨ ꯌꯥꯎꯔꯛꯏ ꯃꯔꯝꯗꯤ ꯃꯁꯤ ꯂꯤꯂꯤꯅ ꯁꯣꯝꯗ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯎꯕ ꯅꯠꯇꯦ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯀꯨꯝꯊꯔꯛꯂꯦ ꯅꯨꯔꯩ ꯃꯉꯣꯟꯗ ꯄꯤꯔꯝꯂꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯔꯩ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯦ ꯇꯝꯉꯥꯟꯕ ꯆꯪꯁꯤꯟꯗꯨꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯏꯆꯦꯅ ꯄꯣꯠꯆꯩ ꯈꯔ ꯃꯦꯂꯩ ꯁꯅꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯤꯔꯨꯁꯨ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯅꯪꯅ ꯑꯗꯨꯝ ꯈꯔ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯨꯛꯅꯕ ꯑꯩ ꯇꯜꯂꯦ ꯇꯁꯦꯡꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯍꯥꯏꯗꯦ ꯅꯨꯔꯩꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯋꯥ ꯑꯃ ꯉꯥꯡꯐꯝ ꯃꯍꯥꯛ ꯈꯪꯗꯦ ꯇꯞꯅ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯂꯛꯄꯗ ꯍꯦꯛ ꯎꯔꯨꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯃꯗꯨꯗꯤ ꯄꯔꯁ ꯃꯆꯥ ꯑꯃ ꯇꯥꯕꯗꯨ ꯃꯗꯨ ꯎꯕꯗ ꯇꯝꯉꯥꯟꯕ ꯊꯣꯏꯗꯣꯛꯄ ꯑꯃ ꯈꯟꯗꯅ ꯈꯨꯜꯂꯨꯔꯦ ꯅꯨꯔꯩ ꯑꯗꯨꯁꯨ ꯇꯥꯔꯝꯂꯤꯕꯁꯤ ꯃꯦꯂꯩ ꯁꯅꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯃ ꯈꯟꯕ ꯂꯩꯇꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯇꯝꯉꯥꯟꯕ ꯇꯞꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯄꯨꯗꯨꯗꯤ ꯃꯊꯥꯅ ꯉꯥꯎꯔꯝꯃꯅꯤ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯄꯣꯁט ꯇꯧꯔꯛꯄꯗ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯅꯥꯒꯤꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯥꯎꯔꯝꯂꯤꯕ ꯐꯣꯇꯣ ꯀꯥꯔꯠꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯝꯉꯥꯟꯕ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯃꯦꯂꯩ ꯁꯅꯥꯒꯤꯅꯤꯅꯦ ꯅꯠꯇꯦ ꯃꯥꯕꯨ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯝꯕ꯭ꯔꯣ ꯃꯥꯒꯤ ꯕꯦꯒꯅꯤ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤꯕ ꯃꯥꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯄꯥꯈꯠꯂꯦ ꯏꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯠꯂꯤ ꯇꯧꯏ ꯃꯁꯥꯗꯨ ꯊꯨꯀꯠꯄ ꯄꯥꯈꯠꯄꯗꯨꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯥꯅꯤꯌꯦ ꯑꯩ ꯄꯨꯕꯤꯈ꯭ꯔꯒꯦ ꯁ꯭ꯋꯥꯏꯗ ꯐꯥꯎꯔꯒ ꯆꯠꯄꯗ ꯃꯥ ꯇꯥꯍꯧꯕ ꯑꯣꯏꯔꯤꯅꯤ ꯌꯥꯅꯤ ꯑꯩ ꯄꯨꯕꯤꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯃꯕꯨꯛꯂꯨꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯕ ꯑꯃ ꯑꯣꯏꯕꯒ ꯇꯧꯔꯛꯂꯤꯕ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯃꯒ ꯐꯅ ꯈꯟꯕꯗꯨ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯇꯝꯉꯥꯟꯕꯗꯨ ꯑꯗꯨꯅ ꯃꯃꯤꯠ ꯁꯨꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯗꯅ ꯃꯍꯥꯛ ꯃꯦꯂꯩ ꯁꯅꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯀꯣꯜ ꯑꯗꯨꯅ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯑꯃꯨꯛꯇꯪ ꯅꯨꯔꯩ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯦꯂꯩ ꯁꯅꯥ ꯍꯣꯏꯒꯤ ꯍꯣꯇꯦꯜ ꯂꯩꯕꯗꯣꯝꯗ ꯂꯥꯛꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯦꯝꯆꯥꯕꯨ ꯌꯦꯡꯅ ꯏꯃꯥ ꯄꯣꯠꯆꯩꯁꯦ ꯃꯦꯂꯩ ꯁꯅꯥꯒꯤꯅꯤ ꯗꯨꯀꯥꯟꯗꯒꯤ ꯄꯤꯔꯛꯄꯅꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯊꯅꯝꯃꯣ ꯏꯕꯨꯡꯉꯣ ꯃꯁꯥ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯑꯩ ꯍꯥꯏꯔꯒꯦ ꯁꯣꯏꯗꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯗꯨꯅ ꯍꯣꯏ ꯃꯥꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯃꯦꯂꯩ ꯁꯅꯥꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯅ ꯅꯨꯔꯩꯗ ꯀꯣꯜ ꯇꯧꯏ ꯑꯗꯨ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯃꯥꯁꯨ ꯎꯄꯥꯏ ꯑꯃ ꯊꯤꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯁꯣꯝꯗ ꯚꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯂꯥꯎꯗꯅꯕ ꯀꯟꯅ ꯐꯥꯅ ꯄꯨꯅꯗꯨꯅ ꯂꯩꯔꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯉꯁꯥꯏꯗꯒꯤ ꯎꯗꯕꯅꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯎꯔꯛꯏ ꯃꯃꯥꯡ ꯑꯗꯨꯗ ꯄꯨꯋꯥꯡꯕ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯇꯧꯔꯤꯕ ꯆꯥꯎꯈꯠꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯅꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯋꯥꯔꯧꯕ ꯑꯃ ꯃꯁꯥꯗꯨꯗ ꯄꯣꯛꯂꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕ ꯂꯝꯍꯥꯡ ꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯨꯕꯨ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯔꯤ ꯐꯥꯕ ꯄꯨꯟꯕ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯄꯨꯋꯥꯡꯕꯒ ꯃꯦꯂꯩ ꯁꯅꯥ ꯃꯥꯒ ꯈꯛꯇꯅꯤ
ꯃꯦꯂꯩꯁꯅꯥ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯋꯥꯡꯕꯗꯣ ꯃꯥꯒꯤ ꯃꯥꯡꯗ ꯇꯞꯅ ꯐꯝꯊꯩ ꯅꯤꯡꯈꯥꯡꯅ ꯐꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯅ ꯇꯞꯅ ꯃꯦꯂꯩ ꯅꯪ ꯑꯩꯕꯨ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯑꯣꯏꯅꯤꯡꯏ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯑꯐꯕ ꯐꯠꯇꯕ ꯈꯟꯊꯗꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯅꯁꯥꯅ ꯌꯥꯗꯅ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯣꯏ ꯃꯃꯤꯠ ꯑꯗꯨ ꯃꯄꯤꯔ ꯆꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯟ ꯑꯗꯨꯗꯤ ꯐꯤꯕꯨꯟ ꯅꯝꯗꯨꯅ ꯊꯝꯕꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯧ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯕ ꯉꯝꯂꯛꯇꯦ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃ ꯐꯪꯕꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯋꯥꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯁꯤꯟ ꯑꯗꯨꯗ ꯃꯦꯟꯁꯤꯜꯂꯝꯕꯗꯨꯗꯤ ꯂꯧꯊꯣꯛꯄꯤꯔꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯦꯂꯩꯁꯅꯥꯗꯣ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯅ ꯀꯞꯉꯥꯡ ꯉꯥꯡꯂꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯩ ꯍꯥꯏꯅ ꯅꯪꯅ ꯈꯟꯕ꯭ꯔꯣ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯑꯩꯒꯤ ꯋꯥꯕꯨ ꯅꯪꯅ ꯇꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯁꯤ ꯅꯪꯅ ꯀꯩ ꯑꯣꯏꯅ ꯈꯟꯒꯦ ꯂꯩꯈꯥ ꯊꯥꯗꯨꯅ ꯂꯩꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯍꯦꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛ ꯑꯩ ꯌꯨꯝꯗ ꯍꯟꯒꯦ ꯊꯥꯗꯣꯛꯑꯣ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯀꯞꯄꯗꯨꯕꯨ ꯎꯔꯒ ꯑꯩ ꯈꯪꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯦꯂꯩ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪ ꯑꯩꯒꯤ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯕ ꯉꯝꯃꯤ ꯑꯩꯅ ꯑꯩꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯔꯁꯤ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯁꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯋꯥꯡꯕ ꯑꯩ ꯉꯝ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯕ ꯉꯝ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯦꯅ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯅꯪꯅ ꯃꯥꯡꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗꯦ ꯄꯨꯋꯥꯡꯕ ꯑꯗꯨꯕꯨ ꯋꯥꯈꯜ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗꯤ ꯁꯨꯝ ꯀꯜꯂꯛꯏ ꯃꯇꯣꯝꯇ ꯑꯗꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯆꯪꯁꯤꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ ꯃꯦꯂꯩ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯍꯣꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤꯅꯤꯀꯣ ꯃꯦꯂꯩ ꯃꯁꯤꯗꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯩꯒꯤ ꯄꯨꯜꯂꯤꯕ ꯈꯨꯠꯁꯤ ꯊꯥꯗꯣꯛꯎ ꯄꯨꯋꯥꯡꯕ ꯈꯨꯠꯁꯤ ꯌꯥꯝ ꯅꯥꯔꯤ ꯑꯗꯨꯒ ꯑꯩꯕꯨ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤꯕꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯨꯟꯗꯨꯅ ꯐꯪꯕ ꯅꯨꯡꯁꯤꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥ ꯑꯩ ꯊꯥꯗꯣꯛ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯐꯅꯕ ꯑꯃ ꯌꯦꯡꯉꯨ ꯌꯥꯔꯣꯏ ꯃꯦꯂꯩ ꯑꯩꯅꯁꯨ ꯋꯥꯅ ꯅꯪꯕꯨ ꯐꯥꯔꯒ ꯀꯔꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯑꯩꯅ ꯉꯝꯗꯣꯏꯅꯣ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏꯅꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯅꯪꯕꯨ ꯑꯣꯏꯅ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯇ ꯈꯪꯍꯜꯂꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯅꯝ ꯀꯟꯕ ꯇꯥꯟꯅꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯦꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯄꯥꯝꯕꯩ ꯑꯃ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯨꯃꯤꯟꯅ ꯂꯩꯇ꯭ꯔꯕꯗꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯀꯥꯎꯔꯨꯔꯕ ꯑꯃ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯇꯁꯦꯡꯅ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯔꯩꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯃꯇꯧ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯅꯣꯛꯈꯤꯕ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯦ ꯃꯦꯂꯩꯁꯅꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯥꯏ ꯌꯥꯎꯏ ꯍꯥꯏꯅ ꯈꯪꯂꯛꯂꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯑꯣꯏꯔꯛꯂꯕꯗ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯈꯜꯂꯒ ꯑꯩꯒꯤ ꯏꯇꯥ ꯑꯩꯅ ꯂꯨꯝꯅ ꯂꯧꯕꯤ ꯅꯪꯅ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕꯁꯤꯗ ꯅꯪ ꯌꯥꯎꯕ ꯅꯪꯕꯨ ꯂꯨꯝꯅ ꯂꯧꯔꯨꯕꯒꯤ ꯃꯍꯩꯔ ꯑꯩꯅ ꯐꯪꯂꯤꯕ ꯄꯨꯋꯥꯡꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯪꯗꯨꯅ ꯂꯩꯕ ꯑꯁꯤꯕꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯪꯒꯤ ꯅꯇꯧ ꯑꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯦꯂꯩ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯧ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯦꯂꯩꯁꯅꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯥꯝꯅ ꯊꯧꯁꯥꯗꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯁꯤ ꯅꯪꯅ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯄꯨꯋꯥꯡꯕ ꯌꯨꯝꯗ ꯑꯩ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯅꯨꯡꯁꯥ ꯊꯤꯔꯝꯂꯅꯤ ꯃꯇꯝꯁꯦ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯩꯕꯨ ꯊꯤꯜꯂꯨ ꯑꯗꯨꯕꯨ ꯇꯥꯗꯦ ꯄꯨꯋꯥꯡꯕꯗꯣ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯃꯥꯗꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ
apam nungsina henduna apha phata sangdi Meleisana numidang oisinkhibadagi hena mamli taurokpa asina hena matha saduna mamabu mapungningaduda soli magida makhongul lirakadaba mi asi mamani Ima aibu lawpa amukta laoba nang ay laktabda soidana waramgani Ima aibu lawpa lao ay kayam kuina sumay layo haibano Ima hanatigi hauna pasapam laytabi aise amuk hena mina haina dabatari Ima nang tsagi khongul lirao Ima Haibaga taubaga numit adunaga tarakpaga kaiga yumlomda mama oiribi memsa laithaba ngamdri nongmata asumna theng halaktabi masani aduna mahak nurei hoida lakle memsa lakpada nurei adudi hena pakhatpa ma oiri huranbana aranba taubada pakhatpagum tawre nurei do memcha nurei da yengna bema nureya ikoi melei do thabak chatkibadagi halaktri kaidoba yauragi Thengi haidana nang da phone tawduna hango imase tumina laithokpa ngamdraduna nangina nakte hekta laklibani Nurei kari khumgadabano haiba ma khangdri phone tawrabasu pailakloi haibadi khangi hanadagi hauna adubu tawdaba yade natrabadi mana hanadagi hauna melei sanasi kadaida satkhi khangba tadawriba asi khanna phone adu tawrami melei sana aduda atu pairakte Kol pairak trabada memsa tapna hai ise kadai dum satlibano haiba tawribasibo thengi haibani thabak abduna singadabam oirabasu sega maiga haiba mayaidana ma yumsida itomta lehawi haiba kari khangjibano ba Nurei memsa adu pakhatli haiba khangduna naksinaduna memsa bu themi Ima kishu tawromoi a thabak mafamda leiramgani horen thabak mafamgi isi hoina thilakto boirini Mayam langbada taramarui ngak ngayu kaidoke kana khangba michelamadi ayo chenbu seladi aidi phai haibani nge nangbu nurei chelagasu chele hairakpada aina saigadaba natene matang matam sarabani onthokna gyan tadira aigi isasya phare adudi ayamuk satlagi kana khangba amuk halaklamlabadi hoi haina memsa dusu yumlomda muk satkre Manggol masiduda phamduna ungduna lehawi pakhatpadusu poi masaduda aduna tapna hai haibomu chukna doribra khangdi tawrise puwangbaduna tasingna puduna chatlamadi kayada nongaini amuk tamngan ba haiduna lamida thengnaraga yumda halaklabadi aini loiriduna tawrise aina khanba mayamse loina kairi pukningse onthokna nongai phamama khangdeda nupa ama oina tawge khankhrebadi tasingna tawbani Mapung phaji phawba aduna tamngan mamasu magi haizabi thadana koithi yek thirakpada melei sanaduna lairibadu khangli asuk yamna saukhatlaba matamni tamngan ba mi amana adumna tawba nupini haina khantrabadi phasafam ama leite haina mahak matomta kana loinadana thauna leina lai mafam aduda leiramba miyoising aduga khara phunare wangang sangang haunadabadagi kaina thangda Melei sanaduna leiribadu yaurakli puwangbadusu leirami Melei sana tamnganba ubada maithong maka lami matawadu thamoida yamna waba kalakpa mapoi tasengna puwangbaduna asumna hairai yamna lingna Oi nang kanano ha chalo nang yam thuna chalobana afaba oigani tamnganbadusu hande magi thokpa khumi nangna kana oidana aiga khangnaba nupi si phawai Nathau leito mi oramani thado nupisi asuk yam chawkhatla matam asida nupiga phadana wahai asiga loinana thauri punduna thamlibadu lauthoke haina yam komna sangi adubu puwangmana sapu kana amuktang kaurakpada sem saudabana khara sathoktuna tarami puwangma yam phing nairi Nui napana masinangi koinaba nupi nairakra ha nupi ni yajaga ayaba sadana nupi haisidi pharaga angammaduna lawdo Nang thongna yam leibro ha na thongna leiragadi nupise ai khudagi pu natrabadi aina ga harau thadok to manbra mapa leitaba misak asida thadarakliba khon asina asawbadu hena saunaba masak ama oire aduna tamnganba yamna sauna sangsilai aduga puwangbagi fruit collar du paiduna hai Nuina panadi nupi phawaina insilakra ha
ꯑꯁꯤ ꯑꯩꯅ ꯂꯧꯗꯧꯕ ꯅꯨꯄꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯌꯦꯡꯉꯨ ꯅꯃꯤꯠ ꯄꯦꯠꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯈꯟꯈꯤꯕ ꯑꯃꯠꯇ ꯊꯨꯡꯗꯕ ꯌꯥꯎꯔꯛꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯏꯟꯁꯤꯜꯂꯒ ꯅꯪꯅ ꯂꯧꯔꯤꯕꯅꯤꯅꯦ ꯍꯥ ꯃꯤ ꯃꯆꯥ ꯀꯣꯛ ꯄꯥꯜꯂꯤꯗꯨ ꯋꯥꯈꯜ ꯈꯜꯂꯨꯅꯦ ꯅꯪꯕ ꯋꯥꯈꯜ ꯈꯟꯅꯕ ꯍꯥꯞꯄꯤꯕ ꯀꯣꯛꯅꯤ ꯃꯗꯣ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯟꯅ ꯐꯨꯅꯔꯛꯂꯦ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤꯆꯪ ꯂꯩꯔꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯝꯉꯥꯟꯕ ꯑꯗꯨꯕꯨ ꯐꯨꯕꯤꯔꯛꯂꯦ ꯃꯦꯂꯩ ꯁꯅꯥ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯐꯨꯅꯕꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯄꯨꯋꯥꯡꯕ ꯃꯥ ꯐꯨꯒꯅꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯎꯑꯣ ꯄ꯭ꯂꯤꯖ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯃꯥꯗ ꯊꯥꯗꯣꯛꯄꯤꯌꯨ ꯄꯨꯋꯥꯡꯕ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯐꯨꯔꯝꯕꯗꯨ ꯂꯦꯞꯄꯤ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯐꯥꯗꯨꯅ ꯊꯝꯃꯤ ꯄꯨꯋꯥꯡꯕ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯑꯍꯣꯏ ꯀꯤꯔꯝꯃꯤꯂꯩ ꯑꯩ ꯁꯣꯏꯗꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯑꯩ ꯃꯥꯕꯨ ꯐꯨꯔꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ ꯈꯨꯝꯗꯦ ꯃꯦꯂꯩ ꯁꯅꯥꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯇꯝꯉꯥꯟꯕꯗꯨ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯀꯔꯤꯕꯨ ꯈꯜꯂꯕ ꯍꯣꯏ ꯍꯥꯏꯅ ꯊꯥꯗꯣꯛꯏ ꯃꯦꯂꯩ ꯑꯗꯨ ꯇꯝꯉꯥꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤ ꯇꯞꯅ ꯍꯥꯏꯔꯤ ꯅꯪ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯔꯝꯒꯅꯤ ꯌꯦꯡꯉꯣ ꯂꯣꯏꯅ ꯁꯣꯛꯏ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯌꯥꯔꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯜꯂꯒ ꯅꯁꯥꯅ ꯄꯥꯝꯗꯕ ꯑꯃ ꯍꯣꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯕꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯦ ꯄꯨꯋꯥꯡꯕ ꯐꯠꯇꯕꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯅ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯎꯈꯣꯛ ꯑꯃꯅ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯀꯟꯅ ꯊꯥꯈꯤ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯂꯦꯞꯄꯣ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯨꯗ ꯎꯈꯣꯛ ꯑꯗꯨꯅ ꯀꯟꯅ ꯊꯥꯒꯦ ꯇꯧꯔꯛꯄꯗꯨ ꯄꯥꯈꯠꯄꯗꯨꯅ ꯍꯦꯟꯗꯨꯅ ꯀꯟꯅ ꯊꯥꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯈꯣꯟꯖꯦꯜꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯦ ꯑꯗꯨꯕꯨ ꯇꯝꯉꯥꯟꯕꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯈꯤꯔꯝꯃꯤ